Channel asina mayambu amukkasu hana taramna okjari. Channel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlabu kubi sing aduna subscribe amadi notification bell icon adada git launa amuktang nambira. Thaina mamangai ngallingai matamda ningthau panba leibak amada ningthaugi wayel laksinba ngamdaba yamna manung hanjina leiba angakpa miyoitana khundaba khul amakhak lerame khul adugi luchingmu oiriba khulakpa thaulendagi hauraga mipung khudimak magi top matik mayai tauba ngamba amamam loina leinarame adubu khulakpa thaulengi manau thaubugi machanupa pathaude karigumba matik mayai tonganu magun amata sendaba misak ama oirame lairiba miyoi sing aduna magi oiba tonganu matik mayai tauba ngamba amamam loina leijarabasu pathaude karigumba masada matik mayai sendaba aduda nungaitana matomta ukha amada phamduna leirame lairiba khunja pumbade magi oiba tauba ngamba matik miyai amamam loina chele aduga kaigino aina matik miyai amatta yaujaba asiba nate aisibu kanadraba mi haibado oira jala asumna matomda sonduna leiringaida mapabunga lona tinajaba matau paikhombagi machanapi pamo henbi edo nok tuna changaklam Tapathau Pamu henbi ai sida lei somda lao Nangdi sida natomda kedariba maya marakta aina sanabi yaursu mi meyamna hektaibu langbaga kawbaga aduna tandana itomda sida phamamine Moisuba adum hek tawbududi hendi haman bane adugidi ai kashu khandeda moina matik mi ai sen bane aina kemta sendaba oibagine adumaina wakal handagano aina laisa nangi nungaiba pawama tambi aina laini kai pawno aikoi pawna amata ikhundagi thangdagi mahi yamna haiba mahi masingsu yamna haiba ipu mapuri aduna nangi na haisune takpini hayawe asengbra ado aidi karigumamda tawba ngamba tonganba mahi ama yawusu natana adu tamluraga amu karibu kanadoino adumaina wakal hanthanoba tonganba magun chendrasu salangi mahising adagi lausing yamna hairadi kaisumoini henjinba ngamdoba natte kaino moina ne panglaklaksaba yaba natte ko hoise adubudi aisu tongana matik magun chendrabasu kanna honarabadi moina kasu henjinba yapoteda aduneba lao yumdalasi lao hoi chalase Itaw oh tu aina pujaragliba hanase khurase salangi mai yamna haibu loksingi pukai su oirabani aduna khurasina itawgi isado mai tamansi haina khullasda puraglibani neta itawna takpiribase aigi amadi isa nupagi oinadi laibag yamna phaban aduda itaw yambungi wa matadi tadana aini hekta lepthokpasi heraita nayambungna su khulakpa oiriba asi khakibo kaigi amuk kirino aikoina thoina kaiba tawusu nate lairiba mayamgi mangnaba tawusu nate karino neta chumbabudi chumba itawna haibiribado yarisi ta aduda haidana tawrano aigisu mai khara yengu kaidarogeta aduga aina tawribse noigi phattanaba sunate
ꯅꯪꯒꯤ ꯅꯁꯥꯒꯤꯅꯤ ꯃꯔꯨ ꯑꯣꯏꯅ ꯏꯇꯥꯎ ꯑꯉꯥꯡ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯠꯇꯁꯨ ꯆꯦꯟꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝ ꯃꯔꯛꯇ ꯌꯥꯎꯗꯤ ꯌꯥꯎꯅꯤꯡ ꯌꯥꯎꯕ ꯉꯝꯗ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯕꯅꯤꯅꯦ ꯏꯇꯥꯎ ꯍꯣꯏꯁꯦ ꯐꯔꯤꯁꯦ ꯈꯨꯔꯥ ꯌꯥꯅꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯂꯩꯕꯤꯔꯣ ꯑꯗꯨꯒ ꯏꯆꯥꯒꯤ ꯁꯤꯟꯇꯥꯛꯄ ꯑꯣꯏꯗꯨꯅ ꯏꯆꯥꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯌꯥꯗꯕꯅꯤꯀꯣ ꯈꯨꯔꯥ 이봉원하고 야비야버디 나코라기디 라이벅 파우니 어두디 있다 와품 마시디 아나라버니나 하라워 봉도 보이나 아이코이다 아이코이 느비네 숭바 왕래 요새 핵다 탁라가 농아이버 봉도라시 있다 ꯍꯣꯏ ꯏꯇꯥꯎ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯁꯤꯟꯇꯥꯛꯄ ꯑꯃ ꯏꯇꯥꯎꯅ ꯄꯤꯅꯕꯤꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯄꯦꯟꯅ ꯍꯦꯛꯇ ꯊꯛꯂꯁꯤ ꯏꯇꯥꯎ ꯈꯨꯔꯥ ꯁꯤꯟꯇꯥꯛꯄꯁꯨ ꯊꯛꯄꯤꯌꯨꯀꯣ 야래 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 아이디 아들가 오히려 야무나 탁신 누나이때고 고라 어두기디 까리무터 찍나비가나 아이 누삐 왕래 이웃이디 탁보다 이샤드 까리무터 속가다바 나띠고 탁신 미우 세세 이따 없이 탁질루세 마코이 어후모도 뿐나 펌드나 유탁두나 나오르가 레라미 신탁바 한자옥디 알 오이리 하이나 토이나 탁바 나떼 아두부 바이코마가 타오바가디 아묵도 이방 나오바나 마사싱가도 마통 마람가 아마따 강드라반 ꯈꯨꯂꯥꯛꯄ ꯑꯩꯁꯦ ꯋꯥꯐꯝ ꯑꯃꯠꯇꯗꯤ ꯇꯝꯅꯤꯡꯕꯅꯦ ꯑꯗ ꯑꯃꯨꯛ ꯑꯗ ꯑꯃꯨꯛ ꯀꯩꯗꯧꯔꯕ ꯍꯥꯏꯒꯗꯕ ꯂꯩꯔꯕꯗꯤ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯋꯥꯁꯤꯕꯨ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯔꯒ ꯈꯨꯂꯥꯛꯄꯅ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯕꯗꯤꯗꯅ ꯑꯩꯒꯤꯗꯤ ꯑꯔꯨꯕ ꯋꯥ ꯇꯥꯍꯟꯅꯔꯝꯗꯥꯏꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯂꯨꯕ ꯂꯩꯇꯦꯀꯣ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯃꯨꯛ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗ꯭ꯔꯕꯁꯨ ꯋꯥꯗꯨ ꯀꯣꯛ ꯍꯥꯏꯔꯣꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯉꯁꯤꯁꯤ ꯃꯇꯥꯎ ꯄꯥꯏꯈꯣꯝꯕꯒꯤꯗ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯠꯇꯕ ꯃꯇꯥꯏ ꯈꯨꯜꯗꯒꯤ ꯃꯤ ꯂꯣꯟꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯍꯩ ꯇꯝꯍꯟꯒꯅꯤꯗꯅ ꯈꯟꯅ ꯅꯩꯅꯍꯧꯏ ꯍꯥꯏꯅꯦ ꯑꯉꯥꯡꯁꯤꯡꯅ ꯇꯝꯕꯗ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯗꯅ ꯑꯩꯗꯤ ꯀꯔꯤ ꯑꯔꯨꯕ ꯋꯥꯒ ꯑꯣꯏꯕꯣꯏ ꯅꯤꯡꯂꯨꯔꯦ ꯈꯨꯂꯥꯛꯄꯅꯗꯤ ꯌꯥꯝꯅ ꯐꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯃꯤꯁꯤꯡꯅ ꯇꯝꯕꯗꯗꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯗꯤ ꯂꯩꯉꯥꯛꯀꯤ ꯅꯤꯡꯊꯧꯒ ꯅꯛꯅꯕ ꯂꯥꯂꯣꯡ ꯀꯟꯅ ꯁꯤꯜꯂꯤ ꯍꯥꯏꯗ ꯀꯔꯤ ꯃꯥꯅꯕ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒ ꯅꯛꯅꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯧꯔꯤꯕ ꯈꯨꯂꯥꯛꯄꯁꯨ ꯋꯥꯈꯜꯂꯣꯟ ꯊꯣꯛꯅ ꯇꯥꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤꯗ ꯀꯔꯤꯒꯤ ꯑꯣꯏꯅꯤꯒꯦ ꯈꯨꯂꯥꯛꯄꯒꯤ ꯐꯝ ꯑꯁꯦ ꯃꯨꯟꯅꯕꯅꯤꯗꯅ ꯀꯔꯤ ꯃꯥꯅ ꯀꯔꯤ ꯃꯇꯤꯛ ꯑꯣꯏꯗꯅ 이펌 문더리바 ꯈꯨꯂꯥꯛꯄ ꯑꯃꯨꯛꯇ ꯐꯤꯡꯒꯠꯄꯤꯈꯤꯅꯨ ꯃꯥꯅ ꯃꯇꯤꯛ ꯑꯣꯏꯗꯕ ꯑꯗꯨꯅꯅꯤ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡ ꯂꯧꯅꯕ ꯑꯗꯅ ꯑꯩꯈꯣꯏꯒ ꯁꯝꯅꯗꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯔꯤꯕ ꯑꯁꯤꯗꯤ ꯐꯩ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯃꯥꯅ ꯉꯝꯂꯒ ꯃꯨꯟꯁꯅꯨ ꯑꯩꯅ ꯉꯝꯂꯒ ꯃꯊ꯭ꯋꯥꯏ ꯂꯧꯒꯦ ꯈꯪꯒꯅꯤ ꯁꯥꯔꯤꯁꯨ 이나오 오히려수 이펌는 띵컹모에게 칼라버디 예gnabani 예gnabadi 아마따 렘나 타가다 와 타올리엔나떼 수마이니 카라카라 인실라가 머신마나 원이세 칼복 다나 카이독 날라게 콜라시 닝타오게 걷다 시내다바 야다반 쿨락바 숨나다 와 하이드니 मीन हेक वखल अमसु अपोकपा मनावु करम हाली हाइना इनाव ओइरबसु येग्नाबदि खखखतुना थंबादे तुंगा तुमगुमना युरकलोय हाइनिंगाय लिके अदना खुलाकपना सिंगना बिद्रबदि उपाय अमदिले खुलाकपसु खुंजा मयामना नुंसिबिगदबा अदुगा येग्नाबसु मरु फंगना मंगहनगदबा उपाय अमदि लेरे खुलाकपा करी उपाय नो हाइरो 다시 아파봐 까나 도부디고 헬로 파가니 쿨락바 아따이나띠 쿨락바 숨돌았시 머나오이 붕오이다 락리바 누빠세
ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯍꯥꯏ ꯑꯗꯨꯒ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯅꯤꯡꯊꯧꯒ ꯂꯧꯇꯨꯅꯗꯨꯅ ꯈꯨꯜ ꯑꯁꯤꯕꯨ ꯅꯤꯡꯊꯧꯗ ꯁꯤꯟꯅꯅꯕ ꯇꯧꯔꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯈꯨꯗꯛ ꯑꯁꯤꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣꯗ ꯂꯥꯟꯃꯤ ꯊꯥꯔꯗꯨꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯑꯁꯦ ꯐꯥꯍꯜꯂꯨꯔꯕ ꯑꯗꯨꯒ ꯃꯅꯥꯎ ꯏꯕꯨꯡꯉꯣꯅ ꯃꯔꯥꯜ ꯌꯥꯖꯔꯒꯅ ꯂꯣꯏ ꯊꯥꯈꯤꯕ ꯌꯥꯗ꯭ꯔꯒꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯩꯁꯨꯝꯁꯪꯗ ꯕꯣꯟꯗꯤ ꯑꯣꯏꯅ ꯅꯪ ꯍꯥꯏꯔꯤꯕꯗꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯅꯤ ꯍꯩ ꯅꯈꯣꯏ ꯀꯅꯥ ꯂꯩ ꯈꯨꯂꯥꯛꯄ ꯑꯩꯈꯣꯏ ꯂꯩꯖꯔꯤ ꯅꯈꯣꯏ ꯍꯧꯖꯤꯛꯃꯛ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤꯗ ꯄꯨꯂꯞ ꯊꯣꯝꯖꯤꯜꯂꯨ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯄꯥꯎꯃꯤꯗꯣ ꯐꯥꯔꯁꯨ ꯑꯗꯨ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯨ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯕꯅꯤ ꯃꯐꯝꯁꯤꯗ ꯄꯨꯔꯛꯎ ꯐꯒꯅꯤ ꯈꯨꯂꯥꯛꯄ ꯄꯥꯃꯨꯍꯦꯝꯕꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯠꯂꯤꯁꯤꯕꯨ ꯌꯨꯝꯒꯤ ꯂꯝꯕꯤꯔꯅꯦ ꯈꯪꯗ꯭ꯔꯦ ꯉꯁꯥꯏꯗꯤ ꯑꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯂꯥꯛꯈꯤꯕꯅꯦ ꯂꯥꯛꯄꯗꯗꯤ ꯀꯩꯁꯨ ꯇꯧꯈꯤꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯋꯣꯟ ꯑꯣꯟꯅꯕꯗꯧꯅ ꯇꯧꯔꯤ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯂꯛꯅꯕꯗꯤ ꯅꯠꯇꯦꯀꯣ ꯏꯁ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯅꯉꯣꯟꯗ ꯂꯛꯅꯗꯧꯔꯤꯕ ꯑꯗꯨꯒꯤ ꯋꯥꯉꯥꯡꯗꯨꯗ ꯈꯪꯂꯦ ꯅꯪꯅ ꯑꯩꯉꯣꯟꯗꯅꯦ ꯁꯥꯟꯅꯔꯤꯅꯦꯁꯤ ꯏꯁ ꯇꯥ ꯄꯥꯊꯧꯒꯤ ꯋꯥꯉꯥꯡꯁꯤꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯌꯥꯝꯅ ꯁꯥꯟꯅꯕ ꯂꯛꯅꯕꯒꯤ ꯃꯑꯣꯡꯅꯦꯕ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯍꯩꯅ ꯈꯨꯝꯂꯤꯅꯣꯕ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯂꯛꯅꯕ ꯈꯨꯗꯤꯡ ꯁꯥꯟꯅꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒꯤ ꯋꯥꯉꯥꯡꯗꯣ ꯅꯠꯇ꯭ꯔꯕ ꯍꯥ ꯅꯆꯤꯟꯗꯣ ꯑꯗꯨꯛ ꯊꯤꯔꯤ ꯀꯩꯒꯤꯅꯣꯕ ꯃꯁꯤ ꯃꯅꯥꯁꯤ ꯂꯩꯌꯦ ꯃꯁꯤ ꯑꯌꯣ 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 ꯅꯥꯏꯌꯦꯕ ꯃꯁꯤ ꯑꯩꯅ ꯂꯝꯕꯤ ꯃꯝꯍꯟꯕꯅꯦꯕ ꯁꯤ ꯊꯥꯗꯣꯛꯑꯣꯕ ꯅꯥꯏ ꯍꯥꯏꯕ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯂꯛꯅꯗꯦꯗꯥꯏꯅꯦ ꯁꯤꯕꯨ ꯀꯗꯥꯏꯗ ꯂꯛꯅꯕꯅꯣ ꯆꯨꯝꯅ ꯂꯝꯕꯤ ꯃꯝꯍꯟꯕꯁꯤꯕꯣ ꯑꯩꯗꯤ ꯅꯣꯏ ꯑꯇꯩꯒ ꯃꯥꯟꯅꯗꯦ ꯈꯪꯅ ꯈꯪꯅ ꯂꯝꯕꯤ ꯉꯥꯎꯍꯜꯂꯤꯁꯦ ꯂꯛꯅꯔꯤ ꯅꯠꯇ꯭ꯔꯣ ꯁꯥꯎꯈꯤꯅꯣꯕ ꯑꯩꯈꯣꯏ ꯄꯥꯕꯅ ꯃꯈꯣꯏ ꯌꯨ ꯊꯛꯇꯧꯔꯤ ꯑꯗꯨ ꯂꯣꯏꯔꯒ ꯍꯟꯖꯤꯜꯂꯛꯑꯣ ꯍꯥꯏꯕꯒꯤꯅꯦꯕ ꯑꯁꯦꯡꯕ꯭ꯔꯥꯅꯦ ꯑꯩꯗꯤ ꯊꯥꯖꯈꯤꯗꯦꯗ ꯅꯪꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯀꯩꯁꯨ ꯇꯧꯖꯗꯕ ꯁꯥꯔꯒ ꯌꯥꯝꯅ ꯃꯤ ꯁꯥꯟꯅꯕ ꯍꯩꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯊꯥꯖꯕ ꯋꯥꯠꯂꯤꯀꯣ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯄꯥꯕ ꯍꯣꯏ ꯅꯣꯏꯒꯤ ꯏꯄꯟꯁꯨ ꯌꯥꯎꯍꯧꯋꯦ ꯃꯣꯏꯅꯦ ꯌꯨ ꯈꯔꯨꯡ ꯑꯃ ꯈꯤꯜꯂꯒ ꯊꯛꯅꯤ ꯍꯥꯏꯅ ꯇꯧꯍꯧꯋꯦ ꯑꯗꯨꯅ ꯑꯗꯨ ꯊꯛꯄꯗꯣ ꯑꯩꯈꯣꯏꯅ ꯎꯕ ꯅꯨꯡꯉꯥꯏꯇꯦ ꯂꯣꯏꯔꯀꯥꯟꯗ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯅꯦ ꯍꯥꯏꯖꯜꯂꯤꯗꯣ ꯈꯪꯉꯦ ꯌꯨ ꯈꯔꯨꯡꯗꯨꯃ ꯊꯛꯑꯗꯤ ꯋꯥꯈꯜꯒ ꯑꯝꯇ ꯇꯥꯔꯝꯃꯔꯣꯏ ꯃꯣꯏꯅ ꯊꯣꯛꯄ ꯑꯃ ꯇꯧꯔ ꯂꯩꯔꯝꯃꯅꯤꯌꯦ ꯑꯩꯈꯣꯏ ꯆꯪꯉꯁꯨ ꯑꯃꯠꯇꯒ ꯈꯪꯂꯔꯣꯏ ꯑꯁꯦꯡꯕꯕꯨꯗꯤ ꯃꯣꯏꯅ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯗ ꯃꯣꯏꯅ ꯍꯥꯏꯅꯕꯗꯣ ꯇꯥꯕꯗꯨꯗ ꯄꯥꯎ ꯇꯝꯒꯦꯅ ꯂꯥꯛꯄꯅꯦ ꯍꯧꯖꯤꯛꯇ ꯅꯔꯣꯜ ꯆꯨꯝꯃꯛꯑꯕ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯁꯨꯛꯊꯗꯅꯒ ꯇꯧꯔꯅꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯂꯝꯕꯤꯁꯦ ꯑꯝꯇ ꯉꯥꯟꯊꯣꯛꯍꯜꯂꯨ ꯍꯣꯏ ꯑꯦ ꯇꯥ ꯄꯥꯊꯧ ꯉꯥꯟꯊꯣꯛꯅꯕ ꯃꯍꯩ ꯁꯣꯜꯂꯁꯨ ꯉꯥꯟꯊꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯃꯨꯍꯦꯝꯕꯤ ꯅꯪꯒꯤ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗ꯭ꯔꯦꯀꯣ ꯑꯃꯨꯛ ꯁꯥꯟꯅꯗꯅ ꯇꯧꯔꯅꯨ ꯁꯥꯟꯅꯕ ꯅꯠꯇꯤꯌꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯉꯥꯏꯈꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯤ ꯆꯠꯄ ꯃꯥꯜꯂꯤ ꯁꯣꯝꯗ ꯇꯣ ꯂꯥꯛꯑꯣ ꯃꯔꯨꯝꯗ ꯂꯩꯁꯤ ꯂꯥꯛꯑꯣ ꯑꯁꯤꯕꯨ ꯅꯣꯏ ꯏꯄꯟ ꯍꯣꯏꯒꯤꯗ ꯂꯩꯕ ꯂꯥꯂꯣꯏ ꯀꯥꯡꯕꯨꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯃꯣꯏꯅ ꯆꯠꯂꯤꯁꯤ ꯀꯗꯥꯏꯗꯅꯣ ꯌꯥꯝꯅ ꯐꯤꯡꯅꯁꯨ ꯎꯏ ꯃꯣꯏꯅ ꯆꯠꯂꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯣ ꯉꯥꯏꯈꯣ ꯆꯪꯈꯤꯒꯨꯝꯁꯤ ꯍꯥꯏꯐꯦꯠ ꯂꯥꯞꯇꯛꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯅ ꯌꯦꯡꯈꯤꯁꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯏꯆꯥ ꯊꯣꯏꯕꯅ ꯁꯥꯒꯤ ꯂꯥꯟꯒꯤ ꯃꯍꯩ ꯍꯩꯔꯕꯗꯤ ꯃꯤꯅꯁꯨ ꯃꯍꯥꯛꯄꯨ ꯂꯥꯛꯆꯕ ꯑꯃꯠꯇ ꯉꯝꯂꯔꯣꯏ ꯃꯍꯥꯛꯅ ꯀꯩꯁꯨ ꯍꯩꯇꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯠꯇ ꯆꯦꯟꯗꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯕꯁꯤꯡꯅ ꯂꯥꯛꯆꯕ ꯎꯔꯒ ꯊꯃꯣꯏ ꯑꯁꯦ ꯏꯆꯥ ꯀꯧꯔꯨꯕꯅꯤꯅ ꯀꯌꯥꯗꯤ ꯊꯃꯣꯏ ꯑꯁꯤ ꯅꯨꯡꯉꯥꯏꯇꯦ ꯑꯁ ngasi ito taba saire adubu ngasaidagi ita
ꯀꯩꯝꯇ ꯈꯜꯂꯨꯔꯅꯨꯗ ꯉꯁꯤꯒꯤ ꯈꯨꯔꯥꯁꯤꯅ ꯅꯆꯥꯅꯨꯄꯥꯗꯣ ꯁꯥꯒꯤ ꯂꯥꯟꯒꯤ ꯊꯥꯡ ꯇꯥꯒꯤ ꯃꯍꯩꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯕ ꯌꯥꯕ ꯃꯍꯩ ꯀꯌꯥ ꯇꯝꯕꯤꯒꯗꯕꯅꯤ ꯑꯁꯤꯗꯒꯤꯗꯤ 이사부 그나나수 락자 쿠덤 아이 그나노 아두들 라이도 그나노 유가 탁다는 농아리 너희가 시디 농아야다만 에이 너희 가나다나 너희 아이씨 가나노 강제버려 먼나 강자르가니 락자리 바시 콜락박이 야탕마똥이나 마나와이 붕어부수 파라가 뿌로우 하이바시 그니 아이고 파봐 어이 너 띠들레야지 펑네 너 아이고 파로 나오네 그리면은 개부 파가 더리바 마나오 이붕어드나띠 마나오 이붕어기나 따오시쇼 아도가 아토파 미토 빠치나 아 닌토기 아로를 뻥미니 아도는 너코이 뿌는 로켓 발라기만 그래 아이쿠이는 거리에 가입을 떠오드나 그코이 뭐 핵도 봐더리봐 아도디 아 쿨락박이만아 여러가 하이나 아이쿠이는 락리바시디 쿨락빠는 또 하이바 아도다 빵만 샬로이 아이쿠이기 일할래 있더나 거리도 오버기 아이쿠이 뭐 봐더리구나 마레이 마타 떠오다비다 파전 하이링하시다 잣빠나 파가니다 잣트라바디 그이도오더리봐 하 응? 그이도오더리봐 아씨 오래드나 에 공아 쎄 고차 영어 대비 답나 읽나 하이는 시키더라게 이다 쎄 이다 혹시 핑말 나 따오 야리시디 쎄 코이 안 봉네 코이부 거리 슈와 폰다 할로이다 쎄 라오 이다 혹시 아이 망타라게로 아시 하이나 타오바나 ngauri 망타드나 잣바 호크라바다 바이코마나 할자옥다 온실라가 에이 쿠라 랭시 바퀴 필루게 들어게 쿠라 이따 야리 가시 도로 쿠라 호이 봉어 아시 하이나 아니에두수 뚱 인드나 잣키람 마코이기 뚱드나 란로이싱아도 머리 이나키람 모이나 빠링 사나 잣키바도 우라가 빠무힌비나 빠카나 ꯑꯩꯈꯣꯏ ꯕꯥꯕ ꯍꯣꯏꯁꯦ ꯂꯥꯂꯣꯏꯁꯤꯡ ꯑꯁꯤꯅ ꯐꯥꯈ꯭ꯔꯦ ꯂꯥꯛꯑꯣ ꯉꯥꯏꯈꯣꯃꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯅꯪꯅ ꯃꯇꯥꯡ ꯑꯁꯤ ꯌꯧꯔ ꯐꯥꯎꯕꯗ ꯀꯩꯝꯇ ꯄꯥꯈꯠꯇ꯭ꯔꯤꯁꯤꯕꯣ ꯑꯩꯁꯨ ꯄꯥꯈꯠꯂꯦ ꯍꯥꯏꯅ ꯇꯥ ꯆꯪꯁꯤꯟꯕ ꯌꯥꯗꯕꯒꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯪꯁꯤꯜꯂꯨꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯁꯣꯏꯗꯅ ꯐꯥꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯂꯥꯞꯇꯛꯅ ꯃꯇꯨꯡꯗ ꯑꯗꯨꯝ ꯃꯤꯟꯅꯅꯕ ꯇꯧꯁꯤ ꯍꯥꯏ ꯑꯩꯅ ꯅꯣꯏꯗ ꯃꯤ ꯐꯥꯒꯠꯂꯁꯨ ꯍꯥꯏꯕꯗꯣ ꯀꯝꯗꯧꯔꯦ 쿨락바 부자력래 아솜다 달발 뿡드 탐자오래 ꯐꯔꯦ ꯑꯩ ꯂꯥꯛꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯧꯂꯦꯟ ꯑꯗꯨ ꯊꯣꯛꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯈꯗ꯭ꯔꯥꯛꯄꯅ ꯇꯍꯥ 쿨락바 아무튼 아이비 코바 ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯦ 쿨락보다 와판 뭐마다 한것짝에 하이바부 ꯍꯥꯏꯔꯣ 호렌 거기 만나오 이붕어 회나 마코이는 맞다 떨어품 맞담다 쿨락바 타사비비 야디까 어둠 떠오다 타사비라바디 쿨락바 소이드나 와팜도 쿨락바부 다가니드나 하시기 떠오니 ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕ ꯃꯈꯣꯏ ꯁꯣꯏꯗꯅ ꯃꯔꯥꯟ ꯅꯥꯟꯊꯣꯛꯅꯕ ꯀꯔꯤꯅꯣ ꯁꯣꯏꯗꯅꯗꯤ ꯍꯥꯏꯖꯤꯜꯂꯛꯀꯅꯤ ꯃꯣꯏꯒꯤ ꯋꯥꯗꯨ ꯑꯩꯅ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯐꯔꯦ ꯑꯆꯥꯟꯕ ꯅꯪꯅ ꯑꯁꯨꯝꯅ ꯋꯥ ꯃꯦꯜꯂꯛꯄ ꯑꯁꯤ ꯅꯪꯒꯤ ꯃꯅꯥ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯅꯤ ꯅꯨꯡꯉꯥꯏꯅꯤꯕ ꯅꯋꯥꯍꯩꯅ ꯄꯥꯎꯗꯤ ꯑꯩꯒꯤ ꯐꯅꯕꯇ ꯍꯥꯏꯕ ꯑꯁꯦ 쿨락바 너나의 해악디 쿨락박이 미 오이자라바 아니는 쿨락박이 파나바 신바 하이바세 아이디 땅아이 파드라바 이타우다 쿨락바 마나가 아마타 비비드라바수 까이자디 ꯀꯔꯤꯒꯤ ꯄꯤꯗꯅꯤ ꯂꯩꯔꯝꯃꯨ
ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯨꯔꯛꯇꯨꯅ ꯅꯪꯒꯤꯁꯨ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯔꯤꯗ. ꯑꯄꯪꯕ ꯈꯨꯂꯥꯛꯄ ꯅꯪꯅꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ. ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯂꯤꯕꯅꯤ. ꯅꯍꯥꯛꯀꯤ ꯅꯅꯥꯎ ꯊꯧꯅꯥ ꯐꯕ ꯁꯥꯗ ꯂꯥꯟꯗ ꯊꯧꯕ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯊꯛꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯈꯪꯕꯒꯤꯗꯃꯛ ꯅꯅꯥꯎ ꯑꯁꯤꯕꯨ ꯍꯥꯟꯅ ꯂꯣꯏꯁꯤꯟꯒꯦ ꯈꯜꯂꯤꯕꯅꯤ. ꯑꯗꯨꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯤꯒꯥꯏꯋꯥ ꯊꯥꯕꯒꯤ ꯋꯥꯅꯤ. ꯑꯀꯣꯟꯕꯒꯤ ꯄꯥꯜꯂꯤꯗꯤ ꯅꯪꯅꯤ ꯍꯥꯏꯕ ꯑꯁꯤ ꯅꯁꯥꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦꯀꯣ. ꯃꯄꯥꯕꯨꯡ ꯑꯍꯜ ꯑꯅꯤꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯁꯤꯟꯇꯥꯛꯄ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯆꯥ ꯑꯅꯤꯗꯨ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗꯕꯤ ꯑꯁꯨꯝꯅ, ꯏꯆꯥ ꯇꯣꯝꯕꯤ, ꯅꯣꯏꯗꯤ ꯁꯤꯗ ꯀꯩꯗꯧꯕ? ꯕꯥꯕꯥ, ꯅꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕ? ꯆꯠꯂꯣ, ꯆꯠꯂꯣ, ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯅꯈꯣꯏ ꯂꯣꯠꯂꯒ ꯂꯩꯔꯨꯔꯣ. ꯕꯥꯕꯥ, ꯑꯩꯈꯣꯏ ꯅꯣꯏꯕꯨ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯂꯥꯛꯏꯅꯦ. ꯃꯗꯨ ꯌꯥꯗꯦ. ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯍꯦꯟꯅ ꯏꯔꯥꯜ ꯊꯥꯡꯖꯤꯟꯗꯨꯅ ꯅꯥꯟꯊꯣꯛꯄ ꯉꯝꯗꯕꯁꯨ ꯌꯥꯏ. ꯃꯊꯧ, ꯅꯪ ꯅꯃꯤꯠ ꯅꯅꯥ ꯈꯔ ꯁꯤꯡ. ꯆꯠꯂꯣ, ꯅꯆꯜ ꯑꯁꯤ ꯄꯨꯔꯒ ꯅꯈꯣꯏꯅꯤ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯣꯠꯂꯨꯔꯣ. ꯆꯠꯂꯣ. ꯄꯥꯃꯨꯍꯤꯟꯕꯤ, ꯂꯥꯛꯑꯣ, ꯆꯠꯂꯁꯤ. ꯇꯥꯄꯥꯊꯧ, ꯄꯥꯕ ꯍꯣꯏꯁꯦ ꯍꯨꯟꯗꯣꯛꯂꯝꯂꯒ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯆꯠꯇꯧꯔꯤꯅꯣ? ꯄꯥꯃꯨꯍꯤꯟꯕꯤ, ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯂꯩꯁꯤꯜꯂꯗꯤ ꯃꯣꯏꯗ ꯍꯦꯟ ꯃꯔꯥꯟ ꯊꯪꯖꯜꯂꯅꯤ. ꯂꯥꯛꯑꯣ, ꯆꯠꯅꯕ ꯇꯧꯔꯁꯤ. ꯆꯠꯂꯣ, ꯆꯠꯂꯣ, ꯆꯠꯂꯣ. ꯏꯆꯥ ꯑꯅꯤ, ꯇꯦꯛꯇ ꯈꯥꯏꯗꯅ ꯂꯩꯔꯝꯃꯨꯀꯣ. ꯆꯠꯂꯣ. ꯂꯥꯛꯑꯣ, ꯆꯠꯂꯁꯤ. ꯑꯁꯤ ꯍꯥꯏꯅ ꯄꯥꯊꯧꯅ ꯅꯝꯗꯅ ꯄꯥꯃꯨꯍꯤꯟꯕꯤꯕꯨ ꯆꯤꯡꯂꯒ ꯄꯨꯊꯣꯛꯈꯤꯔꯝꯃꯤ. ꯃꯈꯣꯏꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯈꯨꯜꯂꯥꯛꯄ ꯊꯧꯂꯦꯟ ꯑꯗꯨ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯗꯔꯕꯥꯔ ꯄꯨꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ. ꯃꯈꯣꯜ ꯃꯋꯥ ꯆꯥꯎꯕꯒꯤ ꯍꯧꯅꯕꯤ ꯍꯦꯛꯇ ꯂꯥꯎ ꯈꯣꯡꯂꯒ ꯑꯗꯨꯃꯛ ꯆꯪꯉꯛꯂꯝꯃꯤ. ꯑꯩ, ꯀꯗꯥꯏꯅꯣ? ꯂꯝꯍꯦꯟ ꯇꯨꯍꯦꯟ ꯃꯁꯤꯡ ꯐꯥꯒꯠꯂꯣꯏ ꯍꯥꯏꯕꯗꯨ ꯀꯗꯥꯏꯗ ꯂꯩ? ꯁꯣꯝꯗ ꯂꯩꯖꯔꯦ ꯈꯨꯂꯥꯛꯄ. ꯑꯩ, ꯑꯁꯤꯗꯤ ꯁꯅꯥꯎꯇꯣ ꯅꯠꯇ꯭ꯔꯅꯦ? ꯍꯥꯏ, ꯏꯅꯥꯎꯇꯣ ꯅꯪꯕꯨ ꯀꯔꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯊꯕꯛꯀ ꯇꯧꯔꯨꯔꯒꯦꯅꯦ? ꯌꯥꯝꯕꯨ, ꯃꯗꯨꯅꯤ ꯅꯅꯥꯎꯅ ꯌꯥꯝꯕꯨꯡꯗ ꯍꯪꯒꯠꯆꯒꯦꯗꯅ ꯉꯥꯏꯖꯔꯝꯂꯤꯕ ꯑꯁꯦ. ꯀꯔꯤ? ꯑꯉꯥꯡ ꯅꯪꯅꯁꯨ ꯑꯩꯒꯤ ꯁꯤꯟꯊꯛꯇ ꯌꯥꯋꯥ ꯄꯣꯛꯁꯟꯅꯕ ꯁꯥꯔꯗꯅ? ꯑꯩ, ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯑꯉꯥꯡ ꯃꯤꯉꯝꯕ ꯑꯁꯤ ꯃꯅꯝꯁꯤ ꯇꯠꯇ꯭ꯔꯤꯕ ꯃꯈꯩ ꯐꯨꯖꯜꯂꯨ. ꯌꯥꯝꯕꯨ, ꯅꯅꯥꯎꯅ ꯀꯔꯤ ꯑꯀꯥꯏꯕ ꯍꯥꯏꯈ꯭ꯔꯕꯒꯦꯅꯦ? ꯌꯥꯝꯕꯨꯡꯅ ꯑꯁꯨꯛ ꯆꯥꯎꯅ ꯅꯅꯥꯎꯗ ꯑꯁꯨꯛꯀꯟꯅ ꯆꯩꯔꯥꯛ ꯄꯤꯒꯦ ꯈꯜꯂꯤꯕ ꯑꯁꯤꯕꯨ? ꯏꯌꯥ! ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯅꯪꯅ ꯈꯨꯝꯕ ꯁꯥꯏ. ꯑꯉꯥꯡ ꯃꯤꯉꯝꯕ ꯅꯪꯒꯤ ꯅꯇꯥꯠ ꯑꯩꯅ ꯈꯪꯉꯣꯏ ꯈꯟꯕ꯭ꯔꯥ? ꯃꯁꯤ ꯃꯅꯝꯁꯤ ꯇꯠꯇ꯭ꯔꯤꯕ ꯃꯈꯩ ꯐꯨꯖꯜꯂꯨ. ꯑꯌꯣ! ꯌꯥꯝꯕꯨ! ꯑꯌꯣ! ꯑꯁꯤ ꯍꯥꯏꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯊꯧꯕꯅ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯑꯗꯨ ꯎꯕꯗ ꯃꯇꯥꯎ ꯄꯥꯏꯈꯣꯝꯕ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯈꯥꯡꯗꯅ ꯂꯩꯇ ꯑꯁꯥꯎꯕ ꯈꯣꯟꯊꯣꯛꯇ, ꯌꯥꯝꯕꯨꯡ, ꯏꯇꯥꯎꯅ ꯑꯀꯥꯏꯕ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯠꯇꯦ. ꯌꯥꯝꯕꯨꯡꯅ ꯑꯁꯨꯛ ꯁꯥꯎꯕꯤꯕ ꯑꯗꯨꯕꯨ ꯃꯔꯝꯕꯨ ꯆꯥꯕꯤꯔꯤꯕ꯭ꯔꯥ? ꯏꯇꯥꯎꯅ ꯑꯀꯥꯏꯕ ꯇꯧꯔꯝꯂꯕꯁꯨ ꯐꯖꯅ ꯍꯥꯏꯅꯕ ꯌꯥꯕ ꯑꯁꯤꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯇꯥꯎꯕꯨ ꯑꯁꯨꯝꯅ ꯏꯀꯥꯏꯕ ꯄꯤꯕ, ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯕ ꯑꯁꯤꯗꯤ ꯍꯦꯃꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ. ꯀꯔꯤ? ꯅꯪꯒꯨꯝꯕꯅ ꯀꯔꯤ ꯈꯪꯗꯅ? ꯑꯉꯥꯡ ꯄꯦꯠꯇꯋꯥ ꯅꯪꯅ ꯀꯔꯤ ꯈꯪꯖꯕ ꯁꯥꯔꯗꯅ? ꯍꯩ, ꯑꯁꯤꯁꯨ ꯌꯥꯎꯅ ꯃꯅꯝꯁꯤ ꯇꯠꯅꯕ ꯐꯨꯖꯤꯜꯂꯣ. ꯌꯥꯝꯕꯨ! ꯌꯥꯝꯕꯨ, ꯏꯇꯥꯎꯗꯗꯤ ꯑꯋꯥ ꯆꯩꯅꯥꯗꯗꯤ ꯄꯤꯕꯤꯒꯅꯨ. ꯃꯇꯥꯎꯅ ꯑꯩꯒꯤ ꯈꯟꯕꯗ ꯌꯥꯝꯕꯨꯡꯗ ꯍꯥꯏꯔꯣꯏꯗꯕ ꯍꯥꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯁꯣꯏꯔꯣꯝꯕ ꯅꯅꯥꯎꯅꯤ ꯈꯟꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ. ꯑꯑꯉꯥꯡ ꯃꯤꯉꯝꯕ ꯅꯣꯏꯅꯁꯨ ꯆꯤꯟꯐꯦꯟ ꯐꯥꯕ ꯁꯥꯔꯗꯅ
나코이나 아로마 닝타오기 미 부실랄라가 아이코이 쿨러시보 닝타오그를 신나나봤다오에 하이버시 좀브라 망래 양보 나나오의 코이나 아둠나 떠오키바 아맛 레이제데 숲나 단계 이샤 토이버기 마하이 카직 담나바 하이레두나 이따오고 따나자라두나 구라시보 콜라시드 레이느나바 하이두나 신자 기반이 양보 나신 티노 앙앙 미금바 너희는 신 티비 야엄나 하이레네 이양봉 이땅 하이바 시좀만 쿠라시아이니 짜빠타오기 마이따 만자기 칸나 우샤락바니 너희는 아dum나 쿰니 하이브시아이나 하나 컹나 아이 까나노 마코이기 아론나 뽀삐니 하이브 미샤거도 혹지마 꼭토그로 콜락바 아솜드 레이제 아이 너봐 나롤 좀 낭나 강마따 하우부 뿜바 시행나 쿠모 파가니 콜락바 나나이 아생바 좀 봐도 소이드나 하이자게 마나오 이붕오가 마따오 시가나 이닝 토기 아로한바 바우미가 따나라두나 콜라시부 닝 타우다 신나나바 하이두나 와 뿜바 따나바도 아이 이나 공아 시나 로이나 따바도 났다나 이밋 시나 주 우자호이 콜락바 아이 국자 낭 하이도 까이노 아이 타복 수부든 레이버 민나이 마짜 낭나수 나 티봉 탁비우 마 부행만도 온실라가 저기 떠오르드나 콜락바 우비레드나 로남 하이바 시그마이 콤마세 마시 아이 나 코이 까나까나래 떠오봉 마 코이 홈마세 억지 막가 shum 상근 남실라 마뿐 시기 마빤 토한 바야바나떼 파가니 콜락바 야봉 나나오기 와 시마따디 아묵다 따비 코바 실리 나오기 마락다 까나하고 마나 식셉 타나나바 신발라롱 소이드나 오이가니다 컨제 에이 마시암 투나 부신 거네 야봉 나나오나 아도곰 나마떼 칸 키벨라 이제데 야봉 나나오 타자비 요까이다 오버게 야봉 에이 모두 얌 투나 부신가 라오 공미 봐서 따닝되네 야봉 나나오나 하이세리바 세 아묵다디 따비 요까이다 오버게 야봉 이따 낭나 파나 하이제드나 쇼 얌봉 나디 까쇼 따비이래라 이따오 야봉세 까나하고 맘마나 이실리 나오 까이네나보기 싱셉 타보다 타자 크르바 마레네 이따오 까리디 우파이레 라이벅 땀남만이 하이나 간독바 따레다 아솜나 마빠니도 까숨 상달라이 크레 따보다 마짜니도디 또펌 강다나 레이리 ꯑꯩꯅ ꯉꯁꯥꯏ ꯄꯥꯕ ꯍꯣꯏꯒꯤ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯨ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯦꯜꯂꯛꯁꯤ ꯍꯥꯏꯕ ꯌꯥꯔꯝꯂꯗꯤ ꯃꯁꯤ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯕ ꯍꯣꯏꯅ ꯌꯥꯗꯕ ꯑꯗꯨꯗ ꯅꯪꯗꯤꯅꯦ ꯅꯨꯄꯥꯅꯦ ꯍꯥꯏꯔꯁꯨ ꯅꯔꯦꯜ ꯌꯥꯎꯕ ꯅꯨꯄꯥ ꯅꯠꯇꯦ ꯄꯥꯕ ꯍꯣꯏꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝ ꯁꯪꯗ ꯂꯦꯟꯕ ꯇꯥꯔꯕꯣ ꯇꯨꯃꯤꯟꯅꯌꯣ ꯉꯥꯏꯈꯣ ꯄꯥꯃꯨ ꯍꯦꯟꯕꯤꯗꯨ ꯃꯆꯤꯟꯗꯨ ꯈꯪꯃꯦꯟ ꯃꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅ ꯀꯩꯗꯧꯔꯦ ꯍꯥꯏꯒꯨꯝ ꯅꯝꯗꯅ ꯋꯥ ꯍꯥꯏꯅꯕ ꯇꯧꯔꯝꯃꯤ ꯃꯇꯧꯗꯨꯗ ꯄꯥꯊꯧꯅ ꯃꯤ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯋꯥ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯅꯨꯄꯤꯗꯨꯁꯨ ꯄꯥꯈꯠꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯕ ꯇꯨꯡꯗ ꯄꯥꯃꯨ ꯍꯦꯟꯕꯤꯗꯨ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯇꯨꯅ ꯄꯥꯊꯧꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯅꯝꯗꯅ ꯀꯟꯊꯣꯛꯂꯝꯃꯤ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯁꯣꯔ ꯊꯤꯡꯉꯒ ꯍꯥꯠꯀꯦ ꯈꯜꯂꯤꯔꯣ ꯏꯍꯦ ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗꯦ ꯑꯩꯈꯣꯏꯅꯤꯁꯨ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯌꯥꯗꯧ ꯃꯥꯟꯗꯦ ꯁꯣꯏꯗꯅ ꯂꯥꯟꯂꯣꯏꯁꯤꯡ ꯑꯗꯨꯅ ꯐꯥꯒꯦ ꯍꯥꯏꯔꯅꯤ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯈꯪꯗꯦ ꯑꯩꯁꯨ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯀꯔꯥꯏ ꯄꯥꯃꯨꯍꯦꯟꯕꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯐꯝ ꯈꯪꯈ꯭ꯔꯦ ꯂꯥꯛꯑꯣ ꯆꯦꯜꯂꯁꯤ ꯍꯥꯏ ꯅꯈꯣꯏꯅ ꯆꯦꯜꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯉꯥꯏꯈꯣ ꯆꯦꯟꯈꯤꯕꯁꯤ ꯇꯥꯟꯅꯧꯅꯦ ꯂꯥꯛꯑꯣ ꯑꯁꯣꯝꯗ ꯑꯣꯏꯅ ꯇꯥꯟꯅꯁꯦ ꯁꯣꯝꯗ ꯇꯥꯟꯅꯁꯦ ꯂꯥꯛꯑꯣ ꯂꯥꯂꯣꯏ ꯃꯌꯥꯝ ꯑꯗꯨꯅ
angang aniduna chenkhiba maikai aduda tanakhiram anidusu maikai khangda laloi sing aduna phangdanabani haina pangchen da chelam laloi sing adusu makhoi gi tungda tanaba suklep yelamde asumna phana kuina tanaraklabada angang anidu chen mangamdraduna sor thabet thabet holaga makhwang melaga Hush! Mamde. Pagi bazar sano. Asa, dapat tau, siyan sila o. Moy siyok sila li, chila si habane. La o. Ay mamde. Pagi bazar sano. As, nang si din na ba man kidre, la o ba? Hey! Noi sin kina! Leping as the egg the power se! La o, yok sila haba. La o. Asi haina. Pathogi makhut adubu chinglaga chien gi tawbada. Laloi mayamadu ikoi koina koisilaklam. Chen kodana! Na koi hosik ti kadai de sen gadariba! Sen pam se leiroi dabada chen jaba ka sa sali! Hando, kay ginanoy na, ay kay ginamit halise. Hey! Ibema! Nang ginapada na kugi mayok talaira ba nina? Noho siyang jarak pangmata ba nine? Adogi! Kari. Aikoi ipana kari akai batawdana noina maran chijin manatra. Masi angangan siwayam na ngangida! Kanade! Moy ga chinda pagdadana layba kanade! Angam mana kari hare! Kanade! Aduna! Haujimak! Asi haiduna lalup amana makhutchu thangadabu chien paidana. Angang anidubu halagi haina changsinba horakpada makhoina yamna kinaba ningthau adugi khongmi lanmi sing lakpagi makhol taraklam. Karina! Tariba makhola sidi! Aikhoina yaningdaba ningthau adugi maki khongmilan ni singlakpagi makhol natrani! Mane! Kanade! Aikai mafam stadoktura chatlaursi! Natrabadi soidana khudong thiba nangmani! Asi haina laloi singado mafam adu thadoktuna loina chena khrabada. Angang anidu sol sangna hondoklaga. Hai. Khasik tangaiban he samnada letban. Asa, ay di pakat, Wa adu haiba loiba nangdre. Makhoi hek mamanglomda ningthauga loinana khongmi lanmi mayam ama sagol tongduna thaujalekliba aduda pakhatna. loy na. Amadagi nan thokle hairaga. Amada amuk khudi thiraba. Kamdaw ni sidi. Khangde. Aisho kari haigdamno khangde. Asi haina makhoi anidu pakhatna kina. Mamangda lagliba sagol tongliba ningthau aduda munna yengduna leiram. Ningthau adudi thokliba mayam adudi amatta khangma nate. Supnatagi sa tanba lakpan. Aduna angang ani aduna kina mongonda machi lengma ngamda yenglaga leiriba aduda. 로. Pari mo mani. Nakoyanidi. Shagol torak liba sibu uraga. Kari masi lengdribana. Aikhoibo kari haina mingo usibo. Ipa haini hekta kauroni. Yengbadasu. Isa wantok na mankre. Angang ani adusu ningthawna adamna icham chamthokko mataw aduda haiphet yengnaraga masak maming lolasi haigum mitna ingit tawnaram. Ipa ibungo, ibunga siga egase. Laloi kharana phadogi tawbadagi nan thoklaga chenjarakpagi mihul thakatna leijarambani. Ipa ibungo na amuk yamna sagol thawjilakpaduda pakhat manduna. Ay bhabdar. Ado, nakoyanigi yumna karaidagi. Aduga nakoyi ahalsingnadi nakoybu thiba laktabro. Ipa ibungo aikhoigi ima ipa amatta leite. Aikhoi anide apang chaduna hingbani. Angang ani sibu hek uba mikupta. Nupa masa asidi.
ꯏꯁꯥ ꯑꯣꯏꯅꯤꯡꯕ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯄꯣꯛꯂꯦ. ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯏꯆꯥꯁꯤꯡ ꯊꯣꯏꯕꯤꯒꯤ ꯁꯥꯟꯅꯃꯤꯟꯅꯅꯕ ꯈꯣꯡꯂꯣꯏ ꯃꯇꯥꯔꯣꯏ. ꯑꯗꯨꯝꯅ ꯍꯦꯛꯇ ꯑꯣꯏꯍꯜꯂꯒꯦꯗ. ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯃꯛ ꯉꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯅꯃꯥ ꯅꯄꯥ ꯂꯩꯇꯦ ꯍꯥꯏꯅ ꯋꯥꯔꯨꯔꯅꯨ. ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯆꯥ ꯁꯛꯅ ꯌꯣꯛꯂꯒꯗꯕꯅꯤ. ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯥ ꯑꯃꯠꯇ ꯐꯥꯕ ꯐꯪꯗꯦ ꯈꯟꯅ ꯄꯥꯏꯃ ꯄꯨꯛꯅꯤꯡ ꯑꯁꯤꯕꯨ ꯀꯌꯥꯗ ꯋꯥꯔꯨꯔꯕ. ꯑꯗꯨꯕꯨ ꯏꯆꯥ ꯑꯅꯤ ꯑꯣꯏꯅ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯅꯕꯤꯔꯦ. ꯍꯥꯏ ꯏꯂꯥꯏꯁꯥ, ꯏꯆꯥ ꯑꯅꯤ ꯑꯁꯤꯒꯤ ꯗꯣꯂꯥꯏ ꯊꯧꯔꯥꯡ ꯇꯧꯍꯦ. ꯑꯍꯣꯏ ꯅꯤꯡꯊꯧ. ꯀꯔꯤ ꯍꯥꯏꯕ? ꯑꯉꯥꯡ ꯑꯅꯤꯗꯨ ꯇꯥꯅꯕ ꯐꯪꯍꯧꯗ꯭ꯔꯦ ꯍꯥꯏꯕ? ꯈꯨꯂꯥꯛꯄ, ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯥꯛꯄ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯀꯤꯗꯨꯅ ꯑꯩ ꯃꯤꯊꯤꯕꯣꯡꯁꯥ, ꯅꯊꯤꯕꯣꯡꯅ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯔꯒ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯄꯗ ꯅꯃꯥꯏ ꯂꯩꯕ. ꯃꯈꯣꯏꯗꯤ ꯆꯨꯝꯅꯒꯤ ꯁꯥꯗ ꯂꯥꯟꯗ ꯈꯔ ꯊꯧꯕꯒꯤ ꯋꯥꯅꯤ. ꯅꯈꯣꯏꯒꯨꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯃꯤꯒ ꯀꯩꯁꯨ ꯁꯥꯊꯦꯡꯅꯕ ꯉꯝꯂꯣꯏꯗꯕꯅꯤ. ꯑꯗꯨꯗ ꯈꯨꯂꯥꯛꯄ, ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯈꯔꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯈꯟꯗꯅ. ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ. ꯅꯈꯣꯏꯗꯤꯅꯦ, ꯆꯥꯎ ꯍꯥꯏꯔꯗꯤ ꯃꯃꯥꯡ ꯊꯥꯕ ꯇꯥꯅꯅꯤꯅꯦ. ꯁꯥ ꯂꯥꯟ ꯍꯥꯏꯔꯛꯂꯕꯗꯤ ꯃꯇꯨꯡ ꯊꯪꯕ ꯇꯥꯅꯅꯤꯕ. ꯑꯗꯨꯕꯨꯗꯤ ꯈꯨꯂꯥꯛꯄ, ꯆꯥꯕꯗꯗꯤ ꯃꯥꯡ ꯊꯥꯅꯕ ꯇꯥꯕꯅꯤ. ꯁꯤꯕ ꯆꯠꯄꯗꯕꯨ ꯈꯨꯂꯥꯛꯄ, ꯀꯅꯥꯅ ꯃꯥꯡ ꯊꯥꯅ ꯇꯥꯅꯅꯤꯡꯒꯗꯣꯏꯅꯣꯗ? ꯃꯆꯤꯟꯁꯦ ꯁꯨꯝ ꯈꯨꯝꯃꯤꯅꯦ. ꯈꯨꯂꯥꯛꯄ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ. ꯐꯤꯡꯒꯠꯄꯤꯒꯅꯨ. ꯇꯞꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯅꯕ ꯃꯤ ꯊꯥꯗꯣꯛꯂꯒ ꯂꯣꯏꯔꯦꯗꯅ. ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯅ ꯅꯪꯅ ꯐꯅꯕ ꯇꯧꯔꯣ. ꯐꯒꯅꯤ ꯈꯨꯂꯥꯛꯄ. ꯑꯩꯅ ꯁꯣꯏꯗꯅꯕ ꯂꯣꯏꯅꯃꯛ ꯍꯣꯠꯅꯖꯔꯒꯦ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ, ꯋꯥꯔꯦ. ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯑꯩ ꯂꯩꯇꯥꯍꯟꯗ꯭ꯔꯦ. ꯌꯥꯝꯅ ꯋꯥꯔꯦ. ꯑꯁꯤ ꯍꯥꯏꯅ ꯍꯀꯥꯝ ꯆꯟꯗꯨꯅ ꯄꯣꯊꯥꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯈꯗ꯭ꯔꯥꯛꯄ ꯑꯗꯨ ꯃꯇꯣꯝꯇ ꯋꯥꯗꯦ ꯍꯥꯏꯗ ꯃꯆꯤꯟ ꯑꯗꯨ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ. ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ. ꯊꯧꯂꯦꯟ ꯑꯗꯨꯅ ꯍꯀꯥꯝ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯈꯗ꯭ꯔꯥꯛꯄꯅ ꯃꯥꯒꯤ ꯈꯨꯂꯥꯛꯄꯒꯤ ꯐꯝꯐꯝꯗ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯅ, ꯍꯥꯏ ꯈꯗ꯭ꯔꯥꯛꯄ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯣ, ꯍꯥ? ꯑꯩꯒꯤ ꯐꯝꯐꯝꯗꯒ ꯐꯝꯕ ꯁꯥꯔꯗꯅ ꯅꯪ ꯅꯊ꯭ꯋꯥꯏ ꯑꯗꯨꯕꯨ ꯃꯥꯡꯅꯤꯡꯂꯕ꯭ꯔꯣ? ꯈꯨꯂꯥꯛꯄ, ꯅꯅꯥꯎ ꯑꯗꯨꯅ ꯂꯩꯔꯤꯉꯩꯗꯕꯨ ꯅꯪꯅ ꯅꯁꯣꯡ ꯐꯟꯖꯕꯒꯤ ꯋꯥꯇꯅꯤ. ꯍꯧꯖꯤꯛꯄꯨ ꯅꯪꯒꯤ ꯅꯇꯨꯡꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦꯅꯦ ꯈꯨꯂꯥꯛꯄ? ꯅꯪꯕꯨ ꯑꯩꯅ ꯀꯤꯒꯗꯧꯔꯤꯕ ꯀꯔꯝꯅ? ꯃꯇꯣꯏꯅꯩꯅꯦ ꯃꯁꯦ. ꯍꯩ, ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯍꯨꯏ ꯑꯉꯧꯕ ꯃꯥꯟꯕꯁꯦ ꯑꯃꯨꯛꯇ ꯐꯥꯖꯤꯜꯂꯣ. ꯀꯔꯤ ꯍꯥꯏꯕ? ꯑꯩꯕꯨ ꯍꯨꯏ ꯑꯉꯥꯎꯕ ꯀꯥꯏꯅ? ꯅꯪꯗꯗꯤ! ꯍꯩ, ꯃꯈꯣꯏꯁꯦ ꯐꯥꯖꯤꯜꯂꯣ. ꯑꯁꯦ ꯄꯪꯃꯅꯔ ꯀꯔꯤꯅ ꯌꯥꯝꯅ ꯀꯜꯂꯤꯅꯦ. ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯑꯄꯪꯕꯅ ꯍꯦꯟꯕꯅꯤ ꯀꯟꯕꯁꯦ. ꯅꯈꯣꯏ ꯈꯪꯗ꯭ꯔꯣ? ꯃꯈꯣꯏꯗꯤ ꯆꯥꯛ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯕꯒꯤ ꯌꯥꯝꯅ ꯀꯟꯕꯅꯤꯅꯦ. ꯐꯥꯖꯤꯜꯂꯣ. ꯊꯥꯗꯣꯛꯎꯅꯦ. ꯃꯇꯣꯏꯅꯔꯦ ꯅꯣꯏ ꯑꯩꯉꯣꯟꯗ. ꯅꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ. ꯈꯪꯖꯩ. ꯑꯗꯣꯝ ꯈꯨꯂꯥꯛꯄ. ꯅꯠꯇꯦ, ꯍꯥꯟꯅ ꯄꯥꯏꯔꯝꯕ. ꯍꯧꯖꯤꯛꯅ ꯑꯣꯏꯗ꯭ꯔꯕ. ꯀꯔꯤ? ꯍꯥꯟꯅ ꯑꯣꯏꯔꯝꯕ ꯀꯥꯏꯅ ꯑꯩꯒꯤ ꯃꯤ ꯋꯥꯠꯇꯨꯅ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯈꯪꯗꯕ ꯁꯥꯔꯗꯅ. ꯅꯪꯒꯤ ꯃꯤ ꯍꯥꯏꯕ? ꯅꯅꯥꯎ ꯑꯗꯨꯔꯣ? ꯃꯥꯅ ꯅꯠꯇꯅ ꯅꯪꯒꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦꯅꯦ? ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯖꯗ꯭ꯔꯤꯕ ꯃꯥꯜꯂꯤꯅꯤ ꯅꯪꯗꯤ. ꯃꯆꯤꯟ ꯃꯅꯥꯎ ꯑꯄꯨꯟꯕ ꯑꯣꯏꯔꯕꯗꯤ ꯂꯃꯟ ꯈꯨꯝꯕ ꯉꯝꯂꯔꯣꯏ ꯈꯪꯂꯗꯅ ꯑꯩꯅ
나코에게 나신 나나오기 말았다 싱샵 타드나 나나오와도보 인실라가 가심 쌍드 탐전한 기바다 나 띠까리마다 강네 나나오와도보 라이트라바디 낭디 또밋 강그머니 하이브시 강자되네 거리 어이 뭐 또미 깡보니까 이나 하이 나코에 가나 레이브게 머시기 후이양아오바세 사랑 다목들 럭신 그러네 수아이를 라우 공을 리바시고 거리기는 나코 해봐 아이 아두그네 마코 아두수 요링 파스는 당구고 마학디 요아수 일하일라이는 퍼까이번 남번 아두나 비젤리시엔바 요아다도 마두부나 오이는 마코 아두부 파질 타그니 행한바. 어이 다도 어이 뭐 파질 너가 끝나닝 신가노 어이 다도 와이블리니 어이 야 이라 에이 라우 콩락라바 나티봉 사드리 강어 양보 그이노도 위력리바시나 이다 미니 실라가 마차마나 우망나고 호나르가 미네 수묵 마분 나이 투이하이거든니 우리 바시 아춤바 하이라버니나 타울레나도 쿰망함다 똠민 아두막 팜라가 레람 아이 농인 톨로 야레니 낭바 다다 나나오 ko bibapo kay takpigidaba 타울렌기 마나와도기 마사노 파가 바이콤버기 마사노 피에두가 가라이데 레이 해봐 나 티도카다 hoy tada ado machin manaw na kamdawa 무엇이디 그 슈도봉 암레로이다바니네 아두나 마분시 쪽바 시보아도 막그 숨상드 시봉 안에 레라다바니네 아이 뭐이다 그 슈하나 예응론 아두기 세로가 아이나 빵 하이리브 나 톡당하다 마뽕 파나 빵 투우자 hoy tada 아이 랄로이사 나 코이다 미네 쿨락바 항락라바수 ngamdana lay hay na kumgadaba niko tabak bombay na pangu haybada na koy na pang tokadaban adugo miyamda suhay gadaban pagani angamba adugo amana masima sutaw kaysum sangda layriba miyamado bija bitak tawba adudi na koy na soyda nabato ay na pamliba se moya thaway thaba ngamdana na thokba su ngamda kaysum sangda wana sak na lenba aduni ay uningliba aduga ay na kakna 녹고 하더니 아이 나 파밀리와 농알 아이 농알 아 시리드나 아 넘버 오이버기 농알바 하이바나 야무나 숨는 농알바 넘기들어봤어 아이 나디 방리드나 자히 따라하기 마똥드디 와타오도 짜오바 사례 파드나 마기 빠랩 뿌기 뿌랩 딴망 암드나 마빠봉 파질리 바도 타독라게 칸나 아론 말라미 깡롭 아마 셈갈람 마나 따오리바 뿜바 닝타오렐쇼 로이네 캉리바니 아두막보 마차나 따오보다 농마타 콧 팅질러대 까리기노 하이네 소항러대 마나 마사부 어폭 나트라바쇼 아두끼 마틱 타자람 pamuhin misumangay. Laysa kangdong padana sakta tsuda watabi ama uylaklam. Maakso patawgi angam mamateng pangi kana aron malami siyamgalibadogi watana bayaram. Tapataw, ay ko'y nasamgaliba, aron balami asinabu, kadrak bawayga, tingnabangam gadrane. Aduga amo, pabong ningtaw na, kanglaglaga na kamdaw ba? Makoy tingnabangam nabani. Ayna chahi tara chupna mirot oidna wana khangli basi adubu aikhoigi khongi mi khaidi matik mayai loina leidune adugi samathakta khatrakpagi kangbuna amukka hena haithoi singthoi banido aduna idi wakhattaba ngamde adugide kari suwarulda ayna sengoli balami singasisu makhoidagi tadaba ngaktani ayna matam changna akhang ahi tanadana matik miyay chen mamigumna oina bagidama khaina semgal abala mi ngaktani adubudi aisu khangida ada
ꯄꯥꯈꯠꯂꯅꯨ ꯍꯥꯏꯕ ꯌꯥꯗꯦ ꯍꯦꯛꯇ ꯃꯤꯄꯥꯏꯕ ꯄꯣꯛꯏ ꯏꯄꯥ ꯑꯅꯤꯗꯨꯅꯒ ꯀꯩꯁꯨꯝꯁꯪꯗ ꯂꯩꯇꯕ ꯑꯣꯏꯔꯗꯤ ꯐꯕ ꯑꯗꯨꯒꯤꯗꯤ ꯑꯩꯒꯤꯗꯤ ꯑꯅꯤꯗ ꯅꯠꯇꯦ ꯑꯍꯨꯝ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯅꯣꯏꯒꯤ ꯏꯄꯟꯗꯨ ꯅꯨꯡꯁꯤꯔꯤꯕꯣ ꯃꯥꯅ ꯐꯠꯇꯕꯗꯒꯤ ꯑꯁꯤ ꯌꯧꯅ ꯊꯣꯛꯂꯤꯕꯅꯦ ꯃꯥꯅ ꯐꯔꯝꯂꯕꯗꯤ ꯑꯁꯤꯒꯨꯝꯕꯁꯦ ꯑꯃꯠꯇ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯦ 마수 미기 미후랑다 투루드나 떠오리고 미네 팟디 하이네 코쇼 헥다 팟다바 떠오고다 바나티 ꯑꯗꯨ ꯑꯣꯏꯔꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅ ꯂꯩꯂꯁꯤ ꯍꯥꯏꯔꯣ ꯏꯄꯥꯁꯤꯡꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯅꯤꯡ ꯇꯝꯕ ꯐꯪꯍꯟꯗꯅ ꯑꯗꯨꯃꯛ ꯁꯦꯟꯈ꯭ꯔꯁꯤ ꯍꯥꯏꯔꯕ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯗ 이 말이 하이시디 카라 이행나가다바니 하이바니다 ꯈꯟꯅꯤꯌꯦ ꯅꯪꯗꯤ ꯑꯗꯨꯝꯅ ꯅꯣꯏꯒꯤ ꯏꯅꯤꯅ ꯑꯩꯗꯤꯅꯦ ꯑꯇꯩꯗ ꯅꯠꯇꯦ ꯁꯥꯎꯅꯤꯡꯂꯤꯁꯦ ꯅꯣꯏꯒꯤ ꯅꯄꯟꯗꯨꯗꯅꯦ ꯃꯥꯅ ꯐꯠꯃꯟꯗꯕꯗꯒꯤꯅꯤꯀꯣ ꯍꯥꯏꯅ ꯈꯟꯕꯗ 야르시 고농다 하나바 떠오로 난 아시다 숨내 톡바세 어붕님 터호에 이쌀 신토이 비어이나 소이드나 와칼라마 칼락바따 이스 와 ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯖꯔꯦ 와라이 톡나바나 띠에 아시다 숨내 톡보도 미네 찡나니 하이바니 ꯍꯣꯏꯁꯦ ꯈꯪꯉꯦ ꯑꯗꯣ ꯃꯇꯝꯁꯤ ꯌꯥꯝꯅ ꯀꯨꯏꯔꯦ ꯄꯥꯕ ꯍꯣꯏꯗꯣ ꯋꯥꯔꯝꯂꯅꯤ ꯊꯕꯛ ꯈꯔꯗꯤ ꯄꯥꯏꯈꯠꯄꯅ ꯆꯨꯝꯗ꯭ꯔꯣ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤ ꯁꯤꯔꯒ ꯄꯥꯡꯈꯠꯂꯛꯄꯒꯤ ꯅꯨꯃꯤꯠ ꯊꯕꯥꯅ ꯐꯕ ꯑꯃ ꯅꯨꯃꯤꯠ ꯑꯃ ꯈꯜꯂꯒ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯗꯕꯅꯤ ꯑꯗꯨꯒꯤꯗꯤ ꯅꯪꯅ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯆꯠꯂꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯎꯅꯨꯡꯗ ꯂꯩꯔꯨꯔꯣ ꯃꯗꯨꯗꯨꯅ ꯑꯩꯁꯨ ꯅꯪꯁꯦ ꯁꯥꯐꯔꯤ ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯈꯜꯂꯒ ꯋꯥꯈꯜꯁꯦ ꯈꯔ ꯅꯦꯠꯊꯥꯏ ꯍꯣꯏꯁꯦ ꯑꯩꯁꯨ ꯌꯧꯈ꯭ꯔꯒꯦ ꯑꯗꯣ ꯊꯕꯛ ꯄꯥꯡꯊꯣꯛꯂꯝꯗꯥꯏꯗꯗꯤ ꯄꯥꯎ ꯑꯃꯗꯤ ꯄꯤꯔꯛꯂꯝꯃꯨ ꯑꯩꯁꯨ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯏ ꯍꯥꯏꯔꯛꯀꯦ ꯂꯥꯛꯑꯣ ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯌꯥꯔꯅꯤ ꯊꯤꯟꯗꯣꯛꯇ꯭ꯔꯁꯨ ꯑꯩ ꯏꯇꯣꯝꯇ ꯊꯣꯛꯈ꯭ꯔꯒꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯀꯥꯎꯅꯨꯀꯣ ꯑꯁꯣꯝꯗ ꯈꯗ꯭ꯔꯥꯛꯄꯨ ꯍꯥꯏꯁꯨ ꯈꯨꯜ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯆꯍꯤ 10 ꯑꯗꯨꯗꯗꯤ ꯑꯅꯛꯄ ꯈꯨꯜꯁꯤꯡ ꯈꯣꯞꯆꯤꯜꯂꯒ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯠꯄ ꯉꯝꯂꯕꯅꯤ ꯑꯗꯨꯃꯛꯅꯁꯨ ꯀꯅꯥꯁꯨ ꯑꯀꯤ ꯑꯈꯪ ꯂꯩꯇꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯤꯕꯅꯤ ꯑꯁꯤ ꯃꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯔꯦ ꯄꯨꯟꯁꯤꯗ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯃꯨꯛ ꯂꯥꯛꯂꯔꯣꯏ ꯇꯥꯗ ꯅꯅꯥꯎꯁꯨ ꯇꯥꯗꯒ ꯄꯨꯜꯂꯨꯗꯅ ꯄꯨꯟꯁꯤꯁꯤ ꯀꯌꯥꯗꯤ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯂꯦꯗ ꯑꯗꯨꯅꯕꯨ ꯏꯕꯣ ꯇꯤꯟꯅꯕ ꯃꯤ ꯌꯦꯡꯉ ꯇꯤꯟꯅꯧ ꯍꯥꯏꯅꯔꯤꯕ ꯑꯗꯨꯗꯤ ꯃꯤ ꯈꯔꯅ ꯇꯤꯟꯅꯕ ꯅꯛꯅꯕ ꯃꯤꯕꯨ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕ ꯈꯔ ꯑꯃꯅ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯀꯥꯟꯅꯃꯤꯟꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯃꯍꯧꯁꯥꯅꯤꯗꯤ ꯃꯍꯧꯁꯥ ꯃꯥꯅꯤ ꯑꯗꯨꯕꯨꯗꯤ ꯁꯦꯝꯕꯤꯕ ꯉꯝꯕ ꯃꯤ ꯇꯤꯟꯅꯔꯒꯅ ꯄꯨꯟꯁꯤꯁꯤ ꯊꯥꯛ ꯋꯥꯡꯈꯠꯂꯦ ꯑꯗꯨꯒ ꯆꯤꯡꯊꯕꯤꯕ ꯃꯤ ꯂꯣꯏꯅꯔꯒꯅ ꯂꯩꯈꯥ ꯇꯥꯏ ꯍꯥꯏꯅꯔꯤꯕ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯉꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯁꯣꯝꯗꯅ ꯀꯩꯁꯨꯝꯁꯪ ꯃꯅꯨꯡꯗꯅ ꯄꯥꯏꯈꯣꯝꯕꯅ ꯄꯦꯟꯗꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯝꯅ ꯈꯥꯡꯈꯤꯁꯤ ꯍꯥꯏꯔꯤꯕꯅꯣ ꯄꯨꯟꯁꯤꯁꯦ ꯁꯤꯕꯁꯨ ꯉꯝꯗ ꯍꯤꯡꯂꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯅꯤꯡꯉꯝꯗꯕ ꯑꯃꯃꯨꯛ ꯄꯨꯟꯁꯤꯗ ꯂꯥꯛꯀꯅꯤ ꯊꯥꯖꯗꯦ ꯈꯥꯡꯕꯗ ꯀꯜꯂꯣꯏꯗ ꯏꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯀꯟꯕ ꯂꯥꯛꯈꯤꯒꯅꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯏꯆꯥꯁꯤꯡ ꯍꯥꯏꯔꯒ ꯃꯈꯣꯏꯕꯨ ꯀꯔꯝ ꯂꯦꯜꯂꯝꯒꯅꯤ ꯈꯟꯕꯗ ꯍꯦꯟꯅ ꯊꯃꯣꯏ ꯑꯁꯤ ꯀꯥꯏ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯗ ꯅꯥꯎꯊꯤ ꯁꯥꯖꯗꯨꯅ ꯀꯦꯅ ꯃꯧꯅ ꯍꯤꯡꯖꯒꯗꯧꯕ ꯏꯆꯥꯁꯤꯡ ꯑꯗꯣ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯆꯩꯊꯦꯡꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯂꯅꯤ ꯈꯟꯕꯗ ꯍꯦꯟꯅ ꯊꯃꯣꯏ ꯑꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯇꯣꯛꯂꯣ ꯌꯥꯔꯦ ꯏꯇꯥꯎ ꯏꯆꯥꯁꯤꯡꯒꯤ ꯈꯟꯕꯗ ꯊꯃꯣꯏ ꯑꯁꯦ ꯑꯩꯁꯨ ꯀꯥꯏꯔꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯠꯇꯕꯗꯒꯤ ꯊꯣꯛꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯃꯤꯋꯥ ꯂꯧꯔꯝꯗ꯭ꯔꯕꯗꯤ ꯁꯨꯝꯅ ꯈꯛ ꯊꯣꯛꯂꯝꯂꯣꯏꯗꯕ ꯏꯌꯥꯝꯕꯨꯡꯁꯨ ꯇꯣꯛꯄꯤꯔꯣ ꯀꯩꯗꯧꯕꯒꯦ ꯅꯇꯣꯝꯇ ꯑꯗꯨꯝꯅ ꯅꯁꯥꯗ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯋꯥꯅ ꯈꯥꯡꯂꯤꯕ ꯑꯁꯤꯗꯒꯤ
ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯋꯥꯅꯅꯕ ꯅꯈꯣꯏꯗꯤ ꯅꯈꯨꯠꯁꯨ ꯂꯣꯏꯅ ꯆꯦꯅ ꯄꯥꯏꯅꯔꯕ ꯅꯠꯇ꯭ꯔꯥ? ꯑꯧ ꯏꯌꯥꯝꯕ. ꯊꯕꯛ ꯇꯧꯕꯗ ꯆꯦꯛꯁꯤꯟꯅ ꯇꯧꯗꯕ ꯌꯥꯗꯕ. ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀꯣ. ꯃꯃꯥꯡꯂꯣꯝꯗꯒꯤ ꯑꯩꯈꯣꯏ ꯈꯔꯅ ꯈꯗ꯭ꯔꯥꯛꯄꯨ ꯍꯣꯏꯒ ꯊꯦꯡꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯅꯈꯣꯏ ꯈꯔꯅ ꯊꯦꯡꯅꯅꯕ ꯍꯣꯠꯅꯔꯛꯀꯗꯕꯅꯤ. ꯐꯒꯅꯤ ꯏꯌꯥꯝꯕ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯈꯗ꯭ꯔꯥꯛꯄꯗ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯈꯔꯅ ꯄꯥꯊꯧ ꯍꯣꯏꯅ ꯂꯥꯟꯗꯥꯔꯛꯂꯅꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯛꯂꯝꯃꯤ. ꯃꯗꯨ ꯍꯦꯛ ꯇꯥꯕꯒ ꯑꯩ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯂꯩꯖꯩ. ꯍꯧꯖꯤꯛꯃꯛ ꯂꯥꯟꯒꯤ ꯂꯨꯆꯤꯡꯕ ꯑꯗꯣ ꯀꯧꯈꯠꯂꯨ. ꯑꯗꯨꯒ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯋꯥ ꯑꯃꯨꯛꯇ ꯁꯤꯅ. ꯐꯒꯅꯤ ꯏꯅꯤꯡꯊꯧ. ꯑꯁꯣꯝꯗꯅ ꯄꯥꯊꯧꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯈꯗ꯭ꯔꯥꯛꯄꯒꯤ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯌꯧꯁꯤꯜꯂꯛꯂꯕ. ꯂꯥꯟꯃꯤꯁꯥ ꯊꯦꯡꯅꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯠꯀꯗꯕꯅꯤ. ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯕ ꯌꯥꯔꯣꯏ. ꯐꯒꯅꯤ ꯑꯉꯝꯕ. ꯃꯌꯥꯝ ꯂꯥꯟꯊꯦꯡꯅꯔꯁꯦ. ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯂꯥꯎꯔꯒ ꯆꯤꯡꯁꯤꯟꯈꯤꯔ. ꯈꯗ꯭ꯔꯥꯛꯄꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯐꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯑꯣꯏꯗꯨꯅꯁꯨ ꯄꯥꯊꯧꯅ ꯃꯈꯣꯏꯒꯤ ꯍꯩꯁꯤꯡ ꯈꯨꯗꯤꯡ ꯂꯣꯏꯅ ꯍꯥꯟꯅ ꯈꯪꯈ꯭ꯔꯕ ꯑꯣꯏꯕꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯄꯥꯅꯕꯗ ꯂꯥꯏꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯛꯄ ꯑꯗꯨꯗ ꯈꯗ꯭ꯔꯥꯛꯄ ꯑꯗꯨ ꯄꯥꯈꯠꯅ ꯃꯁꯤꯗꯤ ꯑꯁꯨꯝꯅ ꯂꯩꯊꯕ ꯆꯨꯝꯗꯦ. ꯂꯣꯟꯅ ꯆꯦꯜꯍꯧꯕꯅ ꯐꯔꯅꯤ. ꯈꯗ꯭ꯔꯥꯛꯄ ꯑꯗꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯆꯦꯟꯒꯦ ꯇꯧꯔꯕ. ꯑꯗꯨ ꯄꯥꯊꯧꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯑꯗꯨ ꯊꯠꯆꯤꯜꯂꯒ ꯀꯗꯥꯏꯗ ꯆꯦꯟꯒꯗꯧꯔꯤꯕ? ꯆꯦꯜꯂꯁꯨ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ ꯑꯁꯤ ꯅꯁꯥꯅ ꯈꯪꯖꯗꯦꯅꯦ. ꯑꯩꯕꯨ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯅꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯈꯗ꯭ꯔꯥꯛꯄꯒꯤ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯅ ꯃꯉꯛꯁꯝ ꯃꯄꯥꯗꯨꯗ ꯊꯥꯡꯅ ꯑꯃꯨꯛꯇꯪ ꯍꯥꯏꯈꯤꯕꯗ ꯃꯉꯛꯁꯝ ꯑꯗꯨꯕꯨ ꯂꯦꯟꯗꯨꯅ ꯏ ꯍꯥꯊꯔꯛꯂꯒ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔ. ꯈꯗ꯭ꯔꯥꯛꯄ ꯂꯩꯇ꯭ꯔꯕꯗ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏ ꯊꯝꯗꯨꯅ ꯄꯥꯊꯧꯗ ꯆꯪꯖꯔꯛꯂꯝꯃꯤ. ꯆꯪꯖꯔꯛꯂꯕ ꯃꯈꯣꯏꯕꯨꯗꯤ ꯉꯥꯛꯄꯤꯗꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯕꯟꯗꯤ ꯑꯣꯏꯔꯤꯕ ꯃꯄꯥ ꯃꯄꯟꯊꯧ ꯃꯄꯥꯒꯤ ꯃꯇꯥꯎ ꯃꯈꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯊꯥꯗꯣꯛꯂꯝꯃꯤ. ꯊꯧꯕꯗꯤ ꯃꯆꯥꯅ ꯈꯗ꯭ꯔꯥꯛꯄꯕꯨ ꯍꯥꯠꯂꯒ ꯃꯈꯣꯏꯕꯨ ꯀꯩꯁꯨꯝ ꯁꯪ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄ ꯑꯗꯨꯗ ꯍꯔꯥꯎ. 이빠하기 붕어 이빠벨 이빠벨 이샤디 마마마 빠길라만 또한다바 뭐자 하이버도 나하고이라면 이빠벨 바바 ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯅꯆꯥꯗ? ꯄꯥꯕꯅ ꯄꯣꯛꯄꯤꯔꯝꯕꯒꯤ ꯅꯆꯥꯅ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯪꯖꯕꯅꯤ. ꯄꯥꯕ ꯏꯃꯥꯒꯤ ꯂꯃꯟꯗꯤ ꯅꯆꯥꯅ ꯃꯄꯣꯛ 8ꯂꯛ ꯄꯣꯛꯂꯕꯁꯨ ꯁꯤꯡꯕꯈꯛ ꯉꯝꯖꯔꯣꯏꯗꯣ. ꯃꯁꯤ ꯄꯨꯝꯕ ꯑꯁꯤ ꯑꯩꯅ ꯐꯠꯇꯕ ꯃꯤꯋꯥ ꯂꯧꯔꯨꯕꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯉꯥꯛꯇꯅꯤ. ꯑꯩ ꯑꯃꯨꯛ ꯐꯠꯇꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯑꯅꯤ ꯁꯨꯔꯝꯈꯤꯗ꯭ꯔꯥꯅꯤ. ꯏꯄꯟ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯂꯥꯛꯀꯗꯕ ꯇꯨꯡꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ ꯄꯟꯊꯧ. ꯏꯁꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯂꯥꯛꯀꯗꯕ ꯇꯨꯡꯒꯤ ꯈꯜꯂꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯅ ꯃꯔꯨꯅꯤ. ꯃꯔꯨꯅꯤ. ꯑꯁꯤ ꯍꯥꯏꯅ ꯈꯦꯡ ꯈꯦꯡ ꯂꯥꯎꯅ
lau lauduna changlakpa aduda mayam punamaktu matau yenglaga awaba kauduna wa launa noknarami asumna awaba pendaba mayam adu kaukthoknaduna hanugumna nungsi chanana pankhirami ꯑꯁ ꯂꯝꯕꯤꯅꯤꯅ ꯇꯧꯔꯤꯁꯦ ꯀꯣꯡꯒꯤ ꯀꯣꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯍꯟ ꯌꯥꯏ ꯑꯗꯣ ꯋꯥꯔꯤꯕꯨꯗꯤ ꯉꯁꯥꯏ ꯃꯈꯩ ꯁꯥꯟꯅꯔꯦꯕꯨ ꯏꯕꯥꯅꯤꯁꯦ ꯑꯗꯣ ꯅꯪꯅ ꯍꯟꯗꯛ ꯆꯠꯂꯨꯕ ꯂꯝꯗꯨꯕꯨ ꯀꯩ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯀꯩꯗꯧꯔꯕ ngasang tabam hai bang ngasang tabam ani rak suna sat hai bulam natte da kumdu akhoi sida lei di ani hum hairabu ya bu yare da kadai da gi moi gi lamdu horok pada di kumje masing thiba ngamdrabani ni ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯉꯁꯥꯡ ꯇꯥꯕꯝ ꯍꯥꯏꯔꯤꯗꯨꯗꯤ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯇꯥꯗ꯭ꯔꯤꯕꯨ era hanto ngasang tabam ta tradi nangju pura loiraba mi edunida natin nangbo poklubagi kari kanabano haibanida ngasang tabam mana wa laudun maming siaga kai chatlaba lammadabo antoine nangji nokling mum yauri e aidi ngasang tabam khangdi ꯑꯁ ꯀꯩꯅꯣꯅꯤ ꯁ꯭ꯋꯥꯏꯗꯒꯤ ꯆꯠꯂꯒꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯆꯪꯉꯦ ꯉꯁꯥꯡ ꯇꯥꯕꯝ ꯌꯧꯕꯁꯦ akoigi khongchat ki makha phole da judi khara law ne thang gana pangchang ni pangkui roi dawa adu akoigi kaina khungtha gum te na te da ro chatla gana adum makui batawni kamai haidu no khangde ju haibam khangde ba ꯑꯗꯨꯗꯤ ꯍꯟꯗꯛꯅ ꯅꯪꯅ ꯆꯠꯂꯤꯁꯦ ꯈꯣꯡꯅ ꯆꯠꯄ꯭ꯔꯥ ꯀꯩꯅ ꯆꯠꯂꯦ anto nang wangjidi aibu natte khong chatpra kaina chatli haisibu natte si hu aibu kai khumo aino ba hojiki matam masida aikhoigi sangari ama loiba ngamni dana aina loiba sunatte ipa ipu haktaktagi thambiramba sunatte natte da anto nangna khallibo natte ne nangna hangningi du mayik sing hangu kidoroge ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯁꯨꯝ ꯂꯩꯀꯥꯏꯁꯤꯗ ꯁꯨꯝ ꯇꯨꯃꯤꯟꯅ ꯇꯨꯝꯗꯅ ꯂꯩꯁꯟꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯉꯥꯏꯍꯥꯛ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯦ ꯊꯣꯛꯑ ꯐꯝꯕꯁꯤꯗꯤ ꯃꯥꯂꯦꯝ ꯁꯪꯁꯥꯔꯁꯤꯗꯤ ꯎꯕ ꯉꯝꯗꯦꯗꯅ ꯑꯗꯨ ꯅꯪꯗꯧꯅ ꯑꯗꯨ ꯉꯥꯏꯍꯥꯛ ꯇꯥꯗꯝꯒꯤ ꯏꯌꯥꯝꯕ ꯑꯃꯒꯤ ꯇꯨꯡ ꯏꯟꯅꯔꯒ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯀꯣꯏꯊꯣꯛꯎꯕ ꯍꯥꯏꯁꯦ ꯑꯩꯁꯨ ꯄꯥꯝꯃꯛꯄ ꯑꯗꯨꯒꯤ ꯍꯪꯉꯤꯅꯦ nangjidi aini chatpada hawdre na warobagi wahang ama yauriko ngasang tabam sibo ayo hairedrane nangbu ngasang tabam khangningrane 이씨 лен나ꯗꯅ ꯑꯃꯨꯛ ꯂꯩ lena bagi wana teda yaubu yauningbraba ꯅꯪꯅ ꯃꯊꯪꯒ ꯆꯠꯀꯗꯕ ꯂꯩꯔꯗꯤꯅꯦ ꯑꯩꯅꯒ ꯑꯃꯨꯛ ꯆꯤꯟꯅ ꯊꯣꯛꯅꯒ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯍꯧꯔꯛꯑꯣꯗ anto nangnadi khangdaba ma leire aije atu aidi chatkiba lamdadi anira hanna sakanba ani aidi natteda aduna aidi anira hanna satkadaba laitre nang chatkiye ga aina takturiba ꯌꯥꯏ ꯅꯪ ꯆꯠꯇ꯭ꯔꯤ ꯍꯥꯏꯔꯁꯨꯅꯦ ꯑꯩꯉꯣꯟꯗ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯂꯝꯕꯤꯗꯨꯗ ꯇꯧ ꯑꯩ ꯆꯠꯀꯦ luribana tinaba maruk mapangda aidi khudong thiba mafamdadi haidi komnung leibagi warisu sanangra aijariba aduna pataba lambi edudadi maruk mapangdi ainasu hekti chalaningdaba aduna ai maro ai itawda ai haibadi ngamjaro madugi lambido aibu arembagi chatlena khanjaramlabni kino ꯅꯠꯇꯦ ꯀꯔꯤꯅꯣ ꯅꯪꯅ ꯀꯣꯝꯗꯨꯗ ꯑꯗꯨꯛ ꯂꯨꯅ ꯋꯥꯔꯤ ꯁꯥꯔꯤꯁꯤꯕꯣ ꯅꯠꯇꯦ ꯕꯨꯠ ꯕ꯭ꯔꯦꯛꯀ ꯊꯣꯛꯄꯒꯤ ꯃꯑꯣꯡꯂꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ maro aina madugi maramda yamna kaina khangubagi wasu natabako oibudi thengnaraktibo
ꯑꯩꯅ ꯈꯨꯜ ꯑꯗꯨꯗ ꯆꯠꯄꯗ ꯅꯣꯡꯃ ꯐꯥꯅꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯗꯩꯗ ꯂꯝꯕꯤꯗ nimfu ꯑꯉꯥꯡꯗꯒꯤ ꯅꯨꯕꯤꯗꯒꯤ ꯑꯍꯟ ꯑꯉꯥꯡ ꯂꯣꯏꯅ ꯈꯥꯛꯇꯨꯅ ꯀꯣꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯛꯂꯤꯕꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯀꯣꯝꯃꯅ ꯑꯩꯅ ꯇꯠꯇꯅ ꯍꯥꯏꯔꯤꯁꯦ ꯃꯗꯨꯗ ꯀꯔꯤ ꯍꯥꯏꯅꯩ ꯈꯪꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯅꯤꯕ ꯑꯣ ꯀꯣꯝꯗꯨꯗꯅꯦ ꯑꯉꯥꯡ ꯆꯍꯤ 4ꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯈꯣꯡꯁꯦ ꯃꯈꯣꯡ ꯅꯥꯝꯃ ꯄꯨꯊꯈꯤꯕꯗꯒꯤ ꯑꯗꯨꯝ ꯆꯤꯡꯈꯠꯄ ꯉꯝꯗ꯭ꯔꯦꯗꯅ ꯃꯗꯨꯗ ꯆꯥꯗ ꯊꯛꯇꯗꯅ ꯀꯣꯝꯖꯥꯎ ꯑꯗꯨꯗ ꯃꯈꯣꯡ ꯅꯥꯝꯃ ꯑꯗꯨ ꯄꯨꯊꯕꯗꯒꯤꯅꯦ ꯑꯗꯨꯝ ꯍꯧꯒꯠꯄ ꯉꯝꯂꯛꯇꯕꯗꯒꯤ ꯑꯉꯥꯡ ꯑꯗꯣ ꯀꯣꯝꯗꯨꯗ ꯑꯗꯨꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯂꯝꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯄ꯭ꯔꯞ ꯍꯟꯒꯦꯁꯨ ꯍꯦꯛ ꯌꯥꯗ ꯑꯩꯁꯤ ꯃꯔꯨ ꯀꯣꯛ ꯉꯥꯎꯗꯅ ꯃꯣꯏꯒꯤ ꯉꯁꯥꯡ ꯇꯥꯐꯝ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯩꯁꯦ ꯄꯟꯗꯅ ꯑꯗꯨꯝ ꯑꯍꯤꯡ ꯑꯃ ꯌꯥꯔꯛꯂꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯅ ꯇꯥꯕꯗ ꯍꯧꯖꯤꯛ ꯌꯥꯝꯕꯦꯝ ꯂꯥꯕꯒꯤ ꯊꯋꯥꯏ ꯃꯈꯣꯏꯒꯤ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯂꯝꯕꯤꯗꯣ ꯑꯁꯣꯡꯕ ꯎꯃꯪꯁꯤꯡꯅ ꯅꯛꯅꯕ ꯃꯅꯥꯛꯇ ꯂꯩꯕ ꯂꯝꯕꯤꯒꯤ ꯀꯣꯝ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯃꯥꯅꯤ ꯃꯔꯨ ꯃꯔꯨꯞꯇꯤ ꯀꯔꯝ ꯈꯪꯉꯤꯕ ꯂꯩꯀꯥꯏꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄꯁꯨ ꯅꯠꯇꯦ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯆꯠꯂꯨꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯀꯔꯝ ꯎꯏꯅꯣ ꯏꯇꯥꯎ ꯉꯁꯥꯡ ꯇꯥꯐꯝ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯁꯥꯐꯣꯡꯂꯤꯕ ꯊꯋꯥꯏ ꯑꯗꯣ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯊꯋꯥꯏꯅꯤ ꯊꯋꯥꯏ ꯀꯔꯤ ꯌꯥꯝꯕꯦꯝ ꯂꯥꯕ ꯌꯥꯝꯕꯦꯝ ꯂꯥꯕ ꯌꯥꯝꯕꯦꯝ ꯂꯥꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯃꯥꯡꯒꯦꯇ ꯃꯥꯡꯕ ꯉꯝꯕ ꯇꯧꯒꯦꯇ ꯇꯧꯕ ꯉꯝꯕ ꯀꯔꯤ ꯂꯩ ꯍꯨꯒꯦ ꯉꯝꯕ ꯁꯅꯥ ꯍꯨꯒꯦ ꯉꯝꯕ ꯃꯍꯥꯔꯥꯅꯤ ꯍꯨꯒꯦ ꯉꯝꯕ ꯌꯥꯝꯕꯦꯝ ꯂꯥꯕ ꯀꯔꯤ ꯂꯥꯏ ꯍꯥꯠꯀꯦ ꯉꯝꯕ ꯄꯨꯠ ꯍꯥꯠꯀꯦ ꯉꯝꯕ ꯌꯥꯝꯕꯦꯝ ꯂꯥꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗꯃꯛꯇꯒꯤ ꯊꯣꯛꯈꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤꯃꯛꯇꯗꯒꯤ ꯀꯔꯤ ꯈꯣꯡꯅꯥꯡ ꯑꯁꯤꯃꯛꯇꯗꯒꯤ ꯏꯇꯥꯎ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯏꯇꯨꯅ ꯑꯩꯁꯤ ꯉꯁꯥꯏ ꯏꯁꯤꯡ ꯁꯣꯛꯑꯝꯃꯣꯅ ꯍꯥꯏꯕꯅꯤ ꯑꯩꯁꯤ ꯀꯥꯎꯕꯒꯨꯝ ꯑꯩꯁꯤ ꯏꯇꯥꯎ ꯅꯪ ꯂꯩꯒꯦꯁꯨ ꯂꯩꯍꯧꯔꯣ ꯅꯠꯇꯦ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯀꯥꯎꯕ ꯑꯃ ꯏꯇꯥꯎ ꯅꯪ ꯂꯩꯍꯧꯔꯣ ꯑꯩꯀꯣ ꯑꯝꯇ ꯏꯇꯥꯎ ꯋꯥꯏꯒꯦ ꯌꯥꯝꯕꯦꯝ ꯂꯥꯕꯒꯤ ꯃꯤꯡ ꯄꯜꯂꯨꯔꯕ ꯃꯇꯨꯡꯗ ꯑꯗꯨꯛꯀꯤ ꯊꯤꯔꯨꯝꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕꯒꯤ ꯃꯤꯑꯣꯡ ꯃꯇꯧ ꯎꯠꯄ ꯌꯥꯗꯦ ꯀꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯈꯣꯡꯅꯥꯡ ꯑꯁꯤꯗꯒꯤꯁꯨ ꯊꯣꯛꯈꯤ ꯍꯥꯏꯕꯅꯤꯅ ꯃꯥꯅꯗꯤ ꯇꯥꯔꯝꯃꯣꯏꯗ꯭ꯔꯣ ꯑꯍꯟ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯌꯥꯝꯕꯦꯝ ꯂꯥꯕ ꯍꯥꯏꯕ ꯅꯨꯄꯥꯗꯨ ꯑꯩ ꯑꯣꯏꯔꯝꯃꯗꯤ ꯅꯪ ꯀꯩꯗꯧꯅꯤ ꯅꯪ ꯌꯥꯝꯕꯦꯝ ꯂꯥꯕ꯭ꯔꯥ ꯍꯥꯏꯌꯣ ꯅꯪ ꯑꯩꯒꯤ ꯃꯔꯨꯞ ꯑꯍꯟ ꯇꯣꯜꯂ ꯅꯠꯇ꯭ꯔꯒ ꯅꯪ ꯌꯥꯝꯕꯦꯝ ꯂꯥꯕ꯭ꯔꯥ ꯍꯩ ꯌꯥꯝꯕꯦꯝ ꯂꯥꯕꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯥꯐꯣꯡ ꯉꯝꯗꯅ ꯂꯩꯔꯛꯄ ꯌꯥꯝꯕꯦꯝ ꯂꯥꯕꯅꯤ ꯑꯩꯉꯣꯟꯗ ꯆꯪꯁꯤꯜꯂꯛꯀꯅꯣ ꯃꯔꯨ ꯌꯥꯝꯕꯦꯝ ꯂꯥꯕ ꯑꯩꯉꯣꯟꯗ ꯆꯪꯁꯤꯜꯂꯛꯀꯅꯣ ꯑꯩ ꯏꯇꯣꯟ ꯏꯁꯤ ꯀꯔꯤꯅꯣ ꯈꯣꯟꯖꯦꯜ ꯑꯁꯤꯁꯨ ꯑꯣꯜꯂꯛꯄꯒꯨꯝ ꯐꯥꯎꯔꯤꯅꯤ ꯑꯩꯕꯨ ꯀꯔꯤ ꯑꯔꯦꯟ ꯊꯣꯛꯀꯦ ꯀꯔꯤꯒꯤ ꯉꯁꯥꯡ ꯇꯥꯕ ꯃꯥꯏꯁꯤꯔꯨꯏꯁꯤ ꯅꯠꯇꯦ ꯑꯍꯟ ꯌꯥꯏ ꯅꯪ ꯀꯨꯏꯔꯦ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝ ꯉꯥꯡꯕꯤꯔꯛꯀꯅꯣ ꯑꯩ ꯏꯆꯥꯁꯤꯡ ꯏꯄꯥꯏꯕꯗ ꯑꯩ ꯀꯔꯤꯅꯣ ꯇꯧꯔꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯀꯔꯝꯕ ꯋꯥ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯕꯤꯔꯛꯀꯅꯣ ꯇꯣꯡꯕ꯭ꯔꯝꯒꯤ ꯇꯥꯃꯨꯇꯣꯟ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯑꯩꯒꯤ ꯏꯆꯦ ꯃꯌꯨꯝ ꯄꯥꯜꯂꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯀꯔꯤ ꯇꯣꯡꯕ꯭ꯔꯝꯒꯤ ꯇꯥꯃꯨꯇꯣꯟꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯦ ꯍꯥꯏꯕ ꯑꯗꯨꯗꯤ 이템 라시야. 마니. 그래. 이템 라시부 남기나세. 또한 나는 싱랑이지 그리나요. 나때 난게 아동 엄마 다우도 해 마망 샴푸 오이드. 그래 난게 세이부 현기마 다곰 락나리브라. 농마 동브랑기 다무 도노이다. 아이 이시나 아이부 사고다. 마코이 통갈 하진 밤내락 람둥 오흠 방바드다. 마사모 파바 사힝자바 사캉다바 힝자바마
ꯃꯈ꯭ꯋꯥꯡꯒ ꯃꯈꯣꯡꯒ ꯇꯣꯉꯥꯟ ꯇꯥꯍꯟꯈꯤꯕ ꯌꯥꯝꯕꯦꯝ ꯂꯥꯕ ꯍꯥꯏꯕꯗꯨ ꯅꯪ ꯈꯪꯗꯤ ꯈꯪꯉꯤꯀꯣ ꯑꯍꯟ ꯌꯥꯏ. ꯌꯥꯝꯕꯦꯝ ꯂꯥꯕ ꯃꯀꯣꯛꯀ ꯃꯈꯣꯡꯒ ꯄꯨꯝꯅꯃꯛ ꯁꯦꯒꯥꯏ. ꯈꯪꯖꯩ ꯈꯪꯖꯩ. ꯃꯁꯥ ꯃꯎ ꯐꯕ ꯃꯇꯨ ꯃꯃꯥꯟ ꯁꯤꯠ ꯅꯥꯟꯕ ꯋꯥꯡ ꯆꯥꯎꯕ ꯃꯤ ꯍꯥꯏꯕꯗꯨ ꯁꯣꯝ. ꯌꯥꯝꯕꯦꯝ ꯂꯥꯕ ꯍꯧꯖꯤꯛꯇꯤ ꯃꯤꯡ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ. ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯃꯔꯨꯞ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯆꯪꯗꯅ ꯂꯩꯔꯤꯕ? ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯩꯅ ꯃꯇꯝ ꯈꯔ ꯑꯣꯏꯔꯅꯤ. ꯍꯥꯏꯔꯤꯕ ꯑꯁꯤꯅꯗꯤ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯂꯣꯏꯅꯃꯛ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯁꯤ. ꯆꯟꯗꯦ. ꯃꯥꯅ ꯅꯪꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯤ. ꯑꯩꯅ ꯉꯥꯡꯍꯟꯗꯕꯅꯤ. ꯑꯗꯨꯗꯤ ꯅꯪ ꯑꯐꯕ ꯃꯤ ꯅꯠꯇꯦ. ꯅꯪ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯌꯥꯝꯕꯦꯝ ꯂꯥꯕ. ꯍꯧꯖꯤꯛ ꯌꯥꯝꯕꯦꯝ ꯂꯥꯕꯅ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯝꯃꯤ. ꯀꯔꯤ? ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯊꯋꯥꯏ ꯑꯃꯁꯨ ꯅꯍꯥꯛꯅ ꯁꯨꯞꯅꯝ ꯁꯥꯁꯟ ꯇꯧꯔꯒ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯀꯔꯤ ꯄꯥꯝꯃꯤ? ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ? ꯑꯩꯒꯤ ꯑꯄꯥꯝꯕ, ꯑꯩꯒꯤ ꯑꯅꯤꯡꯕ ꯄꯨꯝꯕ ꯏꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯅꯕ, ꯇꯝꯕ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯃꯔꯨꯞꯀꯤ ꯍꯛꯆꯥꯡ ꯑꯩꯒꯤ ꯑꯣꯏꯕꯅꯤ. ꯑꯍꯟ ꯌꯥꯏ, ꯑꯩ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯒꯜꯂꯨ. ꯀꯔꯤ? ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯉꯛꯑꯒ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯛꯄ? ꯌꯥꯔꯣꯏ. ꯌꯥꯝꯕꯦꯝ ꯂꯥꯕ ꯑꯣꯏꯒꯦꯔꯥ, ꯌꯥꯝꯕꯦꯝ ꯇꯣꯝꯕ ꯑꯣꯏꯒꯦꯔꯥ, ꯌꯥꯝꯕꯦꯝ ꯍꯥꯏꯕ ꯁꯥꯒꯩꯒꯤ ꯃꯤ ꯑꯃꯠꯇ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯆꯪꯍꯜꯂꯣꯏ. ꯌꯦꯡꯉꯣ, ꯑꯍꯟ ꯌꯥꯏ, ꯑꯩꯒꯤꯁꯨ ꯇꯧꯕ ꯉꯝꯕ ꯏꯇꯤꯛ ꯅꯍꯥꯛꯅ ꯈꯪꯗ꯭ꯔꯤꯅꯦ ꯌꯥꯝꯕꯦꯝ ꯇꯣꯝꯕ. ꯑꯩ ꯌꯥꯝꯕꯦꯝ ꯂꯥꯕ ꯍꯥꯏꯕꯅꯦ. ꯌꯥꯝꯕꯦꯝ ꯂꯥꯕ ꯍꯥꯏꯒꯦꯔꯥ, ꯌꯥꯝꯕꯦꯝ ꯇꯣꯝꯕ ꯍꯥꯏꯒꯦꯔꯥ, ꯌꯥꯝꯕꯦꯝ ꯆꯥꯎꯕ ꯍꯥꯏꯒꯦꯔꯥ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ. ꯑꯍꯟ ꯌꯥꯏ, ꯑꯩꯅ ꯌꯥꯝꯕꯦꯝ ꯍꯥꯏꯕ ꯁꯥꯒꯩ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯌꯨꯝꯗ ꯁꯨꯡꯆꯪ ꯆꯪꯕꯒꯤ ꯑꯌꯥꯕ ꯑꯗꯣ ꯑꯩꯍꯥꯛꯅ ꯄꯤꯒꯗꯕ ꯂꯩꯇꯦ. ꯅꯍꯥꯛꯅ ꯇꯣꯝꯕ ꯑꯣꯏꯒꯦꯔꯥ, ꯆꯥꯎꯕ ꯑꯣꯏꯒꯦꯔꯥ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯧ. ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯍꯛꯆꯥꯡꯗꯒꯤ ꯅꯍꯥꯛ ꯊꯨꯅ ꯃꯛꯊꯣꯛꯎ. ꯑꯩ ꯃꯍꯥꯛꯄꯨ ꯉꯁꯥꯡ ꯇꯥꯕꯝꯗ ꯄꯨꯒꯗꯕ ꯋꯥꯠꯂꯤ. ꯃꯁꯤꯗꯤ ꯀꯥꯟꯅꯔꯣꯏ. ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯅꯝꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯊꯝꯂꯒꯦ. ꯃꯍꯥꯛꯀꯤ ꯃꯔꯨꯞꯀꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯉꯥꯡꯒꯦ. ꯀꯔꯤꯅꯣ ꯃꯥꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯤꯁꯤꯅ? ꯏꯇꯥꯎ, ꯑꯍꯟ ꯌꯥꯏ. ꯍꯣꯏ, ꯌꯥꯝꯕꯦꯝ ꯂꯥꯕ, ꯅꯇꯥꯠ ꯈꯪꯉꯤ. ꯅꯕꯨꯗꯤ ꯅꯔꯧꯁꯤꯡ ꯂꯩꯕ ꯁꯥꯅꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯉꯥꯡꯂꯛꯀꯅꯨ. ꯀꯔꯤꯅꯣ ꯌꯥꯝꯕꯤ? ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯅꯪ ꯍꯧꯖꯤꯛꯇ ꯌꯥꯝꯕꯦꯝ ꯇꯣꯝꯕꯅꯤ, ꯌꯥꯝꯕꯦꯝ ꯂꯥꯕꯅꯤ, ꯌꯥꯝꯕꯦꯝ ꯆꯥꯎꯕꯅꯤꯅꯦ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯗꯨꯗꯤ. ꯀꯔꯤ? ꯏꯇꯥꯎ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯏꯇꯥꯎ? ꯏꯇꯥꯎ, ꯑꯩꯕꯨ ꯀꯣꯛ ꯌꯥꯝꯅ ꯁꯥꯍꯜꯂꯛꯀꯅꯨ. ꯑꯩꯁꯦ ꯈꯨꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ, ꯆꯍꯤ 150 ꯑꯗꯨꯗꯒꯤ ꯃꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯈꯟꯅꯔꯤꯕ ꯌꯨꯝꯅꯥꯝ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯑꯗꯣ ꯑꯩꯅꯤ. ꯀꯔꯤꯅꯣ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯕꯨ ꯑꯩꯅ ꯊꯋꯥꯏ ꯂꯧꯒꯦꯁꯨ ꯉꯝꯃꯤ, ꯍꯤꯡꯍꯟꯒꯦꯁꯨ ꯉꯝꯃꯤ. ꯅꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯑꯩꯒꯤ ꯈꯨꯕꯥꯛꯅꯨꯡꯗ ꯍꯥꯞꯂꯗꯨꯅ ꯌꯨꯝꯅꯥꯝ ꯇꯣꯝꯕ ꯑꯩꯅ ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯃꯗ ꯂꯥꯛꯅꯍꯟꯕꯒꯨꯝ ꯅꯍꯥꯛꯄꯨꯁꯨ ꯑꯩꯅ ꯂꯥꯛꯅꯍꯟꯕ ꯉꯝꯃꯤ. ꯀꯔꯤꯅꯣ? ꯏꯇꯥꯎ, ꯀꯔꯤ ꯅꯪꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯏꯇꯥꯎ? ꯑꯩꯒꯤ ꯏꯁꯥ ꯁꯣꯛꯂꯛꯀꯅꯨ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯒ ꯂꯥꯏꯑꯣꯏꯔꯕ ꯃꯄꯣꯛ ꯑꯩꯈꯣꯏꯒꯗꯤ ꯀꯔꯝ ꯃꯥꯟꯅꯒꯅꯤ? ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ? ꯀꯗꯥꯏ? ꯏꯁꯤꯡꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ? ꯑꯅꯤꯔꯛ ꯁꯨꯅ ꯊꯦꯡꯂꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯏꯕꯤ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯂꯧꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯑꯁꯦ ꯌꯨꯝꯅꯥꯝ ꯇꯣꯝꯕ ꯏꯃꯤꯡ ꯍꯣꯡꯒꯦ. ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ? ꯍꯥꯏ, ꯌꯨꯝꯅꯥꯝ ꯇꯣꯝꯕ. ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯕꯨꯠꯁꯤꯗꯤ? ꯃꯥꯒꯤ ꯁꯥꯏꯑꯣꯟ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯌꯨꯝꯅꯥꯝ ꯇꯣꯝꯕ, ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯊꯋꯥꯏ ꯑꯗꯣ ꯅꯍꯥꯛ ꯊꯨꯅ ꯑꯃ ꯂꯧꯊꯣꯛꯑ ꯆꯠꯈ꯭ꯔꯣ. ꯀꯔꯤꯅꯣ?
ꯌꯥꯝꯕꯦꯝ ꯂꯥꯕ ꯁꯥꯐꯣꯡꯂꯛꯄꯒ ꯌꯨꯝꯅꯥꯝ ꯇꯣꯝꯕ ꯃꯥꯡꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯕ? ꯌꯨꯝꯅꯥꯝ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯌꯥꯝꯕꯦꯝ ꯂꯥꯕ ꯅꯪꯒꯤ ꯑꯗꯨꯝꯕ ꯅꯔꯝꯆꯠꯇꯨꯗꯤ ꯅꯍꯥꯛꯅ ꯕꯨꯠ ꯑꯣꯏꯔꯕꯁꯨ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯀꯦ ꯇꯧꯏꯀꯣ. ꯃꯁꯤꯗꯤ ꯌꯨꯝꯅꯥꯝ ꯇꯣꯝꯕ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯖꯜꯂꯒꯦ. ꯏꯇꯥꯎ, ꯀꯔꯤꯅꯣꯃꯤ ꯅꯪ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯉꯤꯗꯨ ꯀꯩꯗꯧꯔꯒꯦꯕ? ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯤꯁꯤꯕꯨ ꯑꯩꯕꯨ ꯍꯥꯠꯄ ꯉꯝꯒꯗꯧꯔꯤꯕ ꯃꯤ ꯃꯥꯜꯂꯦꯀꯣ. ꯌꯥꯔꯦ, ꯅꯪ ꯐꯥꯒꯤꯗꯣ ꯇꯧꯔꯅꯨ ꯍꯥꯏꯁꯦ ꯏꯇꯥꯎ. ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯝꯇ ꯂꯩꯁꯤ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯤ ꯐꯥꯒꯤꯅꯣꯃꯤ ꯏꯇꯥꯎ? ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯅꯠꯇꯦ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯕ? ꯀꯔꯤꯅꯣꯃꯤ ꯏꯇꯥꯎ? ꯑꯩꯕꯨ ꯀꯣꯛ ꯉꯥꯎꯔꯦ ꯏꯇꯥꯎꯅ ꯍꯪꯉꯤꯗꯨꯕꯨ ꯀꯔꯤꯅꯣꯃꯤ ꯏꯇꯥꯎ? ꯉꯥꯎꯒꯅꯤꯀꯣ. ꯅꯪ ꯅꯀꯣꯛ ꯉꯥꯎꯒꯅꯤ. ꯑꯩ ꯅꯪ ꯅꯀꯣꯛ ꯉꯥꯎꯒꯅꯤꯁꯦ ꯑꯩ ꯈꯪꯉꯤ. ꯌꯦꯡꯉꯨꯅꯦ, ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯁꯥꯡ ꯊꯥꯕꯝꯒꯤ ꯋꯥꯔꯤ ꯂꯤꯔꯤ. ꯑꯗꯨꯒ ꯅꯪꯅ ꯃꯊꯣꯡ ꯃꯔꯥꯡ ꯀꯔꯤꯅꯣ ꯚꯥꯞꯃꯦꯟ ꯒ꯭ꯌꯥꯟꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗꯕꯤꯗ ꯅꯪꯅ ꯌꯥꯝꯕꯦꯝ ꯂꯥꯕꯅꯤ. ꯑꯁ ꯏꯇꯥꯎ, ꯌꯥꯝꯕꯦꯝ ꯂꯥꯕ ꯍꯥꯏꯁꯤꯕꯨ ꯀꯅꯥꯅꯣꯕ? ꯑꯩ ꯀꯣꯛꯁꯤ ꯉꯥꯎꯔꯒ ꯆꯤꯛꯈꯠꯂꯛꯑꯦꯀꯣ ꯏꯇꯥꯎ. ꯆꯤꯛꯀꯅꯤ. ꯑꯩꯗꯤ ꯅꯪꯅ ꯀꯣꯛ ꯉꯥꯎꯔꯁꯨꯅꯦ ꯍꯟꯅ ꯌꯦꯡꯒꯗꯕ ꯂꯩꯇ꯭ꯔꯦ. ꯏꯇꯥꯎ, ꯌꯨꯝ ꯆꯠꯂꯁꯤꯔꯥ? ꯉꯥꯏꯈꯣ, ꯅꯪ ꯌꯨم ꯆꯠꯄ ꯌꯥꯈꯤꯔꯣꯏꯗ. ꯑꯩ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯑꯩ ꯋꯥꯔꯤ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯅ ꯚꯥꯞ ꯇꯥꯅ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯋꯥꯈꯜ ꯑꯗꯣ ꯑꯩ ꯂꯧꯁꯤꯡ ꯄꯤꯒꯦ. ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ? ꯌꯦꯡꯉꯣ, ꯉꯁꯤꯗꯒꯤꯅꯤ ꯆꯍꯤ 150ꯒꯤ ꯃꯃꯥꯡꯗ ꯌꯨꯝꯅꯥꯝ ꯇꯣꯝꯕꯗ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ. ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯕ ꯉꯝꯕ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯗꯕ ꯂꯩꯇꯦ. ꯌꯨꯝꯅꯥꯝ ꯇꯣꯝꯕ, ꯅꯪ ꯑꯃꯨꯛ ꯁꯥꯐꯣꯡꯂꯛꯂꯕ? ꯏꯇꯥꯎ, ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯅꯪ ꯑꯃꯨꯛꯇ ꯃꯨꯟꯅ ꯇꯥꯈꯣ. ꯅꯍꯥꯛꯅ ꯇꯧꯁꯤꯟꯅꯔꯤꯕ꯭ꯔꯥ ꯑꯃ ꯇꯧꯔꯤꯕ꯭ꯔꯥ ꯑꯩ ꯚꯥꯞꯃꯦꯟ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯃꯃꯥꯡꯗ ꯇꯧꯔꯝꯕꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯤꯕ ꯀꯔꯤꯁꯨ ꯐꯥꯎꯗ꯭ꯔꯦ. ꯅꯍꯥꯛꯅ ꯇꯧꯅꯤꯡꯕ ꯃꯇꯧ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯇꯧꯔꯛꯄ ꯌꯥꯔꯦ. ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯔꯤꯁꯤꯃꯗꯤ ꯅꯪ ꯇꯥꯗꯕ ꯌꯥꯔꯦ. ꯀꯔꯤ ꯋꯥꯔꯤ? ꯌꯨꯝꯅꯥꯝ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯆꯍꯤ 150ꯒꯤ ꯃꯃꯥꯡꯗꯒꯤ ꯋꯥꯔꯤꯅꯔꯛꯂꯕ ꯅꯨꯄꯥ ꯑꯃꯈꯛꯀꯤ ꯃꯃꯤꯡ. ꯃꯍꯥꯛꯅ ꯇꯧꯕ ꯉꯝꯗꯕ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯂꯩꯇꯦ. ꯌꯥꯝꯕꯦꯝ ꯂꯥꯕꯅ ꯇꯧꯕ ꯉꯝꯈꯤꯗꯕ ꯇꯥꯏꯕꯪꯗꯁꯨ ꯀꯔꯤ ꯂꯩꯈꯤꯗꯦ? ꯍꯣꯔꯦꯟ ꯅꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯔꯛꯂꯕꯗꯤ, ꯅꯀꯣꯛ ꯑꯃꯨꯛ ꯆꯤꯛꯂꯦ ꯍꯥꯏꯔꯛꯂꯕꯗꯤ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯑꯩꯗꯤ ꯅꯃꯥꯏꯗꯨꯗ ꯇꯤꯟ ꯁꯤꯠꯆꯜꯂꯝꯃꯒ ꯆꯦꯟꯒꯦ. ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯇꯥꯒꯦ ꯍꯥꯏꯕ꯭ꯔꯥ ꯇꯥꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯍꯥꯏꯌꯣ. ꯌꯨꯝꯅꯥꯝ ꯇꯣꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯑꯗꯨꯒꯨꯝ ꯑꯩꯅ ꯄꯣꯛꯄ ꯉꯝꯖꯔꯕꯗꯤ ꯈꯟꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯤꯡꯖꯔꯒ ꯂꯥꯛꯂꯤꯕꯅꯤ. ꯑꯩꯗꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯊꯦꯡꯅꯕ ꯃꯤꯀꯨꯞ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯒꯤꯗꯃꯛ ꯈꯨꯜ ꯑꯁꯤꯗ ꯑꯩꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯏꯪꯈꯣꯜꯅꯆꯤꯡꯕ ꯄꯤꯔꯗꯨꯅ ꯂꯩꯍꯟꯒꯅꯤ. ꯌꯥꯒꯅꯤ ꯂꯩꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯊꯣꯛꯀꯅꯤ. ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ, ꯅꯪꯅ ꯑꯁꯨꯛ ꯂꯨꯕ ꯋꯥꯔꯤ ꯑꯃ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧꯔꯒ ꯅꯈꯣꯟ ꯑꯃ ꯚꯨꯠ ꯑꯃꯨꯛ ꯁꯥꯏ, ꯃꯤꯔꯣꯟ ꯇꯥꯅ ꯑꯃꯨꯛꯁꯨ ꯅꯠꯇꯦ. ꯅꯪꯒꯤ ꯋꯥꯈꯜꯁꯤ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯌꯨꯝꯅꯥꯝ ꯇꯣꯝꯕ, ꯅꯇꯥ ꯇꯧꯒꯅꯨ. ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯇꯥꯏꯕꯪ ꯄꯥꯜꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯊꯤꯔꯛꯄ ꯀꯨꯏꯔꯕꯅꯤ. ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯑꯃ ꯐꯪꯂꯗꯨꯅ ꯍꯛꯆꯥꯡ ꯑꯁꯤꯗ ꯀꯥꯏꯗꯣꯡꯗꯨꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯂꯤꯈꯨꯟ ꯃꯔꯤꯛ ꯆꯨꯝ ꯂꯤꯕ ꯉꯝꯂꯅꯤ ꯈꯟꯅ ꯈꯣꯡ ꯑꯁꯤ ꯊꯥꯡꯇꯣꯔꯛꯄꯅꯤ. ꯌꯥꯝꯕꯦꯝ ꯂꯥꯕ, ꯌꯥꯝꯕꯦꯝ ꯂꯥꯕ, ꯅꯍꯥꯛꯀꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯎ. ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯈꯣꯏꯗꯨꯝꯅꯔꯦꯅꯦ. ꯏꯇꯥꯎ ꯇꯣꯝꯕ, ꯃꯇꯝ ꯀꯨꯏꯔꯕ ꯆꯍꯤ ꯀꯌꯥꯁꯤꯒꯤ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯅꯨꯡꯁꯤꯔꯕ ꯏꯇꯥꯎ ꯅꯪ ꯑꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯊꯦꯡꯅꯔꯦꯗꯣ. ꯌꯥꯝꯕꯦꯝ ꯂꯥꯕ, ꯅꯍꯥꯛꯇꯤ ꯑꯩꯕꯨ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯝꯂꯤꯕ? ꯏꯇꯥꯎꯒꯤ ꯈꯣꯡꯊꯥꯡ ꯑꯃ, ꯃꯤꯠꯌꯦꯡ ꯑꯃ, ꯈꯨꯠꯍꯥꯏ ꯑꯃ ꯅꯇꯥꯎꯅ ꯃꯤꯀꯨꯞ ꯑꯃꯇ ꯀꯥꯎꯕ ꯂꯩꯇꯦ.
ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ 152ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯅꯪ ꯑꯩ ꯃꯔꯨꯞ ꯁꯥꯟꯅꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯂꯤ ꯑꯁꯤꯔ? ꯅꯤꯡꯁꯤꯡꯂꯤ. ꯌꯥꯝꯕꯦꯝ ꯂꯥꯕꯅ ꯌꯨꯝꯅꯥꯝ ꯇꯣꯝꯕ ꯅꯤꯡꯁꯤꯡꯂꯤ. ꯍꯩ, ꯍꯤꯡꯆꯥꯕ ꯚꯨꯠ ꯄ꯭ꯔꯦꯠ ꯌꯥꯝꯕꯦꯝ ꯂꯥꯕ! ꯍꯤꯡꯆꯥꯕ ꯚꯨꯠ ꯄ꯭ꯔꯦꯠ ꯌꯨꯝꯅꯥꯝ ꯇꯣꯝꯕ. ꯅꯍꯥꯛꯅꯗꯤ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯕꯨ ꯊꯦꯡꯅꯗ ꯐꯪꯈ꯭ꯔꯤꯕꯅꯣ? ꯏꯄꯨ ꯆꯨꯔꯨꯡ ꯂꯥꯏꯒꯤ ꯃꯇꯦꯡꯗꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯐꯪꯖꯈꯤꯕꯅꯤ. ꯀꯔꯤ? ꯏꯄꯨ ꯆꯨꯔꯨꯡꯂꯥꯏ ꯃꯍꯥꯛꯄꯨꯁꯨ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ? ꯂꯩꯔꯤ ꯏꯇꯥꯎ. ꯃꯔꯨꯞ ꯌꯨꯝꯅꯥꯝ ꯇꯣꯝꯕ, ꯏꯄꯨ ꯆꯨꯔꯨꯡ ꯂꯥꯏ ꯇꯥꯏꯕꯪ ꯄꯥꯟꯁꯤꯗ ꯑꯩꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ, ꯑꯩꯈꯣꯏꯒꯨꯝꯕ ꯀꯌꯥ ꯑꯃꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯇꯥꯏꯕꯪꯁꯤꯗ ꯂꯩꯔꯤꯕꯅꯤ. ꯆꯨꯝꯃꯤ. ꯏꯄꯨ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯂꯤꯆꯠ ꯈꯨꯗꯤꯡꯃꯛ ꯈꯪꯕꯅ ꯅꯍꯥꯛꯇꯤ ꯑꯗꯨꯛ ꯆꯤꯜꯍꯥꯎ ꯊꯤꯒꯟꯕ ꯚꯨꯠꯅꯤꯗꯣ. ꯅꯍꯥꯛꯀꯤ ꯅꯒꯨꯟ ꯁꯥꯊꯦꯛꯄꯨ ꯈꯪꯂꯗꯨꯅ ꯇꯝꯕ ꯑꯣꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯊꯦꯡꯅꯔꯨꯔꯣ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛꯇ ꯇꯝꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯤꯒꯅꯤ. ꯃꯔꯨꯞꯇꯤ ꯌꯨꯝꯅꯥꯝ ꯇꯣꯝꯕꯗꯤ ꯀꯅꯥꯒꯤ ꯊꯧꯏꯟꯁꯤꯟꯗꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯐꯪꯈꯤꯕ? ꯑꯩꯗꯤ ꯃꯃꯥꯡꯉꯩ ꯆꯨꯔꯨꯡ ꯇꯥꯕ ꯍꯥꯏꯔꯤꯕ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯆꯖꯤꯛ ꯂꯥꯏ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯕꯨ ꯇꯝꯕ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯊꯤꯖꯔꯨꯔꯣ ꯍꯥꯏꯔꯗꯨꯅ ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯗ ꯇꯝꯕ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯈꯨꯗꯤꯡꯃꯛꯄꯨ ꯎꯍꯟꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯡꯅꯍꯟꯕꯅꯤꯗꯣ. ꯌꯥꯝꯕꯦꯝ ꯂꯥꯕꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛ? ꯃꯥꯅꯦ. ꯌꯥꯝꯕꯦꯝ ꯂꯥꯕ ꯚꯨꯠ ꯅꯍꯥꯛꯄꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯑꯣꯏꯔꯝꯂꯦꯗꯣ ꯉꯁꯤꯗꯤ. ꯃꯔꯨ, ꯉꯁꯤꯗꯤ ꯅꯪ ꯑꯩ ꯇꯥꯏꯕꯪꯁꯤꯗ ꯊꯨꯡꯂꯔꯦ ꯍꯥꯏꯕꯇꯅꯤ. ꯍꯛꯆꯥꯡ ꯑꯃꯗ ꯀꯥꯏꯗꯣꯡꯗꯨꯅ ꯅꯪ ꯑꯩ ꯉꯁꯤ ꯍꯤꯡꯒꯗꯧꯔꯤꯕ. ꯌꯥꯝꯕꯦꯝ ꯂꯥꯕꯒꯤ ꯍꯛꯆꯥꯡꯗꯤ, ꯌꯨꯝꯅꯥꯝ ꯇꯣꯝꯕꯒꯤ ꯍꯛꯆꯥꯡꯗꯤ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯕ. ꯑꯗꯨꯕꯨ ꯃꯔꯨ, ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯥꯛꯄꯤꯔꯦ. ꯑꯩꯈꯣꯏꯒꯨꯝꯕ ꯖꯥꯠ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯕꯗꯤ ꯃꯆꯠ ꯅꯠꯇꯕꯅꯤꯅ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯇꯝꯕ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯃꯤꯀꯨꯞ ꯌꯦꯡꯅ ꯑꯩꯈꯣꯏ ꯁꯥꯐꯣꯡꯗꯕ ꯌꯥꯔꯣꯏ. ꯑꯆꯨꯝꯕꯅꯤ. ꯃꯤꯀꯨꯞ ꯈꯔꯇꯃꯛ ꯁꯥꯐꯣꯡꯂꯝꯂꯒ ꯃꯈꯣꯏꯒꯤ ꯇꯧꯔꯤꯕ ꯅꯤꯇꯤ ꯑꯗꯨꯗ ꯌꯦꯠꯂꯨꯕ ꯇꯧꯗꯅ ꯃꯈꯣꯏ ꯍꯛꯆꯥꯡ ꯑꯁꯤꯗ ꯌꯥꯎꯅ ꯑꯗꯨꯃꯛ ꯅꯝꯁꯤꯟꯗꯨꯅ ꯂꯩꯕ ꯍꯥꯏꯕ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯥꯛꯄꯤꯔꯦ. ꯑꯆꯨꯝꯕꯅꯤ ꯏꯇꯥꯎ. ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯔꯨ? ꯃꯇꯝ ꯑꯗꯨꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯁꯨ ꯃꯄꯨ ꯀꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯤꯡꯂꯤ. ꯑꯆꯨꯝꯕꯅꯤ ꯃꯔꯨ. ꯑꯗꯨꯕꯨ ꯑꯩꯅ ꯉꯛꯂꯤꯕꯅ ꯍꯧꯖꯤꯛꯀꯤ ꯇꯝꯕ ꯑꯅꯤꯁꯤꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯦꯟꯅ ꯄꯨꯟꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯃꯛꯇꯗ ꯅꯪ ꯑꯩꯒꯨꯝꯅ. ꯃꯔꯨꯞ ꯑꯩꯒꯨꯝꯅ ꯊꯦꯡꯅꯧ. ꯃꯔꯨꯞ ꯑꯩꯅꯤꯅ ꯁꯛꯇꯥꯛꯇꯨꯅ ꯇꯥꯏꯕꯪꯁꯤꯗ ꯁꯥꯐꯣꯡꯗꯨꯅ ꯂꯩꯔꯤꯕ ꯇꯝꯕ ꯑꯅꯤ ꯑꯣꯏꯒꯅꯤ. ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯃꯗꯨꯒꯨꯝ ꯑꯣꯏꯒꯅꯤ ꯊꯥꯖꯩ. ꯃꯔꯨ, ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯅꯨꯃꯤꯠꯇꯣ? ꯌꯨꯝꯅꯥꯝ ꯇꯣꯝꯕ, ꯌꯥꯝꯕꯦꯝ ꯂꯥꯕ ꯑꯅꯤ ꯂꯨꯆꯤꯡꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯗꯣ. ꯑꯩꯁꯨ ꯅꯤꯡꯁꯤꯡꯂꯤ. ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯤꯡꯈꯤꯕ ꯑꯗꯨꯅ ꯏꯇꯥꯎ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯨꯠꯀ ꯌꯦꯠ ꯑꯣꯏ ꯄꯥꯏꯅꯔꯗꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯏꯆꯪ ꯊꯧꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯨꯕꯤꯔꯛꯈꯤꯕ ꯅꯔꯨꯞ ꯑꯩꯍꯥꯛꯁꯨ ꯅꯤꯡꯁꯤꯡꯂꯤ. ꯃꯈꯥ ꯇꯥꯕꯤꯌꯨ ꯃꯔꯨꯞ. ꯏꯆꯥꯎ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯂꯥꯛꯄꯅ ꯅꯪ ꯑꯩꯅ ꯈꯨꯟꯖꯥ ꯃꯌꯥꯝꯕꯨ ꯀꯌꯥꯔꯛ ꯈꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅꯁꯨ ꯉꯝꯈꯤꯗꯦ. ꯑꯆꯨꯝꯕꯅꯤ. ꯏꯆꯥꯎ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯎꯔꯕꯁꯨ ꯄꯨꯟꯅ ꯈꯨꯟꯖꯥ ꯄꯨꯟꯅ ꯌꯥꯎꯔꯕꯁꯨ
이자오 어두부 팅마디 남기대. 이따 누밋 어드들 레이키다바 콘자싱 아버디 낭 아이기 타와이 ngasisu taibang ngasida adama 킹리브라 마두기 와리도이다. 닝싱미라노. 와리에도부 닝싱루바 미kop다. 타모에야시 마치 따나 카이브금 파오르리니 마루. 아이 닝싱부까리 슈톡들. 와리에도기 마카타바 와리에도기 마카타바 마름. 닝싱부까리 슈톡들. 이샤 어디들 레이키다바. 이자 어디는 말아 뭐일까? 거의 불레 이기다봐. 마루 낭 아이니 사포옹드나 레렉리버시 마tam kushilagledo 막 그리고 뭐 부스롱 라이나 시용나 캉크라바디 이바니 마루 낭 아이 아와밤 소이든 따란 따봉 미람 내나 시다도 띵망암노로이도 좀 내마로 어두부 오빠 해마딜래. 거리 오빠 아이네 진짜 어두기 맛도는 탱내를 키바 아마이바 아두나 마학나 비락키바 야탕나두기 맛동이는 낭라 잘리브니 곰라바디 이부 어두나수 아이코예니 부까리수 희진 망암로 마루 휘닝 보이르선 ngasi디 낭 아이 따봉 시다 통가리 마tam kuina sahicha kaya tingnan udraba maru 낭 아이 ngasi디 Pukmin pongmin na tinataybang mas datil. Laksana, tingsyana maro. Adaba maro, objekti nang ay tambo ay bataybang taway hakjang amamamso tungjarito. Maro, kay dogseba. 모두기 와이드 막니 아이는 사이드기 nga이자리바 마로. Karieba. 모두기 나와 해도 따르게 갔나 아이딩가 사이드기 nga이드는 레이라바 Mataw karamna. 락닝바 락라스노 오이닝바 오이르스노 팅닝바 팅라스노 낭 아이 팅네바 메국 아시히타나 아이 타모에시 톰모모카이 하라옥타야 암바나 미바이바 봄나마 꼭라바니네 마로 Maro, ngasi nungay ba si ay amok ka namang aningre. Maro, taibang hakjang sida ay kuwedo mag tumin na loto na tumda na layas. 레이르시 모두기 나와 해두시오 아이 아무개나 파갈리 마로 나학 레이리바 땀바주드 나학수 마하기 타와야드나 힝리바 레이리바 마카이 나학수 레이로 마두고 아이학나 방저리바 다이봉 땀바 시부수 마하기 타와이 미레일라시는 레이리바 파오 아이수 레이르게 Maro. 어두워야디 땀바시 마코이 학상아시 마코이 미로라시 낭할라시네 마로 Ngangalasi. 어이씨, 에이씨, 그리노, 미치고, 복직 지각을래, 미치고. Anya. 안토아, nangi나 미트디, 막상 낭리도 뭐, 낭북이 더러게 남이 끝나나가 노이리도 뭐. Kangdi ay kuk si aga ngoy nan. Anya. 에이씨, 낭만 나고 나우리도, 아이 강이. ngасai, aina nangwada nga sangtabamgi wariyama nangwada hawdokidana. Ado, nga sangtabamdo madugi kandana nangsi chaninggdana kung ngawri warangani. Chumira. Uy kadaba malibu ito. Nang nga sangtabam chaninga hiday. Oh. Nga sangtabamdo chalurasi. Ay gitong inaraglo. Ha. Thai na mamangay, ngalingi matamda. Ningthawpan malibak amagi, kara manung hanjin ba lam mamada.
ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯈꯩꯕꯨ ꯅꯨꯃꯤꯗꯥꯡꯗ ꯍꯦꯛ ꯚꯨꯠꯅ ꯆꯦꯟꯈ꯭ꯔꯒ ꯂꯩꯕꯥꯛꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯣꯏꯅ ꯊꯝꯂꯝꯕꯒꯤ ꯊꯧꯑꯣꯡ ꯑꯃꯈꯛ ꯀꯟꯅ ꯊꯣꯛꯄꯗꯒꯤ ꯂꯝ ꯑꯗꯨꯒꯤ ꯊꯧ ꯄꯨꯕ ꯂꯣꯏꯁꯪꯒꯤ ꯊꯧꯃꯤ ꯑꯃꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯋꯥꯀꯠꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯊꯧ ꯄꯨꯖꯔꯤꯕ ꯂꯝ ꯑꯗꯨ ꯚꯨꯠꯅ ꯑꯉꯥꯡ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅ ꯋꯥ ꯂꯥꯎꯅꯩ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯂꯨꯞꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯕꯨꯠ ꯑꯗꯨꯕꯨ ꯐꯥꯍꯟꯕ ꯌꯥꯗ꯭ꯔꯣ? ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯕꯨꯠ ꯐꯥꯕꯗꯤ ꯍꯥꯏꯔꯅꯨ, ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯉꯥꯡ ꯅꯨꯄꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯨꯄꯥ ꯑꯍꯜ ꯐꯥꯎꯕ ꯀꯅꯥꯃꯠꯇ ꯃꯄꯥꯜ ꯊꯣꯛꯄ ꯐꯥꯎꯕ ꯉꯝꯅꯕ ꯅꯠꯇ꯭ꯔꯦ꯫ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯊꯣꯡ ꯂꯣꯟꯁꯤꯟꯅꯔꯒꯅꯤ ꯈꯪꯅꯔꯤꯕ ꯑꯁꯤ ꯏꯅꯤꯡꯊꯧ꯫ ꯍꯩ, ꯇꯥꯅꯤꯡꯗꯦ꯫ ꯂꯥꯂꯨꯞꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯕꯨꯠ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯐꯥꯗꯣꯛꯅꯕ ꯇꯧ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯂꯥꯂꯨꯞ ꯑꯃꯠꯇ ꯕꯨꯠ ꯐꯥꯎ ꯍꯥꯏꯕ ꯀꯅꯥꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯍꯛꯄ ꯌꯥꯊꯪ ꯇꯧꯊꯕꯤꯔꯛꯂꯕꯁꯨ ꯊꯕꯛ ꯇꯣꯛꯂꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯀꯅꯥꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯣꯅꯨꯡꯒꯤ ꯑꯈꯪ ꯑꯍꯩ ꯀꯅꯥꯅꯣ ꯈꯔꯒ ꯌꯥꯝꯅ ꯊꯨꯅ ꯕꯨꯠ ꯑꯗꯣ ꯐꯥꯅꯕ ꯇꯧ꯫ ꯕꯨꯠ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯣꯏꯅ ꯑꯀꯤ ꯑꯈꯪ ꯄꯤꯗꯅ ꯂꯩꯔꯕꯗꯤ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯀꯔꯝꯅ ꯂꯩꯒꯅꯤ? ꯆꯠꯂꯣ, ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ꯫ ꯑꯍꯣꯏ ꯏꯅꯤꯡꯊꯧ꯫ ꯊꯧꯃꯤ ꯑꯗꯨ ꯄꯥꯈꯠꯅ ꯅꯣꯟꯊꯔꯒ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯊꯧꯃꯤꯗꯨꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯅꯤꯡꯊꯧ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ꯫ ꯃꯤꯅꯗꯤ ꯈꯪꯗꯕꯅꯤꯅ ꯅꯤꯡꯊꯧ ꯁꯤꯡꯍꯥꯁꯟꯗ ꯅꯨꯡꯉꯥꯏꯅ ꯑꯍꯥꯎ ꯑꯍꯥꯎꯕꯗ ꯆꯥꯗꯅ ꯇꯨꯝꯗꯅ ꯍꯤꯞꯇꯅ ꯃꯣꯟꯇꯨꯞ ꯃꯣꯟꯗꯤꯛꯇ ꯌꯥꯎꯟꯗꯨꯅ ꯂꯩ ꯍꯥꯏꯅꯔꯝꯒꯗꯧꯔꯤꯕꯅꯤꯗꯣ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯩꯄꯥꯛꯀꯤ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯃꯇꯝ ꯑꯁꯤꯗ ꯂꯋꯥꯏ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯃꯩ ꯍꯧꯅ ꯁꯥꯔꯦꯗꯀꯣ꯫ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯋꯥꯈꯜ ꯑꯃ ꯈꯪꯂꯥꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯊꯣꯡꯒꯥꯟꯗ ꯑꯣꯟꯊꯣꯛꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ, ꯍꯥꯏ, ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯂꯩꯖꯩ꯫ ꯆꯠꯂꯣ, ꯍꯧꯖꯤꯛꯃꯛ ꯑꯁꯤꯕ ꯄꯥꯅꯕ ꯅꯤꯡꯊꯦꯝꯖꯥꯎ ꯑꯗꯣ ꯃꯍꯥꯛꯄꯨ ꯀꯧꯔ ꯆꯠꯂꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝ ꯑꯁꯤꯅ ꯁꯦꯜꯅ ꯃꯔꯣꯟ ꯑꯃ ꯄꯥꯝꯂꯤꯕ, ꯁꯦꯟꯖꯥꯕ ꯁꯦꯟꯖꯥꯕꯤ ꯉꯥꯛꯇꯁꯤꯅ ꯀꯔꯤꯅꯣꯅꯤ ꯑꯩꯅ ꯋꯥ ꯍꯧꯗꯣꯛꯇꯧꯔꯤꯕ ꯑꯁꯤꯕꯨ? ꯑꯇꯩꯕꯨ ꯂꯥꯏꯔꯤ, ꯁꯦꯟꯖꯕ ꯁꯦꯟꯖꯕꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯂꯥꯏ ꯇꯤꯟ ꯕꯨꯠꯀꯤ ꯃꯔꯝꯗꯕꯨ ꯈꯪꯕꯨ ꯈꯪꯂꯝꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯑꯉꯝꯕ, ꯀꯔꯤꯅꯣ ꯅꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ? ꯂꯥꯏꯔꯣꯟ ꯇꯤꯂꯣꯟꯗꯤ ꯃꯥꯟꯗꯦ, ꯃꯁꯤꯗꯩꯗ ꯁꯦꯟꯖꯕ ꯁꯦꯟꯖꯕꯤ ꯀꯥꯏꯅꯁꯨ ꯈꯔ ꯄꯜꯂꯤ꯫ ꯏꯕꯣ, ꯅꯌꯥꯝꯕꯁꯦ ꯍꯟꯗꯛꯇꯤ ꯀꯣꯛ ꯌꯥꯝꯅ ꯁꯥꯕ ꯊꯕꯛ ꯑꯃ ꯊꯦꯡꯅꯔꯦꯅꯦ꯫ ꯏꯁ, ꯑꯩꯉꯣꯟꯗꯕꯨ ꯅꯌꯥꯝꯕ ꯀꯥꯏ? ꯍꯣꯏ, ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯄ ꯌꯥꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯒꯅꯦ, ꯂꯣꯏꯁꯪ ꯑꯁꯤꯗ ꯑꯩꯅ ꯂꯩꯔꯛꯂꯤꯕ ꯑꯁꯦ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯔꯛꯂꯕꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯑꯔꯨꯕ ꯃꯤꯅ ꯄꯥꯅꯕ ꯉꯝꯗꯕ ꯑꯔꯨꯕ ꯉꯥꯛꯇꯅꯤꯅꯦ ꯀꯛꯅꯥꯎ ꯑꯩꯅ ꯂꯥꯏꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯒ ꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕ ꯑꯁꯦ꯫ ꯈꯪꯉꯦ, ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯣ ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ꯫ ꯏꯁ, ꯑꯣꯏꯗ ꯄꯥꯗꯕ ꯀꯥꯏꯅ꯫ ꯁꯤꯁꯦ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅꯦ ꯀꯣꯅꯨꯡꯒꯤ ꯋꯥꯡꯕ ꯑꯁꯤꯗ ꯕꯨꯠ ꯊꯣꯛꯑꯦꯅ ꯇꯧꯕꯗꯣ꯫ ꯕꯨꯠ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯂꯥꯏꯇꯥꯏꯅꯕ ꯉꯝꯗ꯭ꯔꯕꯗ ꯍꯩ, ꯃꯥꯏꯕ ꯀꯛꯅꯥꯎ ꯑꯩꯅꯅꯤꯅꯦ ꯕꯨꯠ ꯑꯗꯨꯕꯨ ꯂꯥꯏꯇꯥꯏꯅꯔꯤꯕꯗꯣ꯫ ꯑꯁꯦꯡꯕꯔꯣ ꯍꯥꯏꯁꯤꯕ? ꯍꯣꯏꯅꯦ, ꯃꯥꯏꯕ ꯀꯛꯅꯥꯎ ꯑꯩꯒꯤ ꯇꯧꯕ ꯉꯝꯕ ꯑꯁꯤꯗꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯏꯃꯤꯡ ꯆꯠꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯅꯔ ꯅꯪꯒꯤ ꯅꯃꯤꯡꯕꯨ ꯑꯃꯨꯛꯇꯐꯥꯎ ꯇꯥꯖꯗ꯭ꯔꯤꯕꯁꯦ? ꯑꯗꯨꯗꯤ ꯑꯩꯅ ꯃꯤꯡ ꯈꯪꯕ ꯅꯨꯡꯉꯥꯏꯇꯦꯅ ꯈꯪꯍꯟꯗꯕꯅꯤꯗ꯫ ꯀꯌꯥꯗ ꯃꯥꯅ ꯉꯥꯡꯂꯤꯕꯅꯣꯕ? ꯑꯩꯅ ꯁꯨꯝ… ꯍꯥꯏ, ꯀꯛꯅꯥꯎ! ꯀꯛꯅꯥꯎ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦ? ꯑꯣꯖꯥ, ꯑꯩ ꯑꯁꯣꯝꯗ ꯂꯩꯖꯩ꯫ ꯍꯥꯏ, ꯌꯥꯝ ꯊꯨꯅ ꯂꯥꯛ꯫ ꯀꯩꯒꯤꯅꯣ ꯑꯣꯖꯥ? ꯄꯥꯈꯣꯜ ꯑꯃꯗ ꯁꯤꯒꯦ ꯂꯥꯎꯅꯦ꯫ ꯑꯁ, ꯑꯩꯅ ꯉꯥꯡꯊꯣꯛꯂꯨꯔꯤꯕ ꯋꯥꯖꯥꯎꯁꯤꯒ ꯑꯣꯖꯥꯅ ꯍꯥꯏꯗꯣꯔꯛꯂꯤꯁꯤꯒ… ꯆꯣ, ꯑꯣꯖꯥꯒꯤ ꯄꯥꯈꯣꯟ ꯆꯠꯂꯣꯅꯦ꯫ ꯑꯗꯨꯀꯥꯟꯗ ꯑꯣꯖꯥꯅ ꯃꯕꯨꯛ ꯄꯦꯜꯂꯕꯗꯤ
ꯑꯍꯩꯕ ꯄꯨꯝꯕ ꯇꯥꯛꯂꯝꯗꯧꯔꯤꯕꯅꯤꯅꯦ ꯀꯔꯤ ꯈꯥꯡꯗ ꯑꯣꯖꯥꯅꯤꯅ ꯇꯧꯔꯤꯁꯤꯅ ꯑꯩꯅ ꯁꯦꯕ ꯑꯣꯏꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ ꯂꯩꯋꯥ ꯑꯃꯗ ꯐꯥꯎꯕ ꯇꯝꯕꯤꯌꯨ ꯌꯥꯕ ꯅꯠꯇꯦꯕ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯤ ꯍꯥꯏꯅ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯈꯤꯔ ꯊꯧꯃꯤ ꯑꯗꯨꯁꯨ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯥꯏꯕꯤ ꯂꯥꯏꯁꯪꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝ ꯃꯥꯏꯕꯤ ꯂꯥꯏꯁꯪ ꯊꯧꯃꯤ ꯑꯗꯨꯕꯨ ꯎꯕꯗ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ ꯑꯣꯏꯕꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯆꯥ ꯏꯕꯨꯡꯉꯣ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯏꯃꯥ ꯏꯕꯦꯝꯃ ꯅꯆꯥꯁꯦ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯊꯧꯖꯥꯜ ꯅꯠꯇ꯭ꯔꯕꯗꯤ ꯅꯆꯥꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯗ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯂꯥꯛꯆꯔꯤꯕꯅꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨ ꯑꯩ ꯈꯪꯂꯦ ꯑꯗꯨꯕꯨꯅꯦ ꯑꯩꯗꯤ ꯀꯣꯅꯨꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯈꯛ ꯆꯠꯄ ꯌꯥꯗ꯭ꯔꯦꯅꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯃꯥ ꯏꯕꯦꯝꯃ ꯏꯃꯥ ꯅꯠꯇꯅ ꯅꯆꯥꯒꯤꯗꯤ ꯀꯅꯥꯗ ꯍꯥꯏꯖꯔꯨꯅꯤ ꯀꯣꯅꯨꯡꯒꯤ ꯏꯕꯨꯙꯧ ꯏꯕꯦꯟꯊꯧ ꯑꯁꯤꯕꯨ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯒꯗꯕ ꯂꯩꯔꯦ ꯊꯧꯒꯜ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯀꯣꯅꯨꯡꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯩꯗ ꯆꯠꯄ ꯌꯥꯗ꯭ꯔꯦꯅꯦ ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ ꯁꯣꯝꯗꯅ ꯏꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯍꯨꯀꯨꯝ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠꯅꯦ ꯑꯩꯁꯦ ꯀꯣꯛꯁꯤ ꯄꯨꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯁꯨꯝꯗꯧꯔꯣ ꯑꯩꯒꯤ ꯁꯦꯕꯣꯛ ꯑꯄꯥꯟꯕꯤꯒ ꯂꯣꯏꯅꯅ ꯆꯠꯂꯣ ꯃꯉꯣꯟꯗ ꯑꯩꯅ ꯌꯥꯅꯕ ꯍꯥꯏꯅꯔꯒꯦ ꯑꯗꯣ ꯏꯃꯥ ꯃꯥꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯠꯇ꯭ꯔꯅꯦ ꯃꯇꯣꯝꯇ ꯀꯔꯝꯅ ꯌꯥꯅꯤ ꯑꯩ ꯀꯛꯅꯥꯎꯗꯅꯦ ꯍꯥꯏꯅꯒꯦ ꯀꯛꯅꯥꯎꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯃꯗꯨꯃꯛꯇ ꯊꯧꯖꯥꯜꯕꯤꯔꯣ ꯅꯆꯥ ꯋꯥꯕꯅ ꯂꯣꯏꯔꯦ ꯈꯨꯟꯖꯥ ꯃꯌꯥꯝꯁꯨ ꯋꯥꯅꯕꯅ ꯂꯣꯏꯔꯦ ꯃꯆꯥ ꯃꯁꯨ ꯃꯥꯡꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯗ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯅꯤ ꯏꯃꯥ ꯍꯥꯏ ꯇꯣꯝꯕꯤ ꯃꯆꯥ ꯅꯆꯦ ꯑꯄꯥꯟꯕꯤꯗꯣ ꯁꯣꯝꯗ ꯏꯃꯥꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯨꯁꯨ ꯑꯩꯕꯨ ꯂꯣꯏꯕ ꯂꯃꯥꯕ ꯅꯅꯥꯏꯕꯨ ꯂꯣꯏꯕ ꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯑꯔꯨꯕ ꯋꯥꯐꯝ ꯂꯩꯕꯒꯤꯅꯣ ꯌꯥꯔꯦ ꯏꯗꯥꯏꯔꯦꯝ ꯐꯝꯐꯝ ꯂꯥꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝ ꯑꯩ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇ ꯁꯥꯁꯤ ꯌꯥꯖꯔꯦ ꯅꯤꯡꯊꯧ ꯂꯩꯃꯥꯏꯁꯤꯗ ꯑꯗꯨꯝ ꯏꯁꯦ ꯑꯩꯅ ꯐꯝꯃꯨ ꯍꯥꯏꯔꯕꯗꯤ ꯐꯝꯃꯨꯗꯅ ꯈꯟꯅꯒꯗꯕ ꯋꯥ ꯌꯥꯝꯅ ꯂꯩꯅꯦ ꯅꯪꯕꯣ ꯑꯍꯣꯏ ꯅꯤꯡꯊꯧ ꯌꯥꯅꯤ ꯅꯅꯥꯏꯗꯤ ꯍꯦꯛꯇ ꯆꯤꯡꯅꯗꯅ ꯆꯤꯡꯒꯣꯏꯕꯤꯌꯨ ꯁꯨꯝꯗꯧꯕꯅꯤ ꯈꯔ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯂꯝ ꯑꯃꯗ ꯕꯨꯠꯅ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯐꯥꯕꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯐꯥꯔꯒ ꯆꯥꯔꯦꯗꯅ ꯋꯥ ꯂꯥꯎꯅꯗꯅ ꯃꯌꯥꯝ ꯑꯁꯦ ꯌꯥꯝꯅ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯔꯦꯗꯅ ꯋꯥꯀꯠ ꯊꯥꯡꯒꯠꯂꯝꯃꯤ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯨꯟꯅꯗꯤ ꯇꯥꯏꯀꯣ ꯑꯍꯣꯏ ꯇꯥꯖꯔꯦ ꯅꯤꯡꯊꯧ ꯋꯥꯐꯝ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯁꯤ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯃꯇꯥꯡ ꯑꯗꯨꯒ ꯀꯔꯤ ꯃꯔꯤꯕꯨ ꯅꯅꯥꯏ ꯑꯩꯅ ꯂꯝꯁꯤꯟꯕ ꯑꯃ ꯏꯉꯝ ꯉꯝꯗꯕꯒꯨꯝ ꯍꯦꯔꯥ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯅ ꯈꯟꯕꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯈꯜꯂꯤ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤꯒꯨꯝꯕ ꯂꯥꯏꯊꯣꯛꯂꯨꯔꯕꯗꯤ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯈꯟꯗꯦ ꯍꯦꯛꯇ ꯍꯥꯏꯅꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯃꯛꯅ ꯃꯥꯏꯕꯤ ꯃꯈꯣꯏꯁꯤꯡ ꯈꯔꯕꯨ ꯊꯥꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯐꯣꯡꯕ ꯑꯣꯏꯗꯅꯤ ꯑꯔꯣꯟꯕ ꯑꯣꯏꯅ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨ ꯑꯩꯅ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯥꯏ ꯇꯤꯟ ꯑꯃꯗꯤ ꯑꯁꯤ ꯑꯅꯥ ꯈꯨꯗꯤꯡꯕꯨ ꯃꯨꯟꯅ ꯈꯪ ꯅꯍꯥꯛꯄꯨꯁꯨ ꯑꯩꯅ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒ ꯊꯥꯕ ꯄꯥꯝ ꯑꯗꯨꯅ ꯅꯪ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤ ꯈꯜꯂꯤꯕꯒꯦ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯍꯤꯡꯖꯔꯤꯕ ꯑꯁꯤꯗꯤ ꯏꯅꯤꯡꯊꯧꯒꯤ ꯊꯧꯖꯥꯜꯗꯒꯤꯅꯤꯗꯣ ꯏꯅꯤꯡꯊꯧꯅ ꯑꯁꯤꯃ ꯍꯥꯏꯅ ꯄꯤꯕꯤꯕ ꯊꯧꯗꯥꯗ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯍꯤꯛꯇꯣꯛꯆꯕ ꯏꯇꯤꯛ ꯅꯠꯆꯗꯦ ꯏꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯍꯛꯄ ꯍꯨꯀꯨꯝ ꯑꯃ ꯑꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯅꯠꯇꯦꯅꯤ ꯅꯉꯣꯟꯗ ꯅꯁꯥꯒꯤ ꯑꯄꯥꯝꯗ ꯃꯣꯠ ꯑꯗꯨꯕꯨ ꯍꯪꯂꯤꯕꯅꯤꯅꯤ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯄꯥꯝꯖꯗꯕ ꯂꯩꯇꯦꯗꯣ
ining thongna thogjal biduna nanai aigi thoram thogda sinabirakpa asina hena penjare. ꯐꯔꯦ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃꯒ ꯄꯨꯟꯅ ꯅꯍꯥꯛ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯣ ꯅꯄꯨꯅ ꯌꯨꯝꯁꯤꯟꯖꯔꯨꯔꯣ Phagani ningthau. Adudi nanai ayhak amuk. ꯌꯥꯔꯦ ꯑꯁ ꯑꯩꯗ ꯇꯜꯂꯦ ꯃꯣꯏ ꯅꯨꯄꯤ ꯉꯥꯏꯕꯁꯤꯃꯨꯛ ꯑꯣꯏꯔꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯑꯁꯤ Ise, ibo, nupi oibi moidi, monjabi, tapjabi. Aduna nupa oiba ikoina khara ngaiba aibse, mahok sanine. ꯑꯣ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗꯅꯤꯅꯦ ꯑꯩꯅ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗ꯭ꯔꯤꯕꯁꯦ Kaiginone, nangna aduk kanthi thongna sauningidum. ꯃꯣꯏꯗꯤꯅꯦ ꯃꯆꯤꯟꯗ ꯑꯩꯈꯣꯏꯗꯤ ꯁꯣꯟꯖꯕꯤꯅꯤ ꯇꯞꯆꯕꯤꯅꯤ ꯀꯥꯏꯅ ꯄꯪꯈꯥꯏꯗ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯇꯧꯊꯣꯔꯛꯄꯗꯅ ꯃꯁꯤꯗꯩꯗ ꯃꯤ ꯍꯥꯠꯄ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯧꯊꯣꯔꯛꯀꯗꯧꯔꯤꯕ ꯑꯁꯤ Nate, nangi sibo, nupi naga kari akaiba toромlage. Aduk kanthi tholidubo. ꯉꯁꯤ ꯄꯥꯈꯪ ꯑꯩꯅ ꯑꯃꯥꯏꯕ ꯑꯣꯏꯗꯅ ꯅꯨꯡꯁꯤ ꯂꯩꯔꯤꯕ ꯑꯁꯦ ꯇꯝꯊꯤꯕꯤ ꯃꯤꯑꯣꯠꯄꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯨꯕꯅꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯃꯠꯇ ꯊꯥꯖꯕ ꯉꯝꯗ꯭ꯔꯕꯅꯤ Ise, nang wadu makha tage hek tawbada, makha tabuk amata nangamte. Apan bina lakna khonjen kalapna. ꯇꯥ ꯀꯛꯅꯥꯎꯒꯤ ꯍꯧꯅꯕꯤ ꯃꯥꯒꯤ ꯊꯥꯏꯗꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯊꯤꯒꯪ ꯄꯣꯛꯊꯣꯛꯄ ꯍꯧꯔꯛꯂꯕ꯭ꯔꯥ? ꯑꯣ ꯏꯕꯦꯝꯃ ꯏꯕꯦꯝꯃꯅ ꯊꯨꯅ ꯂꯥꯛꯂꯕꯗꯤ ꯀꯩꯁꯨ ꯊꯤꯉꯥꯡꯒ ꯑꯃꯠꯇ ꯄꯣꯛꯊꯣꯛꯄ ꯅꯪꯂꯣꯏꯗꯕꯅꯤꯅꯦ ꯏ ꯑꯩꯗꯤ ꯀꯥꯏꯗꯒꯤ ꯂꯥꯏꯁꯨ ꯅꯠꯇꯅ ꯅꯣꯏꯅ ꯆꯠꯁꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯀꯃꯥꯏ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯄ ꯌꯥꯗꯧꯔꯤꯒꯦ? ꯑꯦ ꯑꯩꯅ ꯌꯥꯔꯤꯕ ꯑꯁꯤꯅ ꯀꯝꯗꯧꯔꯤꯕ ꯑꯗꯨꯕꯨꯗꯤ ꯇꯥꯗꯅ ꯅꯨꯄꯥꯅꯤꯗꯅ ꯐꯤ ꯑꯃꯅꯤ ꯊꯣꯛ ꯉꯥꯕꯣꯡꯗ ꯌꯣꯝꯁꯤꯜꯂꯒ ꯌꯥꯏꯗꯣ ꯑꯗꯨ ꯅꯠꯇꯦ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤꯅꯦ ꯃꯁꯤꯗ ꯁꯦꯠꯅꯕ ꯆꯥꯅꯕ ꯃꯥꯏꯗ ꯃꯤꯠꯇ ꯇꯩꯅꯕ ꯌꯦꯛꯅꯕ ꯑꯗꯨꯅ ꯈꯔ ꯈꯖꯤꯛ ꯀꯨꯏꯕꯅꯤ ꯀꯩꯅꯣ ꯏꯁ ꯑꯁꯨꯛ ꯌꯥꯝꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯨꯗ꯭ꯔꯕꯗꯤ ꯌꯥꯗ꯭ꯔꯕ ꯅꯪꯕꯣ ꯌꯥꯗꯕꯒꯤꯅꯤ ꯄꯨꯔꯤꯁꯦ Yare, no anima generano. Yare toko. Satnaba torasi. ꯀꯩꯅꯣ ꯈꯣꯡꯅ ꯆꯠꯇꯧꯔꯤꯕ꯭ꯔꯣ ꯑꯩꯅ ꯄꯨꯗꯧꯔꯤꯕ ꯄꯣꯠ ꯌꯥꯝꯁꯤꯒ ꯀꯔꯥꯏꯅꯣꯅꯦ Karaidune. ꯑꯦ ꯅꯪꯗꯤ ꯑꯁꯨꯛ ꯌꯥꯝꯕ ꯄꯣꯠꯌꯣꯝ ꯌꯣꯝꯂꯤꯕ ꯑꯁꯤꯗꯤ ꯅꯠꯇꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯌꯨꯝ ꯍꯣꯡꯕ ꯑꯣꯏꯅꯒ ꯈꯜꯂꯨꯔꯕ ꯁꯤꯕꯣ ꯀꯩꯅꯣꯗ ꯌꯨꯝ ꯍꯣꯡꯕ ꯑꯣꯏꯔꯗꯤꯅꯦ ꯀꯅꯥꯒꯤ ꯁꯟꯄꯣꯠ ꯑꯅꯤ ꯑꯍꯨꯝꯒꯤ ꯄꯣꯠ ꯑꯩꯅ ꯍꯣꯟꯗꯧꯔꯤꯕꯁꯦ ꯑꯁꯤꯗꯤ ꯁꯨꯞꯅꯒꯤ ꯂꯥꯡꯐꯩꯗ ꯁꯦꯠꯅ ꯆꯥꯅꯕ ꯈꯔꯗꯅꯤ Yare. Yam yenano. Aina san garira kaino ama neglage. ꯑꯗꯨꯗꯤ ꯑꯉꯝꯕ ꯀꯨꯏꯅ ꯆꯪꯂꯣꯏꯗ꯭ꯔꯣ ꯅꯈꯣꯏꯒꯤ ꯈꯨꯜꯗꯨꯁꯨ ꯌꯥꯝꯅ ꯂꯥꯞꯄꯤ ꯍꯥꯏ ꯑꯁ ꯑꯩꯗꯤ ꯂꯝꯍꯥꯡ ꯇꯨꯃꯥꯡꯗ ꯑꯍꯤꯡ ꯌꯥꯔꯦꯛꯄꯗꯤ ꯀꯤꯖꯩꯀꯣ ꯉꯥꯡꯉꯤꯍꯦ ꯏꯕꯦꯝꯃ ꯅꯪꯁꯨ ꯍꯥꯏꯐꯦꯠ Yare. Aine sagol gari mata wairu kiki. ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯂꯁꯨ ꯌꯥꯕꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯏꯅꯥ ꯈꯨꯟꯕꯤ ꯅꯨꯄꯤꯒꯤ ꯃꯇꯧꯒ ꯑꯃꯨꯛ ꯇꯝꯂꯗꯅ ꯆꯠꯂꯣꯍꯦ ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ ꯅꯕꯦꯝ ꯑꯩꯅ ꯏꯅꯥ ꯈꯨꯟꯕꯤ ꯐꯖꯕꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯇꯝꯕꯗꯒꯤ ꯁꯅꯥꯏꯕꯨꯡꯉꯣꯁꯨ ꯁꯟ ꯒꯥꯔꯤꯒ ꯇꯣꯡꯗꯅ ꯅꯨꯡꯉꯥꯏꯅ ꯆꯠꯄ ꯐꯪꯖꯗꯧꯔꯤꯗꯣ ꯈꯪꯂꯕ ꯅꯕꯦꯝ ꯑꯩꯅ ꯍꯥꯏꯗ꯭ꯔꯗꯤ ꯅꯈꯣꯡ ꯈꯨꯅꯤꯡ ꯀꯥꯏꯕꯗꯣ ꯂꯩꯕꯥꯛꯇ ꯊꯥꯗꯅ ꯆꯠꯄꯗ ꯑꯀꯥꯏꯕ ꯃꯄꯥꯗꯨꯗ ꯅꯨꯡ ꯆꯪꯉꯤ ꯈꯪꯗ꯭ꯔꯤ ꯏꯁ ꯃꯆꯤꯟꯗꯤ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯍꯦꯛꯇ ꯕꯦꯔꯦꯡ ꯈꯞꯊꯩꯅꯦ ꯍꯣ ꯈꯞꯅꯤꯌꯦ ꯑꯩꯗꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯈꯞꯊꯅꯤ ꯆꯤꯟ ꯄꯥꯜꯂꯤꯁꯦ ꯉꯥꯡꯅꯕ ꯑꯗꯨꯅ ꯑꯩꯗꯤ ꯉꯥꯡꯈꯤꯗꯧꯔꯤ ꯑꯩꯗꯤ ꯄꯦꯟꯅ ꯉꯥꯡꯈꯤꯅꯤ ꯇꯧꯔꯤꯁꯦ ꯃꯁꯛ ꯑꯁꯤꯒ ꯆꯤꯟ ꯄꯥꯜꯂꯤꯁꯤ ꯉꯥꯡꯅꯕꯅꯤ ꯀꯥꯏꯅ ꯍꯩ ꯆꯤꯟ ꯄꯥꯜꯂꯤꯁꯤ ꯆꯥꯅꯕꯅꯤꯅꯦ ꯆꯥꯅꯕ ꯅꯪꯉꯣꯟꯗ ꯀꯅꯥ ꯍꯥꯏꯒꯦ ꯆꯤꯟ ꯄꯥꯜꯂꯤꯁꯤ ꯉꯥꯡꯅꯕꯅꯦꯅ ꯀꯅꯥꯅ ꯍꯥꯏꯒꯦꯕ ꯍꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯆꯤꯟ ꯄꯥꯜꯂꯤꯁꯦ ꯆꯥꯅꯕ ꯅꯠꯇꯦ ꯉꯥꯡꯅꯕ ꯈꯪꯉꯕ ꯑꯦ ꯀꯅꯥ ꯍꯥꯏꯕ ꯅꯠꯇꯦꯅꯦ 이베마 ꯆꯥꯅꯕꯅꯤꯅꯦ ꯉꯥꯡꯅꯕ ꯅꯠꯇꯤꯌꯦ ꯅꯪꯅ ꯀꯔꯤ ꯈꯪꯒꯗꯅ Ise, yare ni no anibose. Sese. Sagol gari puraklabani. Thuna kakalo. Kongsana batoksi. No anina dum yenadana lairabadi. Matam se soidana thingjing kran. Lamhang lekpatar. ꯌꯥꯅꯤ ꯑꯉꯝꯕ ꯑꯩꯈꯣꯏ ꯌꯦꯠꯅꯖꯔꯔꯣꯏ ꯁꯒꯣꯜ ꯒꯥꯔꯤꯗ ꯀꯥꯈꯠꯆꯔꯒꯦ Asi haraga kaknauda mamit adu paini yengan. Aduga nang haigum ingit taromlaga sagol gari mathak aduda kakhatkira. Kaknaudi tande mande tawdana adum leplaga leiba aduda.
ꯅꯪꯁꯨ ꯀꯥꯔꯣꯗꯅ ꯀꯪꯅꯥꯎꯁꯨ ꯑꯗꯨꯃꯛ ꯀꯥꯈꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯧꯃꯤ ꯑꯗꯨꯁꯨ ꯀꯥꯈꯠꯇꯨꯅ ꯇꯣꯡꯂꯕ ꯃꯇꯨꯡ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯑꯗꯨꯗ ꯁ꯭ꯋꯥ ꯍꯥꯏꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯥꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯂꯥꯟꯃꯤꯒꯤ ꯂꯨꯆꯤꯡꯕ ꯍꯥꯏꯗꯨꯅ ꯊꯧꯂꯦꯟ ꯍꯥꯏꯕ ꯑꯗꯨꯗ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯐꯅꯤꯗꯀꯣ ꯀꯩꯅꯣ ꯁꯣꯜꯂꯤꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯂꯤꯗꯨꯅ ꯑꯩꯕꯣ ꯄꯥꯈꯠꯇꯦꯗ ꯂꯨꯆꯤꯡꯕꯕꯨ ꯁꯣꯝꯗ ꯏꯅꯤꯡꯊꯧꯅ ꯅꯪꯒ ꯂꯣꯏꯅꯅ ꯁꯤꯟꯊꯥ ꯑꯃ ꯄꯥꯡꯊꯣꯛꯂꯨꯆꯣꯗꯅ ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯁ ꯂꯣꯏꯔꯦꯗꯅ ꯃꯁꯤꯒꯤ ꯃꯤꯁꯤꯒ ꯆꯠꯃꯤꯟꯅꯕ ꯇꯥꯔꯕꯣ ꯑꯩꯕꯣ ꯍꯥ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯩꯁꯨ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯍꯥꯏꯕꯅꯤꯗ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯈꯣꯡꯁꯥꯟꯅꯕ ꯇꯧꯔꯁꯤ ꯍꯣꯏ 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 ꯀꯩꯅꯣ ꯅꯪꯅ ꯏꯁꯨꯛ ꯁꯨꯛꯊꯣꯛꯂꯤꯕ ꯑꯗꯨꯅ ꯅꯪꯕꯨ ꯅꯈꯣꯡꯒ ꯍꯥꯝꯅꯤꯡꯂꯤꯕ꯭ꯔꯣ ꯍꯥꯝꯅꯤꯡꯗꯦꯗ ꯅꯠꯇꯦꯅꯤ ꯅꯪꯒꯤꯁꯤꯕꯨ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯇꯟꯕꯒꯤꯔ ꯅꯠꯇꯦꯗ ꯇꯜꯂꯁꯤꯕꯣ ꯈꯔ ꯈꯥꯡꯉꯨ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯍꯤꯛꯇꯣꯛꯄ ꯌꯥꯗꯕꯅ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯕ ꯇꯥꯔꯦꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯤꯗꯅ ꯅꯨꯄꯥ ꯃꯆꯥ ꯍꯥꯏꯁꯤꯗꯤ ꯑꯁꯨꯝꯅ ꯊꯧꯂꯦꯟꯅ ꯑꯍꯜ ꯂꯃꯟ ꯁꯥꯗꯨꯅ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯄꯥꯝꯕꯣꯝꯗ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯊꯥꯕꯤꯔꯝꯃꯤ ꯑꯗꯨꯒ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ ꯅꯤꯡꯊꯦꯝꯖꯥꯎꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯇꯨꯡꯗ ꯆꯤꯟꯆꯠ ꯇꯧꯗꯨꯅ ꯏꯟꯅꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯄꯥꯟꯕꯤꯒ ꯀꯛꯅꯥꯎꯒꯁꯨ ꯄꯥꯈꯠꯇ ꯈꯠꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯠꯅꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯊꯧꯃꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯠꯅꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛ ꯐꯠ ꯊꯜꯂꯒ ꯅꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯍꯥꯛꯇꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯩꯗꯧꯒꯦ ꯑꯩꯅ ꯅꯠꯇꯦ ꯃꯥꯅ ꯍꯧꯔꯛꯄꯅꯤ ꯀꯔꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯝ ꯀꯥꯟꯗ ꯍꯧꯔꯤꯕ ꯅꯪꯅ ꯍꯧꯔꯤꯗꯨꯗꯤ ꯑꯩꯒꯤ ꯁꯝꯁꯤꯗ ꯌꯦꯡꯂꯒ ꯈꯣꯏꯒ ꯈꯣꯏꯗꯦꯒ ꯇꯣꯔꯣꯕꯨ ꯃꯥꯜꯂꯤ ꯀꯥꯏꯅꯒ ꯍꯥꯏꯗꯨꯗꯤ ꯑꯦ ꯑꯗꯨꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯗꯨ ꯈꯟꯅꯕ ꯍꯧꯕ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯍꯥ ꯌꯥꯔꯦ ꯌꯥꯔꯦ ꯌꯦꯟꯅꯔꯅ ꯌꯨꯝꯁꯨ ꯌꯧꯔꯦ ꯅꯣꯏ ꯑꯅꯤꯅ ꯍꯦꯛ ꯌꯦꯟꯅꯕꯗꯅꯦ ꯌꯨꯝ ꯌꯧꯕꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯍꯧꯗ꯭ꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯃꯥꯡ ꯊꯥꯔꯒꯦ ꯀꯨꯝꯊꯔꯣ ꯃꯅꯨꯡ ꯆꯪꯂꯁꯤ ꯊꯧꯃꯤ ꯑꯗꯨꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯔꯤ ꯃꯔꯤ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯕꯗ ꯊꯧꯃꯤ ꯑꯗꯨꯒꯤ ꯅꯨꯄꯤꯅ ꯉꯛꯅ ꯃꯣꯏꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯏꯅꯤꯡꯊꯧꯅ ꯊꯥꯔꯛꯄ ꯚꯨꯠ ꯐꯥꯅꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯚꯨꯠꯄꯨ ꯐꯥꯕ ꯉꯝꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯏꯅꯤꯡꯊꯧꯅ ꯊꯥꯔꯛꯂꯕꯅꯤꯅ ꯃꯇꯤꯛ ꯃꯌꯥꯏ ꯈꯔꯗꯤ ꯂꯩꯔꯝꯂꯅꯤ 이따이마 ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯇ ꯋꯥꯕꯤꯔꯨꯅꯨ ꯅꯅꯥꯎ ꯑꯩꯁꯦ ꯀꯣꯅꯨꯡꯗ ꯕꯨꯠ ꯐꯥꯕ ꯃꯥꯏꯕ ꯍꯥꯏꯔꯒ ꯏꯕꯤꯡ ꯑꯁꯦ ꯁꯦꯀꯥꯛ ꯀꯥꯏꯅ ꯆꯠꯂꯤꯕꯅꯤ 이따이마 ꯅꯃꯥ ꯃꯥꯒꯤ ꯋꯥꯊꯤꯁꯤ ꯊꯥꯖꯔꯨꯅꯨ ꯃꯥꯅ ꯐꯥꯎꯕ ꯉꯝꯒꯗꯧꯕ ꯅꯠꯇꯦ ꯃꯥꯒꯤꯗꯤꯅꯦ ꯃꯆꯤꯟꯇꯅꯤ ꯐꯗꯧꯔꯤꯁꯦ ꯑꯩꯅ ꯈꯪꯉꯕ ꯀꯔꯤꯌꯦꯕ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤꯌꯦꯕ ꯅꯪꯒꯨꯝꯕꯤꯅꯕꯨ ꯀꯔꯤ ꯉꯝꯖꯒꯗꯧꯔꯤꯕ 이마 라상나 뭉시다나 미세 따나부 깍나와이기 이뚱 일할라가 ꯀꯌꯥꯗ ꯃꯥꯅ ꯉꯥꯡꯉꯤꯅꯣ 그이놈 데이드보 미 이때이 뭐호이기 마망데디 정말 하는 그대오게 에이세 낭나 파네암나 떠우봉 암라바쇼 미망데디 아이니 떠우봉 암바 사바야이다나 아두이 나트라디 누빠이 이제 산만 로이나 망마 따리나 아두 마이나 마뚱 떠우고는거 ꯇꯥꯅꯤꯡꯗꯦꯀꯣ ꯈꯨꯅꯤꯡꯁꯤꯅ ꯊꯣꯛ ꯁꯨꯖꯤꯜꯂꯛꯀꯅꯤ 이베마 이봉어 ꯈꯠꯅ-ꯆꯩꯅꯗꯤ ꯇꯧꯅꯅꯨꯅꯦ ꯅꯨꯄꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯕ ꯑꯅꯤꯅꯤ ꯃꯣꯏꯅ ꯊꯣꯛꯄ ꯇꯧꯔꯁꯅꯨ ꯆꯠꯂꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯣꯏꯒꯤ ꯂꯩꯐꯝꯗꯣ ꯑꯃꯨꯛꯇ ꯐꯖꯅ ꯁꯦꯝꯕꯤꯔꯨꯆꯣ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯅꯣꯏ ꯑꯅꯤꯁꯨ ꯅꯄꯣꯠ ꯅꯆꯩ ꯃꯌꯥꯝꯁꯦ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯊꯝꯂꯣ ꯅꯇꯩꯃꯅ ꯀꯥ ꯅꯨꯡ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯀꯥꯗ ꯍꯦꯛ ꯄꯨꯁꯤꯜꯂꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯍꯣꯏ ꯑꯗꯨ ꯇꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦꯅꯦ ꯍꯦꯛꯇ ꯑꯗꯨꯝ ꯍꯥꯏꯌꯨ
ꯑꯩꯈꯣꯏ ꯂꯥꯛꯂꯦ ꯍꯥꯏꯁꯦ ꯈꯨꯜꯒꯤ ꯃꯤꯈꯩꯗ ꯈꯪꯍꯟꯗꯧꯔꯤꯕ꯭ꯔꯣ? ꯈꯪꯍꯟꯗꯕ ꯌꯥꯔꯣꯏ. ꯀꯔꯤꯒꯨꯝꯕꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯌꯥꯎꯕꯁꯨ ꯌꯥꯔꯤꯕꯅꯤ. ꯑꯗꯨꯅ ꯍꯥꯟꯅ ꯍꯥꯏꯍꯧꯔꯒ ꯄꯨꯟꯅ ꯇꯥꯟꯅꯕꯅ ꯐꯅꯤ ꯈꯜꯂꯤ. ꯍꯣꯏ, ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯂꯤꯅꯤ. ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯝꯇ ꯍꯥꯏꯕꯤꯔꯅꯨ. ꯍꯌꯦꯡ ꯑꯣꯏꯅ ꯃꯌꯥꯝꯒ ꯄꯨꯟꯅ ꯎꯅꯕꯅ ꯐꯒꯗ꯭ꯔꯥ ꯈꯜꯂꯤ. ꯅꯣꯏꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯅꯤꯅ ꯋꯥꯔꯝꯒꯅꯤ. ꯑꯗꯨꯅ ꯉꯁꯤꯗꯤ ꯄꯣꯊꯥꯔꯣ. ꯍꯌꯦꯡ ꯑꯣꯏꯅ ꯃꯌꯥꯝꯒ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯍꯥꯏꯕꯗꯤ. ꯍꯣꯏ ꯗꯥꯗꯥ. ꯑꯗꯨ ꯗꯥꯗꯥ. 이보, 낭신은 누삐 핵 말하더나. 하이더부도 꼭 하이로 그도게. ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯗꯥꯗꯥ. ꯏꯅꯤꯡꯊꯧꯅ ꯑꯩꯈꯣ이 ꯅꯠꯇꯕ ꯑꯔꯣꯟꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯊꯥꯔꯛꯀꯅꯤ. ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯈꯨꯟꯖꯥꯁꯤꯡꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯌꯥꯗꯦꯗꯅ 이닝ꯊꯧꯅ ꯁꯤꯟꯅꯕꯤꯔꯛꯄ. ꯑꯗꯣ ꯃꯣꯏꯒꯤ ꯂꯩꯐꯝꯁꯤꯕꯨ ꯗꯥꯗꯥ. 모이기슈 아이나 파나바듬 실라게. 아숨나. 타우미에드나 신드나 마코이 아니수 타우미에드그 이음다 뽀타름. 마탕기 아육다 하이나 키버기 마똥니나 타우미에드나 랄로에마다 온실라가 아숨나 하이리. 랄로이 하우지막 센봉야이드나 콘자 뽐바 와레뽕다 뿐다바 야디. 억젤 타우. 파가니 양암바. 아숨나 센봉야이르드나 바옥지엘라바다 콘자 뽐마소 와레뽕다 딜람. 콘자 미야 뿌나막 아묵달랑비게노. angamba ꯑꯩꯈꯣꯏ ꯕꯨ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯑꯀꯤꯕ ꯑꯁꯤꯕꯨ ꯀꯔꯝꯅ ꯀꯣꯛꯀꯗꯧꯔꯤꯕꯅꯣ? ꯆꯥꯟꯕꯤꯗꯨꯅ angambana lambi amatadi yatpiyuba. Angamba, ꯑꯩꯒꯤ ꯏꯆꯥꯗꯣ ꯆꯍꯤ ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯕꯅꯤ. ꯑꯄꯤꯛꯄ ꯏꯆꯥꯗꯣ ꯃꯃꯥ ꯑꯩꯒꯤ ꯏꯐꯝꯗ ꯑꯃꯨꯛꯇ ꯁꯤꯟꯅꯕꯤꯌꯨꯕ. ꯃꯌꯥꯝ ꯑꯃꯨꯛꯇ ꯂꯥꯡꯕꯤꯒꯅꯨ ꯀꯩꯗꯧꯒꯦ? ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯍꯥꯏꯅ ꯑꯩꯁꯨ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯆꯔꯨꯔꯦ. 이닝ꯊꯧꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯂꯕꯒꯦ? ꯅꯤꯡꯊꯧꯅꯕꯨ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ? ꯑꯩꯈꯣꯏꯒꯤ ꯋꯥꯊꯣꯛꯇꯤ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯑꯗꯨꯃꯛ ꯊꯦꯡꯅꯖꯧ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯒꯅꯤ. ꯂꯣꯌꯥ ꯂꯝꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯗꯤ ꯃꯌꯣꯜ ꯂꯝꯗ ꯂꯩꯕ ꯃꯣꯏꯅ ꯈꯪꯗꯧꯕ ꯅꯠꯇꯦ. ꯍꯥꯏ, ꯃꯆꯣꯡ ꯃꯄꯥꯟ ꯅꯥꯏꯗꯕ ꯑꯁꯤꯗꯤ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯕ ꯅꯇꯤꯛꯂꯧ. ꯍꯥꯏꯔꯗꯤ ꯍꯥꯏꯔꯦ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯕꯒꯦ? ꯃꯌꯥꯝꯁꯨ ꯑꯃꯨꯛꯇ ꯈꯟꯅꯕꯤꯌꯨ. ꯑꯁꯨꯛ ꯀꯨꯏꯔꯕ ꯋꯥꯊꯣꯛꯁꯤ ꯃꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯒꯦ ꯍꯥꯏꯔꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ. ꯍꯥꯏ, ꯅꯆꯤꯟ ꯅꯌꯥ ꯍꯦꯟꯒꯅꯨꯅꯦ ꯅꯪꯕꯣ. ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ. ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯏꯅꯤꯡꯊꯧꯅ ꯋꯥꯊꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯃꯥꯏꯕ ꯑꯃꯒ ꯑꯃꯥꯏꯕꯤ ꯑꯃꯒ ꯊꯥꯔꯛꯂꯦ. ꯃꯈꯣꯏꯅꯁꯨ ꯁꯣꯏꯗꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯒ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯂꯅꯤ ꯇꯥꯛꯄꯤꯔꯛꯏꯗꯣ. ꯑꯁꯨꯝꯅ ꯊꯧꯃꯤꯗꯨꯅ ꯂꯥꯎ ꯈꯣꯡꯂꯤꯉꯩꯗ ꯃꯥꯏꯕ ꯀꯛꯅꯥꯎꯒ ꯑꯃꯥꯏꯕꯤ ꯑꯄꯥꯟꯕꯤꯒ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯈꯛ ꯑꯣꯏꯔꯝꯕ ꯑꯗꯨꯅ ꯍꯦꯟꯅ ꯉꯛꯅ ꯁꯥꯎꯅꯕꯁꯨ ꯌꯥꯎꯅ. ꯀꯩꯅꯣ ꯑꯁꯤꯅꯕꯨ ꯚꯨꯠ ꯐꯥꯕ ꯉꯝꯗꯧꯔꯤꯕ꯭ꯔꯅꯦ? ꯍꯥꯏ, 이봉호 ꯊꯧꯃꯤ, ꯅꯪꯒꯤ 시부 ꯑꯩꯈꯣꯏꯕꯨ ꯂꯛꯅꯔꯤꯕ꯭ꯔꯣ? ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯕ ꯃꯈꯣꯏꯅ ꯀꯔꯝꯅ ꯚꯨꯠꯀ ꯃꯥꯌꯣꯛꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯍꯥꯏ, ꯅꯈꯣꯏ ꯑꯅꯤꯁꯨ ꯅꯊ꯭ꯋꯥꯏ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯅꯝꯕꯣ ꯄꯣꯅꯤꯡꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤꯀꯣ. ꯃꯥꯅꯤ ꯃꯥꯅꯤ ꯐꯅꯤ. ꯊꯨꯅ ꯆꯠꯍꯧꯔꯣ. ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯀꯩꯗꯧꯒꯦ? ꯑꯩꯈꯣꯏ ꯅꯈꯣꯏꯒꯤ ꯋꯥ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ. ꯃꯌꯥꯝ ꯆꯠꯂꯁꯦ. ꯆꯠꯂꯁꯦ. ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ. ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ. ꯆꯠꯂꯣ ꯆꯠꯂꯣ ꯃꯌꯥꯝ ꯆꯠꯂꯣ. ꯁꯤ ꯇꯥꯔꯣ ꯆꯠꯂꯣ. 시디 가능하라. mayam ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ. ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ. ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ. 이씨, 마콜시디. ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯃꯅꯥ ꯃꯦꯟꯗꯨꯅ ꯂꯩꯅꯔꯝꯃꯤ. ꯑꯄꯥꯟꯕꯤ ꯐꯥꯎ ꯌꯥꯎꯅ ꯃꯅꯥ ꯑꯗꯨ ꯃꯦꯜꯂꯒ ꯀꯛꯅꯥꯎꯗ ꯄꯥꯏꯔꯞ ꯌꯦꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯀꯛꯅꯥꯎꯗꯤ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯃꯈꯨꯠ ꯈꯨꯕꯤꯗꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯝꯃꯒ ꯑꯃꯨꯛ ꯈꯧꯗꯦꯝꯂꯒ
mayam tabiredana hauji ke gi khonjel ado ai gi khonjel asida but ka amata khang lak pang ngamdana leibang ngam loidabani Hoine. Masina ha masasi. Yeng bada chamba malabso. Matik mayay dilay. Hoine, matikti laiba malhe. Pare. Ay koy. Nang na haiba wa tarag. adudi mayam mafam asomda Hairo. ai ibi mamai pi macha se hogolo hai badi nang hayo ꯑꯩ ꯃꯥꯏꯕꯤ ꯃꯆꯥ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯏꯁꯥꯃꯛꯅ ꯍꯥꯏꯖꯔꯤ ꯕꯨꯠ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯐꯥꯔꯒ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯁꯣꯏꯗꯅ ꯀꯣꯛꯍꯟꯖꯒꯅꯤ Kailan mahayjiba? Napi masa sinabu kari tawday. Mana bung ngamgadrani? Halasi. Kanadi. Asuk nahaoy ba mo'y nabo? ꯃꯌꯥꯝ ꯑꯃꯨꯛ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯕꯗꯁꯨ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯇꯥꯗꯅ ꯆꯠꯀꯦ ꯇꯧꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ ꯀꯛꯅꯥꯎꯗ ꯈꯥꯝꯃꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯀꯛꯅꯥꯎꯁꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯉꯣꯟꯗ ꯍꯥꯏꯅꯧ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝ ꯑꯄꯥꯟꯕꯤ ꯎꯄꯥꯏ ꯂꯩꯇ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯂꯣꯟꯅꯕꯗꯧꯅ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯥ ꯇꯧꯒꯦ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯒ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯈꯠꯂꯝꯃꯤ mayam amata sakkiba yaro Ish. Konjeng sidi. Hey. Naga loy na pang mata. Ibongo. Ay koy. Na koy na hai ba yarage. Nga sigidi. Ay koy bu halan biro kay doge. Na kong ji chekai de na pang batare mi noy ba. ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯍꯟꯖꯔ ꯌꯥꯔꯦ ꯍꯜꯂꯣ ꯑꯩ ꯑꯗꯨꯒ ꯃꯁꯤꯃꯗꯤ ꯇꯥꯈꯣ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯍꯪꯕ ꯂꯥꯛꯄꯗ ꯅꯈꯣꯏ ꯄꯥꯎꯈꯨꯝ ꯐꯖꯅ ꯄꯤꯒꯗꯕ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯅꯤꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯔꯣꯏ ꯅꯈꯣꯏ Pagani. Pangjage ay koy. Mayam chalo. ꯆꯠꯂꯁꯤ ꯃꯌꯥꯝ kamdawi ha nabung khoi tawba ngambaso khanglamanini hojikte ꯍꯣꯏ ꯈꯪꯖꯔꯦ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯗꯦ ꯏꯕꯨꯡꯗꯤ ꯅꯇꯤꯛ ꯅꯌꯥꯏ ꯑꯣꯟꯊꯣꯛꯅꯕꯨ ꯆꯦꯜꯂꯝꯂꯦꯗ adubudi kainone ai ꯑꯗꯨꯅꯔꯥ ꯅꯨꯄꯤꯅ ꯌꯥꯕꯤꯗꯅ ꯅꯥꯏꯇꯣꯝ ꯇꯥꯗꯅ ꯂꯥꯏꯅꯤꯡꯕ ꯑꯣꯏꯗꯅ ꯃꯥꯏꯕ ꯑꯣꯏꯔꯒ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯜꯂꯤꯗꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯄꯥꯟꯕꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔ ꯃꯇꯧ ꯑꯗꯨꯗ ꯀꯛꯅꯥꯎ ꯑꯗꯨ ꯏ ꯀꯥꯅ hoi adudi haino he aina nupi haba jatse khibadagi hanna yengdabani ꯈꯪꯖꯔꯦ ibema aibudi lairi ni nangna nasak ipa phajana maibi oiribasu nupana pambidabagi natro ꯍꯣ ꯅꯠꯆꯗꯕ ꯑꯁꯤꯗꯤ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕꯒꯤ ꯃꯄꯨꯒꯤ ꯁꯦꯕꯥꯗꯪ ꯇꯧꯖꯒꯦ ꯈꯟꯖꯕ yengune machinji kayada haina khumlinawa ꯌꯥꯔꯦꯕ ꯅꯪꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯟꯁꯤꯟꯅꯔꯒ ꯑꯋꯥꯏ ꯈꯨꯝ ꯇꯧꯏ ꯅꯪꯁꯦ ꯉꯥꯌꯣꯟꯕꯤ ꯑꯣꯏꯗꯧꯅꯤ ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯜꯂꯒ ꯉꯥꯌꯣꯟꯕꯤ ꯑꯣꯏꯒꯗꯕꯅꯤ ꯀꯥꯏꯅ ꯍꯧꯖꯤꯛꯇ ꯉꯥꯌꯣꯟꯕꯤ ꯑꯣꯏꯒꯗꯕꯅ ꯅꯠꯇ꯭ꯔꯣ ꯇꯤꯜꯂꯝꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯦꯝꯂꯒ ꯊꯥꯈ꯭ꯔꯤꯕꯗꯣ ꯑꯣ ꯌꯥꯔꯦ ꯃꯤꯅ ꯊꯥꯒꯠꯇ꯭ꯔꯁꯨ ꯅꯇꯣꯝꯇ ꯊꯥꯒꯠꯂꯣ ꯃꯇꯣꯝꯇ ꯊꯥꯒꯠꯂꯦꯔꯒ ꯀꯥꯆꯤꯟ ꯀꯣꯌꯥ ꯌꯧꯖꯩ ꯍꯥꯏꯕꯅꯤꯀꯣ ꯊꯧꯃꯤꯗꯨꯁꯨ ꯃꯥꯅ ꯊꯣꯛꯄ ꯃꯆꯤꯟꯗ ꯈꯔ ꯁꯣꯜꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯀꯩꯁꯨ ꯊꯧꯑꯣꯏꯗꯕ ꯃꯇꯧ ꯎꯠꯄ ꯑꯗꯨꯗ ꯀꯛꯅꯥꯎ ꯑꯗꯨ ꯃꯇꯦꯡ ꯂꯧꯔꯝꯗꯥꯏꯗꯅ ꯁꯤꯊꯁꯟꯅꯔꯤꯕ ꯑꯗꯨꯒ ꯃꯇꯦꯡ ꯂꯣꯏꯔꯒꯅ ꯃꯁꯤꯗꯩꯁꯤꯗ ꯋꯥꯖꯥꯎ ꯉꯥꯡꯂꯤꯕ ꯈꯪꯒꯅꯤꯕ ꯃꯇꯨꯡꯗ ꯃꯇꯦꯡ ꯄꯥꯡꯈꯣ ꯍꯥꯏꯗ ꯍꯥꯏꯔꯛꯑꯣꯕ ꯈꯪꯒꯅꯤ ꯍꯥꯏꯁꯤ ꯑꯁꯨꯝꯅ ꯀꯛꯅꯥꯎꯁꯨ ꯁꯥꯎꯅ 무름 쏜ꯗꯨꯅ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯄꯨꯝꯕ ꯑꯗꯨ ꯉꯁꯥꯏꯗꯒꯤ ꯂꯥꯞꯇꯛꯅ ꯅꯤꯡꯊꯦꯝꯖꯥꯎꯒ ꯊꯧꯂꯦꯟꯒꯁꯨ ꯂꯥꯞꯅ ꯌꯦꯡꯂꯤꯕꯅꯤ ꯂꯨꯆꯤꯡꯕ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗ ꯆꯠꯂꯁꯤ ꯑꯗꯣ ꯃꯣꯏꯒ ꯄꯥꯎ ꯑꯃ ꯐꯥꯎꯅꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯗ ꯑꯌꯦꯠ ꯑꯄꯟ ꯍꯣꯏꯅꯦ ꯃꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯅꯕꯗꯣ ꯍꯥꯟꯅ ꯐꯥꯎꯅꯅꯕ ꯁꯤꯜꯂꯒꯦ
ꯇꯥꯗ ꯇꯥꯗꯅ ꯈꯪꯕ ꯌꯥꯎꯔꯗꯤ ꯑꯋꯥꯕ ꯇꯥꯈ꯭ꯔꯕ ꯃꯁꯥ ꯃꯥꯡꯈꯤꯕ ꯌꯥꯎꯕ ꯌꯨꯝ ꯈꯔꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤꯕ ꯑꯩꯁꯨ ꯑꯗꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯅꯤꯕ ꯐꯔꯦ ꯅꯣꯏꯅ ꯍꯧꯗꯣꯔꯛꯄ ꯑꯩ ꯇꯥꯛꯂꯒꯦ ꯂꯥꯎ ꯂꯥꯎ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯣ ꯍꯣꯏ ꯇꯥ ꯀꯛꯅꯥꯎ ꯅꯪꯁꯨ ꯂꯥꯛꯑꯣ ꯀꯥꯏꯗꯅꯣ ꯑꯃꯨꯛ ꯂꯥꯛꯇ ꯂꯥꯛ ꯍꯪꯗꯅ ꯂꯩꯇ꯭ꯔꯁꯨ ꯍꯪꯗꯕꯤꯗ ꯑꯃꯨꯛ ꯆꯠꯂꯒ ꯑꯩꯕꯨ ꯗꯁꯥ ꯇꯥꯔꯗꯤ ꯀꯝꯗꯧꯕ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯥꯛꯇ ꯂꯥꯛꯑꯣꯕ ꯑꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗꯅꯦ ꯑꯩꯅ ꯍꯦꯟꯅ ꯀꯤꯖꯔꯤꯕꯁꯦ ꯀꯤꯕꯤꯔꯅꯨ ꯂꯥꯛꯑꯣ ꯌꯥꯔꯦ ꯊꯥꯗꯣꯛꯎ ꯀꯩꯅꯣ ꯆꯤꯡꯒꯗꯨꯗꯤ ꯅꯪꯕꯣ ꯆꯤꯡꯗ꯭ꯔꯗꯤ ꯂꯥꯛꯑꯣꯁꯨ ꯌꯥꯗꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯩꯇꯕ꯭ꯔꯣ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯑꯉꯝꯕ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯑꯉꯥꯡ ꯃꯥꯡꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯝꯗꯧꯅꯅꯣ ꯍꯥꯏꯅ ꯈꯪꯅꯤꯡꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯉꯝꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯑꯩꯒꯤ ꯏꯆꯥꯗꯨ ꯑꯉꯥꯡ ꯆꯥꯕ ꯚꯨꯠ ꯑꯗꯨꯅ ꯆꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯍꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯝꯅ ꯍꯥꯏꯅꯣ ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯈꯤꯅꯤ ꯇꯥꯗ ꯑꯩꯈꯣꯏꯁꯨ ꯏꯅꯝꯃꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯇꯩꯗꯁꯨ ꯊꯣꯛꯇꯅꯕ ꯍꯥꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯇꯥꯗꯣꯏꯗꯒꯤ ꯃꯇꯦꯡ ꯈꯤꯇ ꯂꯧꯖꯅꯤꯡ ꯇꯧꯕꯅꯤ ꯑꯩꯈꯣꯏꯗꯒꯤ ꯄꯥꯝꯂꯤꯕ ꯃꯇꯦꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯍꯣꯏ ꯇꯥꯗ ꯍꯣꯏꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯃꯛꯄꯨ ꯇꯥꯗꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯈꯤꯇꯪ ꯇꯥꯛꯄꯤꯒꯗ꯭ꯔꯥ ꯁꯨꯝꯗꯧꯕꯅꯤ ꯅꯣꯡꯃꯒꯤ ꯄꯨꯔꯅꯤꯃꯥ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯟꯅ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯊꯣꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯒ ꯑꯩꯒꯅ ꯏꯆꯥꯗꯨ ꯅꯥꯎꯁꯨꯝꯗ ꯍꯥꯞꯇꯨꯅ ꯁꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯑꯉꯥꯡꯅ ꯀꯟꯅ ꯀꯟꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯇꯥꯗꯒꯤ ꯏꯆꯥꯗꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯏꯆꯥꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯚꯨꯠ ꯑꯃ ꯑꯍꯥꯡꯕꯗꯒꯤ ꯊꯣꯛꯂꯛꯂꯒ ꯏꯆꯥ ꯑꯗꯨꯕꯨ ꯃꯨꯟꯗꯨꯅ ꯄꯨꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯂꯩꯕꯥꯛꯀꯤ ꯂꯥꯏꯐꯗꯤꯕꯤ ꯑꯁꯤꯕꯨ ꯊꯝꯂꯝꯕꯅꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯤ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯀꯅꯥ ꯍꯥꯏꯕ ꯑꯩꯕꯨ ꯑꯉꯥꯎꯕꯤ ꯑꯣꯏ ꯍꯥꯏꯗꯦ ꯅꯆꯤꯟ ꯊꯤꯅꯨ ꯎꯔꯦꯗꯅ ꯃꯃꯥꯒꯤ ꯃꯇꯧꯁꯦ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯏꯄꯥꯒꯤ ꯊꯣꯏꯕ ꯏꯄꯥꯅꯤ ꯏꯆꯥꯕꯨ ꯃꯇꯝ ꯆꯥꯅ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯇꯥꯗ ꯑꯉꯥꯡ ꯂꯥꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯀꯛꯅꯕ ꯅꯨꯃꯤꯠ ꯈꯛꯇꯃꯛꯇ ꯇꯧꯕꯒꯤ ꯅꯤꯌꯣꯝ ꯀꯥꯡꯂꯣꯟ ꯃꯗꯨꯝꯅꯒ ꯂꯩꯕ ꯖꯥꯠꯂꯣ ꯑꯩꯅ ꯑꯇꯩ ꯑꯉꯥꯡ ꯃꯥꯡꯈꯤꯕꯁꯤꯡꯗ ꯍꯪꯕꯗ ꯃꯈꯣꯏꯒꯤꯁꯨ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯈꯛ ꯎꯔꯥꯟꯈꯤ ꯍꯥꯏ ꯑꯣ ꯌꯥꯝꯅ ꯐꯔꯦ ꯇꯥꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯊꯣꯛꯈꯤꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯍꯣꯏ ꯂꯨꯆꯤꯡꯕ ꯑꯩꯒꯤ ꯋꯥꯗꯤ ꯃꯈꯣꯏ ꯃꯥꯏꯕ ꯃꯆꯥ ꯑꯅꯤꯗꯨ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯃꯈꯣꯏ ꯉꯥꯏꯗꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯊꯧꯗꯥ ꯑꯃꯠꯇ ꯄꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯣ ꯅꯪꯅ ꯌꯥꯝꯅ ꯈꯪꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯃꯅꯥ ꯑꯗꯨ ꯃꯣꯏꯅ ꯂꯧꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯅꯥꯗꯨ ꯅꯪ ꯅꯇꯣꯝꯇ ꯂꯧꯅꯤꯡꯉꯗꯤ ꯅꯪ ꯕꯨꯠ ꯑꯗꯨꯕꯨ ꯐꯥꯔꯨꯔꯣꯗꯅ ꯑꯩꯗꯤ ꯑꯩꯒꯤ ꯏꯊꯧꯗꯤ ꯕꯨꯠ ꯐꯥꯕꯁꯨ ꯅꯠꯇꯅ ꯃꯆꯤꯟꯁꯦ ꯑꯁꯨꯝ ꯈꯨꯝꯃꯤꯅꯦ ꯈꯨꯝꯃꯤꯕ ꯅꯆꯤꯟꯗꯨꯗ ꯄꯣꯞ ꯂꯥꯎ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ ꯄꯨꯡꯀꯥꯏ ꯀꯥꯏ ꯇꯣꯛꯀꯅꯤꯍꯦ ꯑꯁꯤ ꯊꯣꯛꯀꯅꯤꯁꯦ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯕꯅꯦꯕ ꯀꯩꯅꯣ ꯈꯪꯂꯤꯕꯗꯨꯅ ꯀꯩꯁꯨ ꯈꯪꯗꯦꯗ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯂꯦ ꯑꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯕ ꯈꯨꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯁꯪꯗꯅ ꯂꯩꯕꯗꯤ ꯉꯝꯒꯗꯕꯗꯤ ꯅꯠꯇꯦ ꯍꯣꯅꯦ ꯑꯗꯨꯒꯤ ꯊꯧꯗꯥꯡꯗꯨꯅ ꯑꯉꯝꯕꯅ ꯗꯥꯏꯇ ꯇꯧꯕ ꯇꯥꯕ ꯂꯥꯂꯣꯏꯁꯤꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯔꯜ ꯌꯥꯎꯗ꯭ꯔꯤꯗꯨꯒ ꯑꯗꯨꯒꯤꯗꯤ
ꯏꯅꯤꯡꯊꯧꯅ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯌꯥꯝ ꯉꯥꯡꯗꯅ ꯂꯩ ꯑꯩꯅꯦ ꯍꯩ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯁꯠ ꯁꯠ ꯆꯠꯁꯤ ꯑꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯁꯦꯡꯕꯒꯤ ꯑꯗꯨꯃꯥꯏꯅꯒ ꯏꯅꯤꯡꯊꯧꯅꯒ ꯌꯥꯊꯪ ꯇꯧꯊꯔꯛꯄ ꯂꯩꯕ꯭ꯔꯥꯅꯦ ꯂꯩꯇꯦ ꯑꯗꯨꯏꯁꯨ ꯍꯩꯖꯤꯜꯂꯗꯤ ꯑꯗꯨꯝ ꯃꯣꯏꯁꯨ ꯏꯅꯤꯡꯊꯧꯕꯨ ꯀꯤꯗꯅ ꯃꯇꯦꯡ ꯄꯥꯡꯂꯗꯕꯅꯤ ꯇꯣ ꯃꯣꯏ ꯅꯨꯄꯤꯒꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯑꯁꯤꯗꯤꯕ ꯅꯨꯄꯥ ꯑꯩꯈꯣꯏꯅꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯅꯠꯇꯦꯕ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯆꯤꯟꯗꯤ ꯅꯨꯄꯤ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯃꯠꯇ ꯁꯣꯏꯗ꯭ꯔꯕꯔꯥ ꯅꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯄꯨꯔꯒ ꯃꯐꯝ ꯑꯁꯤꯗ ꯊꯧꯒꯥꯏ ꯄꯥꯡꯕ ꯂꯥꯛꯂꯤꯕꯅꯤ ꯑꯁꯤꯗꯕꯨ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤꯒꯤ ꯑꯃ ꯑꯣꯏꯗꯕ ꯉꯥꯡꯗꯧꯔꯤꯒꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯅꯣꯏꯅ ꯂꯣꯟꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯒ ꯃꯅꯥ ꯂꯧꯈ꯭ꯔꯗꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯅ ꯍꯥꯏꯕꯅꯤꯗ ꯏꯁ ꯋꯥꯔꯤꯗꯤ ꯑꯩꯈꯣꯏ ꯃꯅꯥ ꯃꯊꯨꯝ ꯑꯝꯇ ꯄꯥꯝꯖꯗꯦ ꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨꯅꯦ ꯊꯧꯒꯥꯏ ꯄꯥꯡꯕ ꯂꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯑꯁꯤꯕꯨ ꯀꯣꯛꯍꯜꯂꯒ ꯀꯣꯅꯨꯡꯗ ꯍꯟꯗꯨꯅ ꯐꯖꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯗꯣ ꯃꯗꯨꯗꯅꯤ ꯍꯣꯏꯅꯦ ꯅꯆꯤꯟꯗꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤ ꯑꯗꯨꯕꯨ ꯅꯕꯨꯛꯇꯗꯤ ꯀꯔꯤ ꯈꯜꯂꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅꯀꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯗ ꯋꯥ ꯑꯃꯇ ꯍꯪꯂꯛꯂꯅꯨ ꯅꯣꯏꯁꯨ ꯅꯣꯏ ꯊꯣꯛꯄ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯊꯣꯛꯄ ꯉꯝꯅꯕ ꯇꯧꯅꯔꯁꯤ ꯌꯥꯔꯦ ꯌꯦꯠꯅꯔꯅꯨ ꯑꯃꯒꯤꯁꯨ ꯐꯅꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯉꯥꯏꯔꯁꯤ ꯑꯗꯨꯒ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯂꯒ ꯑꯉꯥꯡ ꯂꯩꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯂꯥꯂꯣꯏꯁꯤꯡꯅ ꯉꯥꯛꯍꯜꯂꯁꯤ ꯑꯣ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯏꯇꯥ ꯇꯥꯅ ꯍꯥꯏꯔꯕꯗꯤ ꯐꯩꯗꯅ ꯃꯁꯤꯗꯩꯗ ꯃꯅꯥ ꯃꯊꯨꯝ ꯈꯜ ꯂꯩꯕ ꯃꯤꯅꯗꯤ ꯋꯥꯈꯜ ꯇꯥꯅꯒ ꯈꯟꯕꯖꯥꯠ ꯅꯠꯇꯦ ꯀꯔꯤ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯣ ꯌꯥꯔꯦ ꯑꯩꯅ ꯌꯦꯠꯅꯔꯅꯨ ꯍꯥꯏꯗꯤ ꯌꯦꯠꯅꯔꯅꯨ ꯀꯩꯗꯧꯔꯒꯦ ꯅꯨꯃꯤꯠꯇꯨꯁꯨ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯕꯅꯤꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯇꯧꯁꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯂꯣꯠꯂꯒ ꯂꯩꯅꯔꯝ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯁꯤꯗꯤ ꯌꯥꯡꯒꯥꯏꯗꯅꯤꯅꯦ ꯐꯅꯕ ꯃꯑꯣꯡ ꯇꯥꯔꯤꯅꯦ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯤ ꯚꯨꯠꯅ ꯎꯕꯗ ꯚꯨꯠꯅꯕꯨ ꯑꯣꯏꯅ ꯈꯪꯂꯒ ꯆꯦꯟꯈꯤꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦꯅꯦ ꯚꯨꯠꯅ ꯏꯆꯥ ꯆꯦꯟꯈ꯭ꯔꯦ ꯀꯅꯥ ꯂꯩꯒꯦ ꯚꯨꯠꯅ ꯑꯩꯒꯤ ꯏꯆꯥ ꯆꯦꯟꯈ꯭ꯔꯦ ꯀꯗꯥꯏꯗꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯑꯁꯨꯝꯅ ꯑꯇꯩꯁꯨ ꯀꯩꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯍꯣꯠꯆꯤꯜꯂꯛꯂꯟ ꯑꯗꯨꯒ ꯏꯉꯛ ꯉꯛꯅ ꯏꯆꯥꯗꯣ ꯅꯥꯎꯁꯨꯝꯗ ꯁꯨꯝꯂꯝꯕꯅꯦ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯑꯩꯅ ꯀꯤꯗꯨꯅ ꯏꯆꯥꯗꯣ ꯄꯥꯎꯈꯠꯄꯅꯦ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗꯒꯤ ꯑꯃꯨꯕ ꯑꯃ ꯊꯣꯛꯂꯛꯂꯒ ꯏꯆꯥꯗꯣ ꯃꯨꯟꯗꯧꯒꯤ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯃꯄꯥꯅ ꯚꯨꯠ ꯑꯗꯨꯗ ꯊꯥꯡꯅ ꯌꯥꯟꯒꯦ ꯇꯧꯕꯗꯒꯤ ꯚꯨꯠ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯄꯝꯂꯤꯕ ꯏꯆꯥꯕꯨ ꯌꯦꯡꯊꯔꯨꯕꯗ ꯏꯆꯥꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯂꯩꯕꯥꯛꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯇꯩ ꯏꯃꯨꯡ ꯊꯪꯅꯕꯁꯤꯡꯁꯨ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯪꯂꯨꯒꯦ ꯍꯪꯂꯨꯔꯅꯨ ꯂꯥꯏ ꯐꯠꯇꯕ ꯁꯥꯟꯅꯕ ꯃꯤ ꯑꯃꯅ ꯁꯥꯟꯅꯕꯅꯤ ꯈꯨꯜ ꯑꯁꯤꯗ ꯃꯁꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏ ꯂꯥꯂꯣꯏꯁꯥ ꯍꯧꯖꯤꯛꯃꯛ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯗ ꯊꯤꯡꯖꯤꯟꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯍꯟꯗꯅ ꯈꯨꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯂꯧꯁꯪ ꯁꯪꯇꯞꯅ ꯆꯤꯡꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯊꯤꯌꯨ ꯐꯒꯅꯤ ꯍꯪꯉꯝꯕ ꯂꯥꯂꯣꯏꯁꯥ ꯀꯅꯥ ꯑꯃꯠꯇ ꯊꯦꯡꯅꯗꯕ꯭ꯔꯥ ꯑꯉꯝꯕ ꯁꯣꯝꯗ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯀꯩꯗꯧꯔꯦ ꯑꯉꯝꯕ ꯑꯁꯤꯒꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯑꯉꯥꯡ ꯑꯗꯣ ꯄꯨꯁꯤꯜꯂꯝꯒꯗꯕ ꯃꯥꯜꯂꯦ ꯃꯈꯣꯜꯁꯨ ꯍꯥꯏꯐꯦꯠ ꯇꯥꯈꯤ ꯑꯉꯝꯕ ꯀꯔꯤ ꯇꯧꯔꯦ ꯁꯨꯔꯨꯡ ꯑꯁꯤꯗ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯔꯒꯅ ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯪꯂꯒ ꯊꯤꯔꯨ ꯑꯁꯤꯗꯅ ꯑꯃꯥꯏꯕ ꯊꯥꯏꯅ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯪꯕ ꯃꯤ ꯑꯗꯨꯗꯤ ꯍꯤꯡꯅ ꯍꯜꯂꯛꯇꯦ ꯍꯥꯏꯅ ꯀꯅꯥ ꯑꯃꯠꯇ ꯆꯪꯅꯗꯕ ꯃꯐꯝꯅꯤ ꯅꯈꯣꯏ ꯑꯃꯠꯇ ꯆꯪꯕ ꯉꯝꯂꯣꯏ ꯍꯥꯏꯔꯁꯨ
ꯑꯩꯗꯤ ꯆꯪꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯤꯡꯊꯦꯝꯖꯥꯎꯁꯤꯅ ꯆꯪꯈꯤꯕ ꯑꯁꯤꯕꯣ ꯍꯥꯏ ꯈꯥꯝꯃꯒ ꯅꯪꯗꯦꯅꯦ ꯃꯇꯣꯝꯇ ꯊꯥꯗꯣꯛꯈꯤꯕ ꯌꯥꯗꯦ ꯑꯩꯁꯨ ꯏꯟꯅꯍꯧꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯨꯔꯨꯡ ꯑꯗꯨꯗ ꯁꯨꯝ ꯆꯪꯂꯛꯄꯗꯗꯤ ꯃꯀꯣꯛꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯉꯥꯎꯈꯠꯂꯛꯂꯝꯃꯤ ꯃꯃꯤꯠ ꯃꯅꯥ ꯑꯗꯨꯁꯨ ꯃꯁꯦꯝ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯅꯌꯥ ꯅꯈꯣꯏ ꯃꯅꯥꯛꯇ ꯅꯦꯠꯁꯤꯟꯅꯧꯀꯣ ꯁꯨꯔꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯁꯤꯠ ꯑꯁꯤ ꯃꯌꯥꯏ ꯀꯥꯕ ꯅꯨꯡꯁꯤꯠ ꯁꯤꯜꯂꯦ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯖꯥꯎꯅ ꯍꯥꯏꯕꯗꯒꯤ ꯑꯇꯩꯁꯨ ꯃꯅꯥꯇꯣꯟ ꯑꯗꯨ ꯃꯦꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯕ ꯃꯇꯨꯡ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯊꯣꯡ ꯌꯧꯔꯛꯄꯗ ꯃꯌꯥꯏ ꯀꯥꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯝꯕ ꯑꯗꯨꯒꯤ ꯃꯅꯤꯜ ꯐꯪꯗ꯭ꯔꯕꯗ ꯍꯥꯡꯗꯣꯛꯅꯔꯣ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯔꯨꯡꯒꯤ ꯃꯊꯣꯡ ꯑꯗꯨ ꯍꯥꯡꯒꯦ ꯍꯦꯛ ꯇꯧꯕꯒ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯃꯊꯣꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯣꯛꯅ ꯄꯥꯅꯕ ꯌꯥꯗꯕ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯌꯦꯡꯕꯤꯔꯣ ꯑꯁꯨꯝꯅ ꯀꯨꯞꯅ ꯌꯦꯡꯂꯕ ꯇꯨꯡꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇ꯭ꯔꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯊꯣꯡꯗꯨꯕꯨ ꯍꯥꯡꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯄꯨꯔꯥ ꯑꯉꯛꯄ ꯇꯥꯏꯕꯪ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝ ꯀꯔꯤꯅꯣ ꯁꯤꯗꯤ ꯇꯥꯏꯕꯪ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦꯗꯅ ꯁꯤꯗꯤ ꯈꯨꯜ ꯑꯃ ꯑꯣꯏꯅ ꯇꯥꯕ ꯃꯥꯜꯂꯤꯅꯦ 이점 톡고 마옹 시다 라이톡나 칸가는 나코이 ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯈꯨꯟꯖꯥ ꯃꯈꯣꯏ ꯈꯔꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯀꯣꯏꯁꯤꯜꯂꯒ ꯀꯅꯥ ꯀꯅꯥꯅꯣ ꯅꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯌꯧꯔꯛꯂꯤꯕ ꯑꯉꯥꯡ ꯍꯦꯛ ꯍꯦꯛ ꯃꯥꯡꯂꯤꯕꯁꯦ ꯅꯣꯏꯗ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯋꯥꯔꯤꯁꯤꯡꯗꯣ ꯁꯣꯝꯗ ꯑꯣꯏꯅ ꯏꯪꯅ ꯁꯥꯟꯅꯁꯤ ꯀꯩꯒꯤꯅꯣ ꯅꯣꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯃꯤꯁꯤꯡ ꯑꯁꯨꯝ ꯍꯟꯊꯔꯛꯄꯅ ꯈꯨꯜ ꯑꯁꯤ ꯃꯨꯠꯈꯤꯗꯧꯔꯦ ꯑꯗꯨꯅ ꯃꯁꯥ ꯑꯁꯣꯟꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯕ ꯃꯇꯨꯡ ꯃꯥꯏꯕꯅ ꯌꯦꯡꯕꯗ ꯐꯕ ꯑꯉꯥꯡꯁꯤꯡꯗꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤ ꯑꯣꯏꯍꯟꯅꯕꯅꯤ 하나는 하나 오해래 hꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯈꯪꯂꯕꯅꯤꯅ ꯅꯈꯣꯏ ꯂꯣꯏꯅ ꯗꯟꯗꯤ ꯐꯪꯕ ꯇꯥꯕꯅꯤ ꯅꯠꯇꯦ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯈꯨꯜ ꯑꯁꯤ ꯑꯇꯩ ꯂꯝꯒꯤ ꯃꯤꯈꯩꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯇ ꯍꯥꯏꯕ ꯌꯥꯗꯕ ꯃꯛꯇꯥꯛ ꯃꯥꯏꯕ ꯅꯠꯇꯅ ꯑꯇꯩꯗꯤ ꯃꯥꯅ ꯂꯣꯏꯅ ꯁꯨꯡꯈ꯭ꯔꯕꯅꯤ ꯐꯔꯦ ꯃꯛꯇꯥꯛ ꯃꯥꯏꯕ ꯍꯥꯏꯗꯨ ꯀꯧꯔꯛꯂꯣ ꯋꯥ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯅꯒꯦ ꯅꯣꯏꯅ ꯍꯥꯏꯁꯤꯕꯣ ꯌꯥꯅꯤ ꯄꯥꯈꯠꯄꯤꯒꯅꯨ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯑꯗꯨꯃꯛ ꯍꯥꯏꯅꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒ ꯂꯣꯏꯅꯗꯨꯅ ꯃꯛꯇꯥꯛ ꯃꯥꯏꯕꯁꯨ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯔꯝ ꯑꯁꯨꯝꯅ ꯃꯛꯇꯥꯛ ꯃꯥꯏꯕꯅ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯅꯤ ꯑꯐꯥꯎ ꯌꯥꯝꯅ ꯁꯥꯔꯤꯁꯦ ꯈꯪꯉꯅꯤꯗ ꯃꯟꯇ꯭ꯔ ꯁꯣꯟꯖꯟꯒꯦꯕ ꯃꯍꯥꯁꯦꯕ ꯑꯄꯤꯄꯥꯎꯅꯤ ꯄꯥꯎꯏ ꯇꯣꯛꯃꯥꯟ ꯀꯩꯅꯣꯅꯦ ꯃꯥꯅ ꯁꯣꯜꯂꯤꯕ ꯃꯟꯇ꯭ꯔ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤꯕ ꯃꯟꯇ꯭ꯔ ꯑꯗꯨ ꯃꯈꯨꯠꯇꯒꯤ ꯃꯈꯨꯝ ꯑꯃ ꯃꯈꯣꯏ ꯑꯍꯨꯝ ꯇꯝꯅ ꯂꯪꯁꯤꯟꯒꯦ ꯇꯧꯕꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯃꯥꯏꯕꯒ ꯁꯥꯖꯤꯟꯅꯗꯅ ꯈꯪꯉꯤꯗꯅ ꯃꯁꯤ ꯃꯈꯨꯠ ꯂꯩꯊꯦꯛꯀꯦ ꯃꯁꯤ ꯀꯔꯤꯅꯣ ꯃꯥꯏ ꯃꯈꯨꯠꯇꯒꯤꯁꯤꯗꯤ ꯀꯪꯂꯥ ꯌꯦꯟꯒ ꯀꯥꯅꯤꯒ ꯇꯣꯠꯁꯤꯟꯅꯔꯒ
ꯃꯤꯁꯤꯡꯅ ꯃꯌꯥꯏ ꯀꯥꯕ ꯐꯠꯇꯕ ꯃꯀꯨꯝ ꯑꯁꯤ ꯆꯥꯏꯔꯒ ꯅꯪꯅ ꯄꯪꯊꯍꯜꯂꯒ ꯁꯨꯝꯂꯤꯅꯦꯕ ꯈꯪꯅꯦꯕ ꯃꯌꯥꯝ ꯃꯈꯣꯏꯁꯤ ꯐꯠꯇꯕ ꯂꯥꯏꯅ ꯁꯥꯗꯣꯡ ꯑꯣꯏꯗꯨꯅ ꯂꯥꯛꯂꯒ ꯈꯨꯜ ꯑꯁꯤꯕꯨ ꯑꯋꯥꯕ ꯄꯤꯕ ꯂꯥꯛꯂꯤꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯕꯨ ꯈꯔ ꯉꯥꯛꯄꯤꯒꯅꯨ ꯑꯄꯪꯕ ꯃꯤꯌꯥꯝ ꯑꯁꯤꯗ ꯅꯪꯅ ꯅꯝꯊꯥꯛ ꯂꯥꯏꯇꯤꯟꯒꯤ ꯋꯥ ꯍꯥꯏꯖꯤꯜꯂꯤꯅꯦ ꯃꯌꯥꯝ ꯑꯃꯨꯛꯇ ꯇꯞꯊꯕꯤꯀꯣ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯏꯕ ꯅꯠꯇꯦ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ ꯃꯌꯥꯝꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯂꯧꯅꯕ ꯍꯣꯠꯅꯕ ꯃꯤꯁꯛꯅꯤ ꯃꯌꯥꯝ ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯕꯤꯔꯨꯅꯨ ꯅꯈꯣꯏꯅ ꯃꯈꯣꯏꯒꯤ ꯙꯥꯔ ꯃꯨꯠꯇꯅꯕ ꯍꯨꯔꯥꯜꯂꯨꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯊꯤꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯄꯥꯈꯠꯄꯤꯒꯅꯨ ꯑꯩ ꯏꯁꯥꯃꯛ ꯑꯅꯥ ꯑꯌꯦꯛꯀꯤ ꯑꯃꯥꯏꯕꯅꯤ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯨꯜ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯄꯨꯝꯕ ꯑꯩꯈꯣꯏꯅ ꯀꯣꯛꯍꯟꯖꯒꯦ ꯃꯤ ꯑꯉꯥꯡ ꯃꯨꯜꯂꯒ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯃꯨꯠꯇꯅꯕ ꯇꯧꯕ ꯍꯥꯏꯕ ꯑꯁꯤ ꯑꯐꯕ ꯈꯛ ꯅꯠꯇꯦ ꯃꯤꯁꯨ ꯃꯃꯥ ꯃꯄꯥ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯈꯟꯊꯕꯤꯌꯣ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏꯕꯨ ꯐꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯄꯤꯊꯣꯛꯆꯔꯒꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯐꯍꯟꯗꯕ ꯌꯥꯗꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯐꯅꯕ ꯍꯣꯠꯅꯖꯒꯦ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒ ꯌꯥꯅꯔꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯃꯥ ꯃꯄꯥꯗ ꯂꯣꯏꯅ ꯄꯤꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯚꯨꯠ ꯑꯉꯥꯡ ꯆꯥꯕꯒꯤ ꯋꯥꯊꯣꯛ ꯑꯗꯨꯁꯨ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ